ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯉꯁꯤ ꯂꯥꯏꯚꯁꯨ ꯉꯟꯅ ꯍꯧꯔꯕꯅꯤ ꯃꯥꯅꯦ ꯑꯊꯧꯕ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯔꯕꯅꯤ ꯅꯍꯥꯟꯉꯩ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯕꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯔꯒ ꯉꯔꯥꯡꯁꯨ ꯒꯦꯝ ꯁꯥꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯅꯥ ꯌꯥꯎꯒꯦꯝ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯈꯔ ꯊꯦꯡꯊꯔꯛꯑꯒ ꯃꯤ ꯈꯔ ꯌꯥꯝꯃꯛꯑꯀꯥꯟꯗ ꯒꯦꯝꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯌꯥꯏꯌꯦꯅ ꯉꯟꯅ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯕꯅꯤ ꯉꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯊꯧꯕ ꯆꯪꯉꯛꯏꯁꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯐꯥꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤꯀꯣ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯥꯛꯄ ꯉꯜꯂꯦꯅ ꯉꯟꯃꯟꯗꯅ ꯑꯃꯨꯛ ꯂꯥꯛꯑꯣꯏꯗꯣꯏ ꯖꯥꯠꯂꯥ ꯊꯦꯡꯅ ꯇꯧꯕꯅꯦꯅ ꯊꯦꯡꯕ ꯉꯥꯏ ꯂꯩꯗꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯊꯦꯡꯅ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯣꯏ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯊꯧꯕ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯔꯒ ꯃꯤ ꯑꯃꯇ ꯆꯪꯉꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯠꯆꯥ ꯅꯥꯎꯕꯁꯨ ꯂꯥꯛꯑꯦꯅꯦ ꯅꯥꯎꯕ ꯅꯥꯎꯅꯁꯤꯕꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯩꯅꯁꯨ ꯂꯥꯏꯚꯇꯒ ꯑꯝꯇ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯅꯥꯎꯕ ꯍꯣꯏ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯂꯥꯛꯑꯦ ꯐꯔꯦ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯅꯥꯎꯕꯗꯤ ꯆꯥꯔꯕ ꯆꯥꯛꯁꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯆꯪꯉꯛꯄ ꯉꯥꯏꯈꯤꯁꯤꯀꯣ ꯑꯕꯦꯝ ꯁꯅꯥꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯥꯏ ꯁꯥꯔ ꯍꯥꯏꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯉꯥꯏꯔ ꯂꯩꯔꯝꯃꯕꯅꯤꯀꯣ ꯃꯤ ꯈꯔ ꯉꯟꯅ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯊꯦꯡꯉꯀꯥꯟꯗ ꯆꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯍꯧꯗꯕꯒꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯉꯟꯅ ꯍꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯅꯕ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯈꯤꯁꯤ
ꯂꯥꯛꯅꯔꯅꯤꯗ ꯍꯥꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯑꯩꯁꯨ ꯃꯌꯥꯝ ꯐꯝꯃꯒ ꯉꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯉꯥꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯉꯔꯥꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯀꯗꯥꯏ ꯀꯗꯥꯏꯗꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯍꯧꯗꯣꯔꯛꯈꯤꯗ ꯖꯦꯝꯁꯅꯒ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯦꯡ ꯂꯩꯔꯝꯗꯅ ꯂꯥꯏꯛ ꯑꯕꯦꯝ ꯀꯩꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯋꯥꯏ ꯊꯣꯡꯉꯒ ꯂꯩꯔꯦ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯥꯏꯞ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯅꯥꯎꯕ ꯑꯕꯦꯝ ꯑꯗꯒꯤ ꯊꯧꯕ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕꯁꯤꯡꯗꯨ ꯃꯃꯤꯡ ꯂꯣꯏꯅ ꯄꯟꯗ꯭ꯔꯁꯨ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯥꯃꯣ ꯍꯥꯏꯌꯦ ꯅꯥꯎꯕꯒꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟꯅꯤ ꯃꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯥꯎꯈꯨꯝ ꯍꯦꯛꯇ ꯄꯤꯕ ꯌꯥꯔꯣꯏ ꯅꯥꯎꯕ ꯄꯥꯎꯈꯨꯝꯁꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯀꯦꯀꯣ ꯑꯃꯨꯛꯇ ꯖꯔ ꯖꯔ ꯍꯥꯏꯗꯕꯤꯗ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯔꯤ ꯆꯥꯗ꯭ꯔꯤ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯔꯤꯅꯦ ꯀꯩꯒꯤꯅꯣꯅꯦ ꯊꯧꯕ ꯈꯔ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯉꯦꯅ ꯅꯪꯁꯨ ꯈꯔ ꯊꯦꯡꯕꯔꯣꯝꯗ ꯆꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣꯝꯃ ꯀꯃꯦꯟ ꯑꯃꯒ ꯂꯩꯔꯤ ꯁꯤꯝꯇꯪ ꯌꯦꯡꯒꯦ ꯑꯕꯦꯝꯅ ꯑꯩꯗꯤ ꯏꯔꯣꯟꯕꯒ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯦ ꯑꯁ ꯌꯥꯝ ꯃꯍꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯔꯤꯁꯦ ꯏꯔꯣꯟꯕꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯦ ꯊꯥ 5 6 ꯍꯦꯜꯂꯦ ꯆꯥꯕ ꯐꯪꯗꯕ ꯉꯁꯥꯏꯒꯤ ꯅꯥꯎꯕꯒꯤ ꯋꯥꯍꯪꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯍꯤꯡꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯉꯤꯕꯁꯨ ꯍꯥꯏꯔꯁꯤꯅꯦ ꯐꯥꯎ ꯐꯥꯎꯕ ꯀꯕꯤ ꯃꯌꯥꯝ ꯑꯃꯅ ꯁꯩꯊꯥꯕꯗ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕ ꯉꯝꯃꯝꯗꯅ ꯆꯠꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯛ ꯂꯩꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯅꯤ ꯑꯗꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯄ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯑꯣꯏ ꯑꯗꯣ ꯅꯪꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯇꯥꯃꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯗꯨꯅꯕꯨ ꯏꯁꯩꯗꯒ ꯁꯛꯅꯩꯗꯣ ꯉꯝꯕ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯗꯥꯔꯨꯅꯤ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯌꯥꯝ ꯐꯖꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦꯀꯣ ꯃꯤꯠꯅ ꯑꯎꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯦꯐꯦꯛꯁꯟ ꯑꯗꯨꯕꯨ ꯑꯗꯥ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯠꯂꯁꯨ ꯑꯗꯨꯝ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯇꯨꯝꯃꯁꯨ ꯃꯪꯗꯒ ꯍꯦꯛ ꯎꯕ ꯆꯥꯔꯦ ꯍꯦꯛꯇ ꯆꯥꯃꯤꯟꯅꯕ ꯃꯥꯒ ꯆꯥꯃꯤꯟꯅꯔꯗꯤ ꯍꯥꯎꯅꯤ ꯀꯥꯏ ꯈꯟꯕ ꯑꯗꯩ ꯀꯩꯅꯣꯝꯇ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯒꯗ ꯍꯦꯛ ꯌꯥꯎꯍꯟꯅꯤꯡꯕ ꯋꯥꯔꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯒ ꯑꯋꯥꯕ ꯀꯣꯛꯅꯤꯡꯕ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯊꯃꯣꯏꯁꯤꯗꯒꯤ ꯌꯥꯝ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯐꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯈꯥꯏꯗꯦ ꯐꯖꯕ ꯊꯤꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯗꯤ ꯐꯖꯕ ꯌꯥꯝ ꯉꯥꯎꯖꯩꯀꯣ ꯐꯕꯨ ꯐꯖꯔꯗꯤ ꯌꯥꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯆꯍꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯀꯥꯏꯅꯒ ꯇꯧꯕꯁꯤ ꯃꯤꯁꯤ ꯂꯩꯗꯤ ꯂꯩ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ
Ngarang di live ka changba nang hodre hoi ngarang di khra ngana sulo chale tamo Realme da game sanaba nungai ba amta haibiu hai khara hong bada Realme da game sanaba nungai da se Realme P3 Ultra gumba ko lupa lising kun manga mukme da ka phangbra adu yengo adu nungai ni Realme yoina Poco di yaroi Poco di hong bada game sanaba su nungai roi adu mathakta Poco sidi am ka hena nungai ba phone oide yamba under 20k da storage 256 da phone apa ba khara haibiro hai Mansur alam as 220 lupa lising kun gi manung 256 GB oiba phone di khara wana thokani he Mansur ado kenogi Motorola gi G97 la am leibdo ai yenga ke ko 25 ki dai da 25 yoraga di hoi adu di ma'am thola ni yenga ke sun hoji hari do phone do Nungsiba Poco di nungai roi mai UI de kai de ki ma si kitang nungai bu wat kani Poco si ke phone ama ni khak na tan ko khak na ba phone khudimak ti mai gi nungai ti hai tare ai yo khanda Nungsiba huni aina hana khanglam laba karige asu khoidaruni haifam khangda tampham khangda karigi wana lelugani Poco gi kano sulai Poco hai Motorola gi H60 Pro su yam yai lupa lising kun nipan mu yau kure ma de 256 GB da ni ko hai ja aduga Moto CD kano ni macha hai tare ne Realme P4X su dum ya male mai kano se Moto H60 duna di hena di farani khwai de hen farani duga ai dum yengi bani ko magi phone samtang suggest tawge na S60 Fusion July P4X P4X F36 S60 Pro sina di fane yo khanda 60 Pro my curve of display se palm draga di khangde curve display se 70 Fusion T5 Pro su yai Vivo T5 Pro su yai Poco di yare Poco di engdra su yare kay no su ning yung Vivo T5X lupa lising kun ni thoim ki chang lai cha masi yung masi gi phone se su phabane adai IP rating ga su yam wang bane processor ga su gam phabane ko ma se sigi magi 256 GB da di lupa lising kun taret pu yau khre ne ma su maman se phone se maman se loina tangkhat khrabni na ne jikan se budget se lupa lising kun tha mu ki maya se da phone se aphaba se amma ni khak mangai re dui mathakta du dei henge khraga di hoi khara option khara thole na traga di kun gi maya daga di kun gi manung daga di phone se khara ware hai tare khanduk pa sir ai ngahak thokcharuge amuk lakke thabak matam lo oire hari okay bem se kai gumba thaba ama duty gumba tawbra na traga yum gi thabak khang tawira karino yan tadre ado hoi isagi thabak twana lotion biro aduga mayam wari utai saba se yaung ba muk changsin biro hai tare masidi ngan na su hawrabane khara kuina matam sang phangna ba haidana
H60 ga Note CE5 ga karambana camera da kayam tauge aidi H60 na hena pai haina lawi Note CE5 do di mamangi khara suli da phone so oire yamba Samsung S24 Ultra 12 1256 use the 55 5 low bada kana gadra kana roida condition budi problem ammat talite hai H24 Ultra da lupa lising yang kai manga hai taragadi hoi yang kai yang hai mga sai bogi da hai gadi budget price tu gi hai gadi yam phare yam second hand da loba matam da condition yam phare gadi yam phajana kanaba ama option amadi oirani adubu khwaidagi luri sangamba aina phone du masak ubu suna tabni na ko aidi nang na haibadu matung ina loinamak all good hai tare na condition kudimak loinamak phari ena khallaga ne ba ina pidi suggestion chide ado phone du gi condition do mai phone do physically damage oiba oidaba software gi issue leiba natragna kari kari problem leiba haibado adu munna yengthokpiro aduga aiguma problem amta leiramdragadi madu adum yaena hai koi pung mapan dagi hogadaba aduini hai okay numidang pung mapan dagi duty hogadaba okay minute ani tangaire abem kari thabak tori no dudi mayam da haidok piba yaraga haidok yadraga su kaide ado isa gi duty do hana amtang mai pak na ba haidi soidana ba amtang hana dum tang hona biko aduga live city dum makha ta pa dum kona dum yawrasu yai yamba kai mathel charagi hai chakti chadri chingkhai kaino di loirabane chakti loiraga leirabane ado live sana tharge na Note 6 oina pharani 2042 phangbane hai Note 6 OnePlus Note 60 lupa lising ni puyoro moida 36 37 dai da leibane adu pamagadi adu leibasu yai budget su yam shape oirani ado 42k haidudi offline da oiragadi mamal yam tangi madu leidabana fai magi prime kaino dugi kari RAM variant 6GB 8GB adugi matungina khenabudi leibane do aina haise best variant to adu dani lupa lising kuntha trek ki sang leise adu sang da phangmane aduna 42 harido khitang maman henjalira natragana atopa variant 8GB do 12GB gumba oiribra adudi khangdre software ki problem sidi kamaina khangani physical damage budapudi khangani nungti gi oiba pot ta kamaina khangani every customer ama hetana software ki problem hai ta ga diko ai wakhanda di Samsung gi S24 series natagi wakhata natana S series kudimak loina mo gi flagship kanoni na ko series ni ne software ji problem di kya kan legenda bane ba ko adum software update ka so no no adum lakpane ba adum matam chan hojik Android 17 ga lak thokre dana se yam thuna adum phangakani hai tare S24 Ultra da ga de yam thuna lakani aduna software problem di sana adum sinarga ngahak atopa application gumba hang na khotana kitang Geekbench gumba Ant2 gumba run to matamda hang leibra lag leibra natragana camera gumba hang matamda UI da khogi pan ba hai tare hang jat pai tare ne Manipuri da maite ronda kamai hai dino pallaga leiba hai tare ne adumai ga yawbra natragana application amadagi amada switch tawda toggle tawda asai gi kitang nuai ta khotpa leibra hai adum ba yeng biro adum na software gi adagi no ba latest software update tawba tawda du sing tho aina laudur poto asai gi aina dum handai sinaraga le ko ga di mai ga no to khange do lau ga dawriba nauna muk lau ga dawrin adumai na khayeng thopir hai tare yambagi like amta tawsanjage hai to jam jeko so lae jeko yam phare 12 to 56 ta li Note 6 to okay 12 to 56 oiraga di hoi mamal thara adum magi RAM and ROM variant to khara wang mani na mamal thara di wangang wani adumai na leiraga di OnePlus pamaga di OnePlus adu leirasu yai or natragana sagi S24 da man haiba S24 Ultra da mai pot to condition do yam pharaga di madu adum kaisu problem laiti haina ai mai haninge Note 6 8 to 56 to price kya laigi hai 256 to price kya laigi hai je ai dum ai di online dang ji yeng ado mangai re ai na di madu loina se ba pha ga lai su na tamni na adu yeng se dum online gi low deliver to bang amaga di dum low da kai mangjan ngai leitabani Note 6 karamba variant ne ba 6 ta 8 to 56 ta
8256 ꯇ ꯂꯨꯄꯥ 13,000 ꯗ ꯂꯩ online da Amazon da hojik ko ado si card discount gu bum hapsalagadi mase ꯂꯨꯄꯥ 39,000 gi makhada phangani mase aduna budget ki makha pole hai tare amta changlake sit hang ba leibro yam ba hai ma as mayam lakane na phak paring sang sang tharaga thammabane sohel babok yaudodana hang hang dana nungai tadana wari se isan sanaba inu nungai tadana leramane ngarang su laktre adedi mamangi hapta da su thingna kidre sohel hoi khara chin garabra kaino natraga thabak tawda yadaba leidana ko maru oiba thabak leirapdagi laktaba yaroktaba budi oirambe ado sum live khudingi sum thingna kiba yaukiba mayam se laktabada yaroktabada ai kan saigi mapung phadabado ipa phadabado baina he khalle do changchalo sit tharaga tanate tingdoga tumge syani am sang santoga thamabane phambam tanate tumbam bo khaga thamabane ai tai longa tumga yengera phaina chepaga yengera adum yarane phone ta lege na khali yamba 20 to 30 k apabu phone khara suggest tawiro lupa lising kun ne kunthra bo manung do ta di lising kun taru kun tari pi ba hojik anouba launch tawba note ce6 to adu layo adu na farani adu khwaidigi overall package ta khwaidigi best value for money hai tare hojiki oina price hike ki matam se deisa anouba latest launch to ki mata sungai ri bo oiba adu ma leibe ai adubu aina hairiba singse aidi online dagi Flipkart ta natraga Amazon da yengaga haibani price se kaigumba adomna kai haini dukan da chalaga offline store sing dagi chalaga leigena chalugu matamna man khenaba gumba leiramagadi madu ai haiba ngamoi haibadi maramdi moisu moigi profit margin adu wada profit no leiramani karamba dukan khara dana online ga maman manana pirba su yawi ko aduga chochoba khara store chobu gumba de moina bulk ta poche ta dukan gi yona bani na piece to mani ga natre sam jani ta lokhalak mani na sagi moi mayam ma company de gi discount phanga lok pudu maram orga online da urima maman do adu gi hena ta na piba su yaw bani aduna negotiation khara tawga su yeng bio dum hainaraga online da sumaina pi rupa 35,000 pi natra kun pi adu kitang tabe ya bra tra time pa pi ya bra ga na ko hangba yara agana fare ai gana re na yarak to so mohut ina ra aduna adumaina kitang negotiate to bargaining to se yam to dra so mon ti ya gadra ina hangga yingba se ke sukai de khoi di pot lori ba khoi gi di pot to hong na phangba amasung aingonda kana baduni natra pot yolba mi gi sumang ma gi sandong manga ga su yola kadam na te aduna kai gomba in case yara maga solution kai panda bithora aga so maunda ma gi sandong khara se dum yoram duine ba ko aduna manga mohut di kana su yolo aduna hangba ke su kai di na khalle wa khanba adudi storage 250-60 pame adum storage option de adum laibani maman khara hengala ani aduna storage se hojiki matam dane 256 is a minimum high tare ne ko yam very common noina 256 GB this di ko required ore high tare ke you know ka na hana photo ma kap matam da 1 MB 2 MB go ra hojiki matam gi camera sing sina quality sing pa helakpa adagi file size chawer puni photo ama da 5 MB 6 MB 10 MB ga yob ga yaksale na tra duna ekoi photo khara kap da video khara da quality je koi 1080p da ga namam bodo hojiki 4K da video ga sana mak matam da 1GB na channel mo da video do 3GB 4GB occupy to khole aduna asagi storage su 256GB se yamna chap chaba hai tare yam chaw su na tre yam pik su na tre hojiki matam da 128 ka kitang sinaba da dum yadi ai do kitang chanaba wat padona ai gi wakhan da khalle hai tare 256GB se chap sare thajaman bi iromna kailam dagin dagino hai de malai ko thajaman bi ai se saiton hai bu pham du da gini ai ado thajaman bi di kailam dagino yengbi rai sibo kailam dagi yengbi rak kono comment tang isin biro adu hai gumna thajaman bina haudorak padagi ningsinge Mansur su thajaman bisu adai sohel lairi adagi mamang da jeko laigre ngamba laigre abem buding hak thoki ba mali chingkhai laire adagi kana kana ma thoba adagi naoba kana yam laigi buding sai ado kari kari lam dagi no live ying birei se sijo adu comment option birak pai da ko ai su khangje hauge haidi karai jaga sing dagi no ying birei se mayam ying birei se karam function dei no do ai su khangauge aduna mayam kai lam dagi ying birei no comment am tam option biro ne
ꯐꯖꯃꯟꯕꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯀꯩ ꯂꯝꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯅꯣꯅ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯉꯨꯕꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯥꯟꯇꯣꯗꯒꯤꯅꯦ ꯑꯣꯀꯦ ꯆꯤꯡꯈꯩ ꯑꯩ ꯇꯥꯔꯦ ꯂꯝꯗꯣꯀꯣ ꯅꯣꯏꯒꯤ ꯂꯝꯁꯦ ꯇꯥꯔꯦ ꯑꯩ ꯆꯠꯇꯦ ꯑꯝꯇ ꯆꯠꯇ꯭ꯔꯤ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯁꯣꯝ ꯁꯦꯛꯃꯥꯏꯔꯣꯝ ꯁꯥꯏꯠꯇꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯆꯪꯕ ꯂꯝ ꯑꯃꯈꯛꯅꯦꯅ ꯍꯥꯏ ꯇꯥꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯛꯄꯁꯨ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯩ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯥꯏꯀꯩꯗꯣ ꯆꯨꯝꯃꯒꯗꯤ ꯆꯨꯝ ꯂꯥꯜꯂꯒꯁꯨ ꯑꯝꯇ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯌꯥꯝꯕ ꯊꯣꯛꯑꯒꯦ ꯏꯆꯦꯒꯤ ꯐꯣꯟꯅꯤ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦ ꯍꯥꯏ ꯍꯣꯏ ꯃꯟꯁꯨꯔ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐꯣꯟ ꯄꯣꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯤꯂꯣꯡꯗꯒꯤ ꯍꯥꯏ ꯁꯣꯍꯦꯜꯅ ꯌꯦꯡꯉꯛꯏꯁꯤꯅ ꯂꯤꯂꯣꯡꯗꯒꯤ ꯂꯤꯂꯣꯡꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯁꯣꯍꯦꯜ ꯖꯒꯥꯗꯨꯕꯨꯗꯤ ꯈꯪꯉꯦ ꯂꯤꯂꯣꯡ ꯕꯖꯥꯔꯗꯨꯗꯒ ꯀꯨꯝꯗꯅ ꯈꯣꯠꯇꯅ ꯄꯣꯠ ꯂꯩꯗꯅ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯁꯝꯗꯅ ꯐꯥꯎꯗꯅ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯥꯏꯀꯩꯗꯨꯁꯨ ꯆꯤꯡꯈꯩꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯆꯤꯡꯈꯩ ꯀꯥꯟꯇꯣ ꯍꯥꯏꯗꯣ ꯑꯩ ꯃꯃꯤꯡ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯣꯝ ꯁꯥꯏꯠꯇꯨꯗ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯝ ꯂꯩ ꯑꯗꯣꯝ ꯁꯥꯏꯠꯇ ꯑꯗꯨꯗ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯀꯌꯥ ꯎꯅꯈꯤꯗꯕ ꯉꯁꯤꯗꯒꯤꯅ 2000 ꯆꯍꯤ 18 ꯁꯨꯔꯦ ꯎꯅꯈꯤꯗꯕ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯑꯗꯨꯝ ꯋꯥꯆꯞꯇ ꯀꯩꯗ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯒ ꯁꯨꯝ ꯁ꯭ꯇꯦꯇꯁꯀ ꯊꯝꯃꯛꯄꯗꯒ ꯑꯗꯨꯝ ꯌꯦꯡꯉ ꯎꯅꯩ ꯑꯗꯣ ꯁꯛꯀ ꯊꯦꯡꯅꯔꯒ ꯐꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯅꯕꯗꯣ ꯑꯗꯨꯗꯤ ꯍꯪꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯁꯤꯟꯐꯝ ꯍꯥꯏꯗꯅ ꯂꯩꯗꯅꯀꯣ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯃꯥꯒꯤ ꯆꯠꯅꯈꯤꯕ ꯃꯥꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯅꯔꯛꯑꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯑꯃꯅ ꯁꯤ ꯍꯥꯟꯅ ꯂꯣꯏ ꯊꯦꯡꯅꯔ ꯆꯠꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯨ ꯑꯃꯨꯛ ꯍꯌꯦꯡ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤꯅ ꯃꯁꯤꯗꯤ ꯀꯅꯥꯝꯇꯅꯁꯨ ꯀꯥꯟꯊꯣꯛꯑ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏꯀꯣ ꯃꯔꯛꯇꯒ ꯁꯨꯝ ꯃꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡꯅꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯅꯒ ꯀꯣꯂꯦꯖ ꯆꯠꯄ ꯒ꯭ꯔꯨꯞ ꯆꯠꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝ ꯄꯨꯂꯞ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯎꯔꯀꯥꯟꯗ ꯅꯍꯥꯟꯋꯥꯏꯒꯤ ꯀꯩꯅꯣꯗꯨꯕꯨꯗꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯦꯅ ꯉꯥꯏꯅꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯕꯦꯅꯣꯝꯕꯨ ꯊꯣꯛꯂꯕ ꯂꯤꯂꯣꯡ ꯈꯛꯇ ꯑꯣꯏꯔꯝꯃꯅꯤ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯈꯪꯗꯕ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯁꯣꯍꯦꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯦꯅ ꯈꯜꯂꯤ ꯑꯐꯕ ꯂꯩꯔꯒꯗꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯁꯤꯗꯤ ꯁꯪꯁꯥꯔꯒꯤ ꯍꯧꯅꯁꯥꯅꯤ ꯑꯩꯒꯤꯁꯨ ꯑꯐꯕ ꯃꯒꯨꯟ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯒꯤꯁꯨ ꯐꯠꯇꯕ ꯃꯒꯨꯟ ꯂꯩꯔꯝꯕ ꯌꯥꯏ ꯁꯣꯍꯦꯜꯒꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯗꯤ ꯌꯥꯔꯣꯏ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨ ꯐꯠꯇꯕꯅ ꯍꯦꯜꯍꯟꯕꯗꯨꯗꯤ ꯑꯗꯨ ꯐꯠꯇꯦ ꯑꯗꯨ ꯍꯦꯜꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕꯗꯨꯗꯤ ꯌꯥꯔꯤꯈꯩ ꯑꯦꯚꯣꯏꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯤꯂꯣꯡꯗꯁꯨ ꯑꯐꯕ ꯃꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯂꯝ ꯑꯃꯗ ꯃꯤ ꯑꯃꯗ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯃꯥꯗꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯌꯦꯡꯉꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯉꯒ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯦꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯝ ꯑꯃꯗ ꯍꯦꯛꯇ ꯂꯝ ꯑꯃꯕꯨ ꯄꯜꯂꯒ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯂꯝ ꯑꯃꯗ ꯐꯠꯇꯕ ꯆꯥꯝꯃ ꯂꯩꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯐꯠꯇꯕꯗꯤ ꯅꯠꯇꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯀꯥꯟꯇꯣꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯁꯟꯖꯣꯏ ꯀꯧꯕꯅꯦ ꯄꯞꯖꯤꯗ ꯉꯥꯎꯕꯅꯦ ꯍꯥꯏ ꯂꯩꯖꯝꯁꯦꯀꯣꯅ ꯀꯥꯟꯇꯣꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯛꯄꯗꯨꯗ ꯉꯁꯥꯏ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯤꯡꯈꯩ ꯄꯞꯖꯤꯗ ꯉꯥꯎꯕꯅꯦ ꯍꯥꯏꯁꯦ ꯁꯟꯖꯣꯏ ꯀꯧꯏ ꯍꯥꯏꯁꯦ ꯄꯞꯖꯤꯗ ꯉꯥꯎꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯁꯟꯖꯣꯏ ꯀꯧꯕ ꯈꯪꯉꯝꯒꯅꯤ ꯁꯣꯏꯗꯅ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕꯅꯤꯅꯀꯣ ꯑꯗꯣ ꯁꯟꯖꯣꯏ ꯀꯧꯕ ꯃꯌꯥꯝ ꯑꯃ 2 3 4 5 ꯁꯨꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄꯞꯖꯤ ꯈꯔ ꯁꯥꯟꯅꯒꯜꯂꯤ ꯍꯥꯏꯁꯤꯅꯗꯤ ꯈꯪꯗꯣꯛꯄꯗ ꯈꯔ ꯂꯥꯏꯅꯕ ꯃꯒꯨꯟ ꯑꯃꯒ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯖꯦꯀꯣꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏ ꯈꯪꯗꯣꯔꯛꯀꯗꯧ ꯃꯥꯜꯂꯤ ꯃꯗꯨꯗꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤꯅꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯆꯥꯁꯨꯅꯤꯅꯕꯨ ꯈꯪꯉꯝꯃꯅꯤꯗ ꯆꯤꯡꯈꯩꯗꯤ ꯉꯁꯥꯏꯅ ꯄꯜꯂꯛꯄꯗ
ꯑꯗꯨꯒ ꯖꯦꯀꯣꯁꯤꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯖꯦꯀꯣꯗꯤ ꯍꯥꯏꯔꯛꯄꯗ ꯇꯥꯕꯗ ꯌꯥꯎꯈꯤꯗꯦ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯖꯦꯀꯣꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯥꯏꯗꯦ ꯖꯒꯥꯗꯒꯤꯅꯣ ꯌꯦꯡꯉꯛꯏꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯖꯦꯀꯣ ꯑꯝꯇꯪꯒ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯛꯑꯣ ꯑꯌꯥꯝꯕ ꯍꯟꯗꯛ ꯅꯨꯡꯁꯤꯠꯇ ꯃꯤ ꯑꯃ ꯄꯥꯏꯕꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯔꯨꯞꯇꯨ ꯍꯣꯡꯗꯣꯛꯈꯤꯕꯗ ꯃꯥ ꯔꯨꯞꯇꯨꯗ ꯊꯕꯛ ꯇꯧꯔꯝꯕ꯭ꯔꯥ ꯌꯥꯜꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠꯂꯒ ꯂꯪꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯥꯏꯜꯗꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯎꯕꯅꯦ ꯃꯗꯨ ꯑꯁꯦꯡꯕꯒꯤꯅꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕꯗ ꯑꯣꯏꯒꯨꯝ ꯇꯧꯕꯅꯦ ꯃꯗꯣ ꯆꯥꯔꯕ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯍꯤꯗꯨꯔ ꯑꯃꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯁꯍꯤꯗꯨꯔ ꯆꯤꯡꯈꯩꯅ ꯀꯟꯅ ꯅꯣꯛꯂꯛꯏꯁꯦ ꯉꯁꯥꯏꯒꯤ ꯁꯟꯖꯣꯏꯒꯤ ꯃꯇꯥꯡꯗꯨꯗ ꯅꯣꯛꯂꯛꯄ ꯃꯥꯜꯂꯤ ꯁꯟꯖꯣꯏꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯈꯪꯉꯛꯄ ꯃꯥꯜꯂꯤ ꯇꯣꯞ ꯄꯣꯔꯣꯝꯄꯥꯠꯔꯣꯝꯗꯒꯤꯅꯤ ꯍꯣꯏ ꯇꯣꯞ ꯑꯩ ꯈꯪꯖꯩ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯝ ꯆꯠꯄꯗ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯦꯁꯤ ꯀꯩꯅꯣ ꯂꯩꯕꯗꯨ ꯃꯃꯥꯡꯗ ꯁꯨꯝꯇꯪ ꯆꯪꯅ ꯆꯪꯈꯤꯕ ꯊꯣꯡꯒ ꯂꯥꯜꯂꯒ ꯆꯠꯄꯗꯣ ꯑꯗꯣꯝꯗꯁꯨ ꯑꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯩ ꯑꯗꯣꯝꯗꯁꯨ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤ ꯃꯉꯥꯔꯛ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ ꯖꯒꯥꯗꯣ ꯆꯞ ꯆꯥꯕ ꯖꯒꯥꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯑꯩ ꯈꯪꯖꯩ ꯖꯦꯀꯣ ꯑꯇꯩ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯪꯍꯧꯅꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤ ꯀꯔꯝ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯀꯔꯝ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯅꯣ ꯍꯥꯏꯗꯣ ꯈꯪꯍꯧꯅꯕ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯅꯁꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯂꯩꯇꯦꯅ ꯈꯟꯕꯤꯔꯒꯗꯤ ꯑꯗꯨꯝ ꯖꯒꯥꯗꯣ ꯍꯥꯏꯔꯛꯄꯗ ꯀꯅꯥꯁꯨ ꯑꯩ ꯏꯃꯨꯡ ꯑꯩꯒꯤ ꯌꯨꯝ ꯂꯣꯀꯦꯁꯟ ꯈꯪꯒꯗꯧ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯖꯒꯥꯗꯣ ꯈꯤꯇꯪ ꯑꯩ ꯁꯤꯗꯒꯤꯅꯦ ꯑꯩꯅ ꯁꯤꯗꯒꯤꯅꯦꯅ ꯅꯣꯡ ꯇꯥꯔꯛꯑꯦ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯑꯦ ꯅꯣꯡ ꯈꯤꯛꯄ ꯇꯥꯏ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯁꯥꯕꯅꯦꯕ ꯌꯥꯝꯅ ꯑꯗꯨ ꯁꯥꯕꯗꯨ ꯈꯤꯇꯪꯗꯤ ꯏꯪꯊꯔꯛꯑꯅꯤ ꯅꯣꯡ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯥꯝ ꯁꯥꯔꯒ ꯂꯩꯔꯕꯅꯦꯕ ꯁꯣꯍꯦꯜꯅ ꯏꯁꯩ ꯇꯧꯔꯤꯁꯦ ꯏꯁꯩ ꯇꯧꯁꯤꯁꯦ ꯏꯌꯥꯝꯕ ꯕꯦꯟ ꯄꯥꯔꯇꯤꯗꯣ ꯑꯩ ꯉꯝꯃꯛꯑꯒꯦ ꯍꯥꯏꯔꯤ ꯑꯠꯆꯥ ꯁꯣꯍꯦꯜꯅ ꯄꯥꯝꯃꯤꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯤꯅꯦꯕ ꯑꯗꯣ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯣꯍꯦꯜ ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯒꯀꯣ ꯀꯥꯏꯋꯥꯏꯗꯅꯣ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗꯔ ꯀꯩꯅꯣ ꯃꯤꯅꯁꯨ ꯗꯤꯁꯇꯔꯕ ꯇꯧꯔꯣꯏꯗꯕ ꯖꯒꯥ ꯈꯔ ꯂꯝꯄꯥꯛꯀꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯁꯣꯍꯦꯜꯅ ꯉꯁꯥꯏꯒꯤ ꯊꯤꯟꯅꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯅꯥꯒꯤ ꯇꯕ꯭ꯂꯥꯗꯒꯤ ꯒꯤꯇꯥꯔꯗꯒꯤ ꯀꯔꯤ ꯀꯔꯤꯗꯣ ꯂꯣꯏ ꯄꯨꯂꯛꯑꯒ ꯃꯌꯥꯝ ꯖꯦꯀꯣꯟ ꯑꯃ ꯄꯥꯏ ꯆꯤꯡꯈꯩ ꯑꯃ ꯄꯥꯏ ꯇꯧꯔꯒ ꯁꯍꯤꯗꯣꯟ ꯑꯃ ꯄꯥꯏꯗ ꯈꯤꯡꯉꯛꯑꯒ ꯑꯗꯨꯒ ꯀꯔꯥꯎꯀꯤꯒ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏ ꯍꯦꯛꯇ ꯑꯉꯝ ꯑꯉꯝꯕ ꯑꯐ ꯑꯐꯕ ꯏꯁꯩ ꯁꯛꯊꯅꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯔ ꯋꯥꯠꯀꯅꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯅꯦ ꯑꯃ ꯑꯌꯥꯝꯕ ꯍꯣꯏꯔꯣꯝꯗ ꯌꯨꯝ ꯄꯥꯟꯕꯅꯦ ꯑꯅꯨ ꯀꯧꯕꯅꯦ ꯈꯪꯉꯦ ꯈꯪꯉꯦ ꯇꯣꯏꯖꯝ ꯖꯦꯀꯣ ꯑꯩ ꯈꯪꯖꯩ ꯑꯩ ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯇꯥꯔꯦ ꯇꯤꯟꯅꯖꯩ ꯏꯇꯩꯃꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯗꯥꯏꯔꯦꯛ ꯃꯅꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯌꯨꯝꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯇꯧꯔꯤꯉꯩꯗ ꯃꯥꯁꯨ ꯁ꯭ꯀꯨꯜꯗꯨꯗ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅꯁꯨ ꯄꯨꯜꯂꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯊꯦꯡꯅꯕꯗ ꯀꯧꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯝꯕ ꯏꯇꯩꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯗꯥꯏꯔꯦꯛ ꯃꯅꯤꯡꯗꯅꯤ ꯃꯣꯏꯒꯤ ꯃꯌꯨꯝꯁꯦ ꯑꯗꯨꯅ ꯖꯦꯀꯣꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯣꯏꯒꯤ ꯂꯝ ꯂꯩꯀꯥꯏ ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯥꯏꯋꯥꯏꯗꯒꯁꯨ ꯑꯩ ꯂꯥꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗꯒ ꯑꯗꯨꯅ ꯑꯩ ꯖꯦꯀꯣꯅ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗꯣ ꯇꯣꯞꯀꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯖꯦꯀꯣ ꯌꯥꯝ ꯂꯥꯏ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯃꯐꯝꯗꯣ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯃꯥꯡꯗ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯅꯤ ꯂꯝꯕꯤꯗꯣ ꯁꯨꯃꯥꯏꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯄꯗꯣ ꯇꯨꯔꯦꯟꯒꯤ ꯅꯥꯀꯟꯗ ꯆꯪꯕꯗꯣ ꯑꯗꯨꯗꯒꯤ ꯆꯠꯂꯒ ꯑꯩ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ
ꯑꯗꯨꯝ ꯈꯪꯅꯕ ꯁꯛ ꯈꯪꯅꯕꯒ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯒꯤ ꯄ꯭ꯂꯥꯟꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯕꯅꯤ ꯌꯨꯝꯗꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯐꯥꯎ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕꯗ ꯃꯇꯝ ꯆꯥꯕꯗ ꯇꯟꯖꯥ ꯆꯥꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯃꯦꯟ ꯏꯂꯥꯛ ꯂꯥꯛꯇꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯚꯁꯦ ꯌꯥꯝ ꯉꯟꯅ ꯍꯧꯖꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤ ꯅꯤꯄꯥꯜ ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯍꯧꯔꯕꯅꯦꯀꯣ ꯂꯥꯏꯐꯁꯦ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯔꯒ ꯅꯍꯥꯟꯉꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯄꯦꯜꯍꯧꯗꯕ ꯂꯥꯏꯐ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯁꯜꯂꯛꯄ ꯑꯗꯨꯒ ꯋꯥ ꯍꯪꯒꯗꯧꯕ ꯆꯤꯊꯧ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯥꯏꯌꯦ ꯑꯊꯧꯕ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯑꯍꯥꯎꯕ ꯊꯣꯡꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯉꯥꯏꯔꯝꯃꯒꯦ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯝꯇꯪ ꯂꯥꯜꯂꯛꯄ ꯌꯥꯔꯒꯗꯤ ꯑꯗꯣ ꯑꯍꯥꯎꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯝꯇꯪ ꯄꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣꯗꯣ ꯅꯥꯎꯕꯤꯁꯥ ꯋꯥꯏꯈꯣꯝꯅ iPhone 17ꯁꯦ ꯀꯝꯗꯧꯒꯦ ꯄꯔꯐꯣꯔꯃꯦꯟꯁꯇ ꯍꯥꯏ ꯅꯥꯎꯕꯤꯁꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯑꯊꯧꯕꯒꯤ ꯀꯥꯡꯁꯣꯏꯗꯣ ꯑꯩ ꯀꯥꯡꯁꯣꯏ ꯑꯣꯏꯔꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯀꯥꯡꯁꯣꯏꯗꯣ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯇꯦꯡꯀꯣꯠ ꯑꯝꯇꯪ ꯂꯥꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦꯀꯣ ꯀꯥꯡꯁꯣꯏ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯊꯥ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯆꯥꯛ ꯀꯥꯡꯁꯣꯏ ꯆꯥꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯑꯊꯧꯕ ꯉꯥꯏꯔꯝꯃꯗꯕꯅꯦ ꯅꯪꯒꯤ ꯀꯥꯡꯁꯣꯏꯗꯣꯀꯣ ꯅꯪ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯣꯏꯕꯐꯥꯎ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯔ ꯂꯩꯔꯝꯃꯗꯕꯅꯦ iPhone 17ꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯇ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯃꯥꯁꯤ ꯕꯦꯁꯄꯨ ꯍꯥꯏꯕ ꯌꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯈꯛꯇꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯕꯥꯏꯅꯤꯛ A19 ꯆꯤꯞꯁꯦꯠ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯂꯦꯇꯦꯁ 3nmꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯩꯅꯣ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯃꯔꯛꯇꯀꯣ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 8 ꯏꯂꯤꯠꯀ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯁꯤꯒ ꯄꯔꯐꯣꯔꯃꯦꯟꯁꯇ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯗꯣꯏꯅꯦ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦ ꯉꯥꯏꯔꯝꯃꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯝꯃꯒꯦ ꯀꯥꯡꯁꯣꯏꯅꯤꯅ ꯀꯨꯏꯁꯨ ꯀꯨꯏꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯉꯥꯏꯔꯗꯕꯅꯦ ꯉꯁꯤꯗꯤ ꯑꯊꯧꯕꯒꯤ ꯀꯥꯡꯁꯣꯏ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯆꯤꯡꯈꯩꯅ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯀꯩ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯦ S21 ꯐꯦꯟ ꯏꯗꯤꯁꯟ ꯍꯥꯏꯕ ꯐꯣꯟꯗꯨꯗꯒꯤꯅꯤꯀꯣ ꯑꯗꯣ ꯅꯥꯎꯕꯤꯆꯥꯅꯁꯨ ꯊꯦꯡꯁꯩ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯆꯤꯡꯈꯩ ꯑꯗꯒꯤ ꯅꯥꯎꯕꯤꯆꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯉꯁꯥꯏ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯃꯅꯤꯡ ꯕꯦꯛ ꯀꯦꯃꯦꯔꯥꯗꯒꯤꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯍꯦꯟꯅ ꯁꯦꯡꯉꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯁꯦ ꯁꯤ ꯁꯦꯡꯕꯁꯨ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯋꯥꯠꯄꯅꯦꯕ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯏꯕꯅꯤꯅ ꯑꯩ ꯈꯪꯖꯩꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯌꯦꯡꯕ ꯌꯥꯕ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯁꯦꯡꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯌꯥꯝ ꯀꯟꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩ ꯑꯝꯇꯪ ꯈꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯒꯤ ꯑꯩꯅ ꯎꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯒ ꯃꯌꯥꯝꯅ ꯂꯥꯏꯚꯇ ꯎꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒ ꯑꯗꯨꯒ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩ ꯐꯤꯗꯕꯦꯛ ꯑꯝꯇꯪ ꯂꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯆꯤꯡꯈꯩ ꯑꯗꯨꯒ ꯑꯇꯩ ꯅꯥꯎꯕꯤꯆꯥꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯠꯅ ꯎꯕ ꯀꯃꯦꯟ ꯈꯔ ꯆꯣꯡꯊꯣꯛꯂꯛꯏꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯄꯜꯂꯦ ꯑꯗꯨ ꯄꯟꯗ꯭ꯔꯒꯁꯨ ꯑꯇꯩꯁꯤꯡꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯥꯏꯚꯁꯦ ꯌꯦꯡꯕꯗ ꯃꯌꯦꯛ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯡꯗꯦ ꯅꯨꯡꯉꯥꯏꯇꯦ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯇꯣ ꯑꯝꯇꯪ ꯑꯩ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯁꯨꯛ ꯂꯣꯏꯕ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯩ ꯍꯪꯒꯦꯗꯤ ꯈꯟꯕꯅꯦ ꯍꯦꯛꯇ ꯀꯥꯎꯕꯗꯣ ꯇꯟꯖꯥ ꯆꯥꯎꯗꯕ ꯉꯁꯤꯗꯤ ꯌꯥꯝ ꯇꯟꯖꯥ ꯆꯥꯅꯅ ꯆꯤꯡꯈꯩꯅ ꯍꯪꯉꯛꯄꯁꯤꯗ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯍꯪꯖꯔꯕꯅꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇꯪ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯀꯥ ꯍꯦꯟꯅ ꯁꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯏꯌꯥꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯍꯥꯏ ꯅꯥꯎꯕꯤꯆꯥꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯀꯂꯔ ꯁꯦꯆꯨꯔꯦꯁꯟ ꯌꯥꯏ ꯄꯔꯐꯦꯛ ꯑꯣꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯐꯤꯗꯕꯦꯛꯇꯣ ꯑꯩ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯁꯤ ꯁꯨꯝ
ꯌꯥꯝ ꯁꯦꯡꯕ ꯅꯠꯇꯦ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯥꯏꯗꯅ ꯑꯩꯁꯨ ꯈꯟꯖꯩꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯁꯦꯡꯉꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯦꯡꯕꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯊꯣꯛꯂꯛꯏꯕ ꯐꯣꯟ ꯃꯌꯥꯝꯁꯤꯒꯅꯦ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯁꯦꯡꯉꯦꯅ ꯈꯜꯂꯦ ꯁꯦꯝꯁꯪꯒꯤ ꯑꯦꯁ ꯁꯦꯔꯤꯁ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁꯁꯤꯡꯁꯦ ꯀꯦꯃꯦꯔꯥꯗꯤ ꯂꯣꯏ ꯃꯌꯦꯛ ꯁꯦꯡꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠꯀꯨꯝꯕ ꯇꯧꯔꯀꯥꯟꯗ ꯇꯧꯔꯀꯥꯟꯗꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯥꯏꯒꯤ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯔꯛꯄꯒꯗꯣ ꯃꯗꯨ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯒꯤ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯡꯁꯤꯗꯒꯤ ꯊꯥꯒꯠꯄ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯆꯥꯡꯗꯨꯗ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯛꯄꯗ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯁꯦ ꯅꯧꯔꯤꯉꯩꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯇꯩ ꯐꯣꯟ ꯈꯔꯗꯗꯤ ꯅꯧꯔꯤꯉꯩꯗꯅ ꯍꯦꯛ ꯌꯥꯝ ꯁꯦꯡꯕꯗꯧ ꯈꯟꯕ ꯑꯗꯨꯒ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯈꯦꯠꯅꯕ ꯈꯔ ꯈꯪꯕꯗꯣ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯗꯨ ꯃꯣꯏ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯥꯐꯇꯔ ꯀ꯭ꯂꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯝꯁꯪꯒꯤꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯀꯦꯃꯦꯔꯥ ꯈꯛꯇꯒꯤ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣꯒꯨꯝꯕꯒꯤꯗꯤ ꯑꯃꯨꯛ ꯈꯔ ꯑꯗꯨꯝ ꯃꯉꯣꯟꯗ ꯍꯦꯟꯕꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯌꯥꯝ ꯑꯇꯥꯡꯕ ꯐ꯭ꯂꯦꯛꯁꯤꯞ ꯑꯩꯈꯣꯏꯅ S25 26 ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯊꯣꯛꯂꯛꯀꯗꯕ 27ꯕꯨ ꯍꯥꯏꯔꯣ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯐ꯭ꯂꯦꯛꯁꯤꯞ ꯂꯨꯄꯥ 50,000-60,000 ꯄꯤꯕꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯞ ꯃꯥꯟꯅꯅ ꯀꯦꯃꯦꯔꯥꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯣꯐꯋꯦꯔꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗ ꯈꯔ ꯑꯦꯛꯖꯤꯅꯣꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯞꯄꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯔꯀꯥꯟꯗ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁꯁꯤꯡꯁꯦ ꯃꯁꯤ ꯄꯥꯏꯕ ꯌꯥꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁꯁꯤ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯍꯟꯗꯛꯀꯤ ꯆꯍꯤ S25 ꯂꯣꯟꯆ ꯇꯧꯔꯦꯀꯣ 26 ꯂꯣꯟꯆ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗ 26 ꯐꯦꯟ ꯑꯦꯗꯤꯁꯟ ꯍꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯂꯣꯟꯆ ꯇꯧꯈꯤꯕ 26ꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯝ ꯈꯦꯠꯅꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗ ꯄꯔꯐꯣꯔꯃꯦꯟꯁ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯅꯦꯛꯁ ꯏꯌꯔ ꯐꯣꯟꯒꯁꯨ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯕ ꯐꯣꯟ ꯑꯣꯏꯌꯦꯅ ꯑꯩ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯅ ꯂꯩꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁꯁꯦ ꯂꯩꯕ ꯌꯥꯏ iPhone 17ꯁꯦ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯂꯩꯗ꯭ꯔꯤꯉꯩꯗ ꯇꯨꯡ ꯀꯣꯏꯅ ꯄꯥꯏꯕ ꯌꯥꯕ ꯑꯣꯏꯕ꯭ꯔꯥ ꯄꯩꯁꯥꯒꯤ ꯚꯦꯂꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯆꯍꯤ 5 ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅꯅꯤꯀꯣ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯕꯦꯇ꯭ꯔꯤ ꯀꯟꯗꯤꯁꯟꯕꯨꯗꯤ ꯁꯨꯝ ꯍꯦꯜꯊꯄꯨꯗꯤ ꯈꯔ ꯍꯟꯊꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯏꯟ ꯀꯦꯁ ꯐꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯇꯦ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ iPhone 17ꯗ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯤꯖꯤꯟꯅꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯦꯄꯜꯒꯤ ꯉꯁꯥꯏꯒꯤ iOSꯀꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯄ꯭ꯔꯥꯏꯚꯦꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯀꯩꯅꯣꯁꯤꯡꯒꯨꯝꯕ ꯁꯨꯝꯕꯒꯤ ꯃꯇꯥꯡ ꯃꯌꯥꯝꯁꯤꯗ ꯈꯜꯂꯨꯔꯒꯗꯤꯀꯣ iOSꯁꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯇꯌꯥꯏꯃ ꯈꯔꯤꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯔꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯉꯩ ꯎꯗꯕ ꯀꯩꯅꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐ 1-2ꯗ ꯊꯦꯡꯅꯈꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯅꯧꯅ ꯆꯪꯁꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯂꯦꯞꯄꯤꯔꯛꯀꯅꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯤꯈꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯣꯝꯅ ꯍꯧꯗꯣꯛꯄꯤꯔꯛꯄ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯕ ꯂꯦꯞꯄꯤꯔꯛꯀꯅꯨ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯩꯁꯦ iPhone ꯑꯃ ꯂꯩꯒꯦ ꯈꯟꯕ ꯁꯦꯀꯦꯟꯗ iPhone 16ꯒ iPhone 15 Proꯒ ꯀꯔꯝꯕꯅ ꯐꯅꯤ ꯀꯨꯏꯅꯁꯨ ꯄꯥꯏꯒꯦꯅ ꯈꯜꯂꯤ ꯒꯦꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯐꯣꯇꯣ ꯏꯗꯤꯇꯤꯡ ꯂꯣꯏ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ iPhone 16ꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯗ 15 Proꯗꯨꯅ ꯉꯁꯥꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒꯗꯤ 15 Proꯗꯨꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕు 16ꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯅꯤꯗꯨ ꯀꯝꯄꯤꯌꯔ ꯇꯧꯅꯕ ꯃꯇꯝꯗ ꯃꯃꯜꯁꯨ khitang ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯁꯤ 15 Proꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯒꯅꯤ ꯃꯔꯝꯗꯤ 15 Pro ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯔꯤꯁꯦ ꯄ꯭ꯔꯣꯁꯦꯁꯔꯗ ꯍꯥꯏꯔꯁꯨ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ 15 ꯁꯤꯔꯤꯁꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ iPhoneꯗ ꯇꯥꯏꯞ ꯁꯤꯒꯤ ꯄꯣꯔꯠ ꯌꯥꯎꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 16ꯗꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯔꯤꯗ ꯑꯦꯟ ꯔꯥꯏꯠꯀꯤ ꯉꯁꯥꯏꯒꯤ ꯀꯣꯄꯤ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ
photo video ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯨꯝꯕꯒꯤ ꯁ꯭ꯄꯤꯠꯁꯦ ꯃꯁꯤ ꯉꯁꯥꯏꯒꯤ ꯇꯥꯏꯞ ꯁꯤ ꯄꯣꯔꯠꯁꯦ 15 ꯄ꯭ꯔꯣꯗꯨꯅ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯁꯤ 15 ꯄ꯭ꯔꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯨꯝꯕꯗꯁꯨ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ 3 ꯁꯨꯕ ꯇꯦꯂꯤꯐꯣꯇꯣ ꯂꯦꯟꯁꯀꯨꯝꯕ ꯌꯥꯎꯔꯛꯄ ꯑꯗꯨꯝ overall package to haitareniko 15 pro ne hena nungaigani dengo adude mayam su dum comment mayam lai ngasai jo ina hangjabado diamond leire ai mamang da budi kana kana no jeko hoi tawsin bira khay nawbicha leire aduga aina khangning ise nawbicha ne diamond ne aduga tayai mane aduga dengo war 3886 se somna yengbirese live yengbirese kari kai lamdagino haibirakpa yabra amtang aisu khangjaninge haibidi ai live da mayam su yabirese karam site gi karam mhams dagi yang kono ai su sum khangning bai ta duna comment amtang tawsin biro dengo na lamphel dagi ni haire lamphel dagi okay aduga aidi lamdeng dai ne yamba hai lamdeng hai se ai masigi lamje maming gi tare ai karom site ta leibano haibado sapsaba khangde amtang tapira kera ai khangna bate ma kadom dagi chatli na traga karai dagi haijali kamain tawbuno haibado itang comment tawbiro ne brother yensang hau kibro hai boicha mk na jang di hau budi oidre adubu kaino tawri chak thonga loigadi leire chadri ai tare boicha de kai lamdagi no yengai se aduga james la james na sagol bandagi ni hai okay sagol bandagi mainu lerak hai tare ne ko solban mainu lerak adudagi su aigi nungsiba marup ama lei yam nungsiba marup college taminarakpa adum hausi su dum pau tatana dum mara ta su dum phaungari ko ado magi maming surest ko bune RK ni moise Askumar ni aduga yairi pok ni hai yairi pok su ai khangjai yairi pok su ai lame yairi pok tagi su ai gi tinaba imanabi lay yairi pok tasu karadi lape khoirom site gi lak matam pung ani muki mya change ina gari thobada lamsang bazar rom dagi awang lomda changi ni okay ai khange adom site su ai amuk tang khakti chat khrabra kanom tawre okay ai ningjinge thank you thagachari ai kuichi yone ko aina sum hangjari se mayam da kenogi wasuna tebuko ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯅꯥꯁꯨ ꯆꯠꯄꯁꯨ ꯉꯝꯗꯦ ꯆꯠꯁꯨ ꯆꯠꯇ꯭ꯔꯤꯗꯅꯀꯣ ꯑꯗꯨꯒ ꯃꯃꯤꯡ ꯇꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯐꯥꯎ ꯆꯠꯂꯨꯗ꯭ꯔꯤꯕ ꯂꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯝꯗꯣ ꯁꯣꯝꯗ ꯆꯠꯂꯒ ꯂꯩ ꯁꯤꯗꯒꯤ ꯆꯠꯂꯒ ꯂꯩ ꯍꯥꯏꯁꯦ ꯆꯠꯇ꯭ꯔꯒꯁꯨ ꯈꯪꯍꯧꯕꯗꯤ ꯅꯣꯂꯦꯖ ꯂꯩꯍꯧꯕꯗꯤ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯈꯨꯅꯧꯗꯒꯤꯅꯦ ꯍꯥꯏꯌꯦ ꯅꯥꯎꯕꯤꯆꯥ ꯑꯩ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯁꯨ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯧꯕꯥꯜ ꯍꯧꯖꯤꯛꯀꯤ ꯑꯊꯣꯛꯄꯝ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ ꯃꯣꯏꯒꯤꯗꯣ ꯍꯣꯏ ꯑꯊꯣꯛꯄꯝꯗꯩꯅꯤ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯝ ꯃꯔꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯈꯤꯀꯣ ꯂꯥꯏꯔꯦꯟ ꯁꯖꯤꯛꯇꯒꯤꯅꯤ ꯍꯥꯏꯌꯦ ꯔꯟꯕꯤꯔ ꯔꯕꯤ ꯋꯥꯔꯦꯛꯄꯝꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯁꯦ ꯑꯩ ꯃꯃꯤꯡ ꯇꯥꯖꯔꯦ ꯑꯗꯨꯒ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯁꯤꯝꯇꯪꯒ ꯑꯩꯉꯣꯟꯗ ꯃꯥꯏꯀꯩꯗꯣ ꯇꯥꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯔꯣꯝ ꯁꯥꯏꯠꯇꯒꯤ ꯆꯠꯂꯤ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯆꯪꯕꯅꯣ ꯍꯥꯏꯕꯗꯣ ꯕ꯭ꯔꯗꯔꯁꯦ ꯀꯔꯤ ꯍꯣꯠꯅꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯍꯥꯏꯌꯦ ꯕꯣꯏꯆꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗꯀꯣ ꯁꯦꯟ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯈꯛꯇ ꯊꯕꯛ ꯑꯃ ꯅꯧꯅ ꯇꯧꯕꯗ ꯉꯥꯏꯔꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯃꯁꯤ ꯑꯩ ꯃꯃꯤꯡ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯣꯝ ꯁꯥꯏꯠꯇ ꯆꯠꯄꯅꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯀꯃꯥꯏꯅ ꯆꯪꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯑꯩ ꯈꯪꯖꯅꯤꯡꯉꯦ ꯑꯗꯨꯝꯇꯪ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯔꯕꯤꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯃꯅꯤꯡꯗꯒꯤꯅꯤ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯍꯥꯏꯁꯤ ꯀꯩꯅꯣꯗ꯭ꯔꯣ ꯄꯥꯠꯁꯣꯏꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯣꯝꯗꯩ ꯆꯪꯗꯣꯏꯔꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯝꯕꯗꯤ
ꯅꯥꯎꯕꯤꯆꯥꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯅꯥꯎꯕꯤꯆꯥ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯀꯦꯅꯗꯤ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯍꯟꯗꯛꯁꯦ ꯃꯨꯠ ꯈꯔ ꯍꯜꯂꯦ ꯍꯥꯏꯕꯗꯤꯅꯦ ꯕꯤꯠ ꯈꯤꯇꯪ ꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯔꯝꯗꯤ ꯆꯦꯅꯦꯜꯁꯦ ꯀꯣꯄꯤꯔꯥꯏꯠꯇꯤ ꯅꯠꯇꯦ ꯃꯤꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯇ꯭ꯔꯥꯏꯛꯇꯤ ꯅꯠꯇꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯤꯗ ꯍꯣꯜ ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯕꯤꯠꯁꯦ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦꯅ ꯊꯥꯒꯠꯀꯦꯅ ꯈꯜꯂꯝꯕꯁꯤꯗꯩꯁꯤꯗ ꯍꯟꯗꯛ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯔꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯊꯥ ꯑꯃꯃꯨꯛ ꯈꯔꯗꯤ ꯁꯨꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤꯉꯩ ꯃꯅꯨꯡꯗꯨꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯇꯟꯖꯥ ꯌꯥꯝ ꯆꯥꯗꯕ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯈꯤꯇꯪꯁꯨ ꯕꯤꯠ ꯍꯟꯊꯈꯔꯦ ꯑꯗꯨꯅꯅꯤ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯍꯥꯏꯕꯗꯤ ꯁꯤꯇꯔꯣꯝꯗꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕꯟꯇꯟ ꯍꯥꯏꯅꯤꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯈꯪꯉꯦꯝꯕ ꯈꯪꯕ꯭ꯔꯥ ꯍꯪꯕꯤꯌꯣ ꯑꯣ ꯑꯩꯅꯗꯤ ꯈꯪꯗꯔꯦ ꯑꯩꯁꯨ ꯃꯩꯅꯣ ꯂꯩꯔꯛꯇ ꯂꯩ ꯀꯤꯂꯤꯡ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯀꯩ ꯍꯥꯏꯅꯣ ꯀꯤꯂꯤꯡ ꯐꯤꯜꯗꯩ ꯁ꯭ꯀꯨꯜ ꯅꯦꯝꯅ ꯖꯦꯝꯁ ꯍꯥꯏ ꯑꯣꯀꯦ ꯖꯦꯝꯁ ꯑꯩ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯩ ꯍꯪꯒꯗꯤ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝꯗꯒꯁꯨ ꯌꯥꯝ ꯄꯥꯛ ꯂꯩꯒꯟꯗꯕ ꯃꯤꯗꯥ ꯑꯃꯗꯤ ꯑꯣꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯊꯕꯛ ꯃꯊꯧ ꯆꯤꯟꯖꯕꯒꯤꯀꯣ ꯑꯗꯨꯒ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯀꯣꯂꯦꯖꯀ ꯇꯝꯕ ꯂꯣꯏꯈꯤꯕꯁꯦ ꯖꯦꯝꯁꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯤꯂꯤꯡ ꯐꯤꯜ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯂꯝꯁꯥꯡ ꯕꯖꯥꯔꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯐꯨꯝꯂꯧꯗꯒꯤ ꯆꯪꯉꯁꯨ ꯌꯥꯔꯦ ꯐꯌꯦꯡꯔꯣꯝꯗ ꯆꯠꯂꯒ ꯂꯥꯏꯔꯦꯟ ꯀꯥꯕꯤꯗꯒꯤ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯣꯀꯦ ꯑꯗꯨꯝꯗꯅ ꯍꯦꯟꯅ ꯂꯥꯏꯔꯅꯤ ꯑꯩꯅ ꯈꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯀꯣ ꯉꯁꯥꯏꯒꯤ ꯐꯌꯦꯡꯔꯣꯝꯗ ꯆꯠꯂꯒ ꯑꯩ ꯐꯌꯦꯡ ꯌꯧꯔꯨꯔꯦ ꯐꯌꯦꯡ ꯆꯠꯂꯨꯔꯦ ꯁꯤꯡꯗꯥꯔꯣꯝꯗ ꯆꯠꯄ ꯈꯣꯠꯄꯗꯣ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯀꯥꯕꯤꯗꯁꯨ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯂꯩ ꯑꯩꯅ ꯈꯪꯕ ꯖꯒꯥꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯒꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯣꯀꯦ ꯂꯥꯏꯔꯦꯟ ꯀꯥꯕꯤꯗꯒꯤ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯏꯔꯅꯤ ꯃꯔꯨꯞ ꯖꯤꯕꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯤꯡꯗꯥ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯌꯦ ꯑꯣꯀꯦ ꯕꯟꯇꯅ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯁꯤꯡꯗꯥꯔꯣꯝꯗꯒꯤ ꯆꯠꯄ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯕꯟꯇ ꯀꯃꯥꯏ ꯍꯥꯏꯅꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯗꯦ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯗꯦ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯒ ꯍꯟꯗꯛꯁꯤ ꯈꯤꯇꯪ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯜꯂꯤ ꯄ꯭ꯔꯦꯁꯔ ꯈꯔ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯑꯃꯈꯛ ꯌꯥꯎꯋꯦ ꯑꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯁꯦ ꯌꯥꯝ ꯁꯦꯝꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯅꯤꯗꯤ ꯈꯜꯂꯤ ꯁꯨꯡꯂꯦꯞꯇꯤ ꯂꯦꯞꯄꯣꯏ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏ ꯊꯥꯒꯠꯀꯅꯤꯗꯤ ꯈꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯍꯦꯛꯇ ꯅꯝꯃꯒ ꯁꯦꯝꯅꯤꯡꯕꯗꯣ ꯊꯥꯒꯠꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯏꯗꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯑꯣꯏꯌꯦꯅ ꯍꯥꯏꯇꯥꯔꯦ ꯂꯝꯁꯥꯡ ꯕꯖꯥꯔꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯐꯨꯝꯂꯧꯗꯒꯤ ꯆꯪꯉꯁꯨ ꯑꯣꯀꯦ ꯁꯤ ꯑꯩ ꯀꯃꯦꯟꯁ ꯄꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯦꯟ ꯀꯥꯕꯤ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯗꯒꯤ ꯆꯪꯉꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯡꯁꯦ ꯊꯣꯜꯂꯤꯕ ꯃꯤꯡꯁꯦ ꯑꯃꯨꯛꯀꯣ ꯂꯥꯏꯔꯦꯟ ꯀꯥꯕꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛꯀ ꯍꯥꯏꯁꯦ ꯂꯥꯏꯔꯦꯟ ꯀꯥꯕꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯟꯈꯤꯖꯥꯠꯅꯣ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒ ꯁꯨꯝ ꯇꯁꯦꯡꯅ ꯂꯥꯏꯔꯦꯟꯒ ꯁꯨꯝ ꯊꯣꯛꯄ ꯀꯥꯕꯒ ꯇꯧꯖꯥꯠꯂꯁꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯝ ꯃꯃꯤꯡ ꯑꯁꯦ ꯍꯦꯛꯇ ꯄꯪꯊꯣꯟ ꯊꯣꯟꯖꯟꯕꯗꯤ ꯌꯥꯄꯣꯟꯇꯦꯕꯀꯣ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯈꯪꯖꯤꯟꯕꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯈꯪ ꯈꯪꯕ ꯅꯣꯂꯦꯖꯁꯤꯡ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯖꯦꯝꯁ ꯂꯩ ꯌꯨꯝꯗꯗꯤ ꯈꯥꯒꯦꯝꯕ ꯀꯧꯏ ꯀꯤꯂꯤꯡ ꯐꯤꯜꯗꯩ ꯍꯥꯏꯕꯤꯌꯣ ꯁꯒꯣꯜꯕꯟ ꯑꯣꯀꯦ ꯑꯠꯆꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯨꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯄꯥꯕꯗ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯣꯏ ꯑꯩ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯒꯦ ꯍꯥꯏꯗꯤ ꯁꯒꯣꯜꯕꯟꯗ ꯀꯩꯁꯥꯝꯄꯥꯠꯇ ꯑꯗꯥꯏꯋꯥꯏꯗꯨꯗꯁꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯝꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯖꯒꯥ ꯑꯗꯥꯏꯋꯥꯏꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯖꯒꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯈꯪꯁꯨ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯖꯦꯝꯁ ꯑꯗꯨꯒ ꯕꯟꯇꯗꯤ ꯀꯩꯅꯣꯗꯩ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯕꯟꯇꯗꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯕꯖꯥꯔꯗ
dukaan hangi dukaan tawi hybrid kanom hai gibne aina sumning sing bada yumna huidrom so ai lai am toy lai yumna huidrom so lagi lakshmi thongkhong lakshmi bazar ga to ko adu daga aga adu gi bazar do da bora ga sa ba yam haw mu phom ga yam lai bane adu dagi zagi du bazar do kitang lan thara kan mamang do bai lambi ma sang bu dei chalaga keno ga tha ya bu to kari hai kare wangoi ga ta ya bu dum gi lambi do ai power ga dum khara chat kare hai tare mayai lombi rom de su irang di leite adu bu manipur haiba sida leiru bani na chap manai da nongai phang khang de hai adu di hoi adum nongai pham khangoi banta am siang na hai rabada ai hozik yum da leite ko manipur manung da leite adu manipur da krai da ma thodom thok pada okhan jata nongai ti as aina ai de ai ima lebak ai gi iram da mai do koi bani na ne ko kenom thodom thoi hai bada ta da okhan nongai ti adagi wari ni ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯈꯨꯟꯗꯒ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯊꯣꯛꯄꯗ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯃꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥꯕꯨ ꯑꯣꯏꯔꯣ ꯁꯥꯒꯩ ꯅꯥꯇꯩꯕꯨ ꯑꯣꯏꯔꯣ ꯂꯩꯕꯅꯤꯅ ꯑꯁ ꯃꯣꯏꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯣꯏꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯥꯎꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯕꯨ ꯂꯩꯔꯁꯨ ꯃꯄꯥꯟꯗꯕꯨ ꯂꯩꯔꯁꯨ ꯀꯗꯥꯏꯗꯅꯣꯝ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯐꯝꯗꯤ ꯁꯨꯡꯈꯪ ꯈꯪꯉꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯄꯨꯂꯞ ꯑꯄꯨꯟꯕ ꯑꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯐꯖꯅ ꯏꯪꯅ ꯇꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯇ꯭ꯔꯤꯐꯥꯎꯀꯣ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤꯀꯣ ꯑꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯌꯥꯝ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯦꯗꯅ ꯑꯩꯈꯣꯏꯗꯤ ꯈꯔ ꯐꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗꯣ ꯀꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯈꯟꯕꯤꯌꯨꯕ ꯃꯣꯏꯗ ꯇ꯭ꯔꯣꯃꯥ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯣꯏ ꯑꯗꯨꯗꯒꯤ ꯂꯥꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤ ꯂꯥꯟ ꯃꯈꯜ ꯑꯅꯤ ꯑꯍꯨꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯈꯔꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯇ꯭ꯔꯤꯐꯥꯎꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯍꯟꯈꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯂꯥꯏꯔꯦꯟꯅ ꯁꯖꯤꯛ ꯆꯥꯔꯝꯃꯤ ꯍꯥꯏꯗꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯔꯕꯤ ꯃꯃꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯗꯣꯏꯅꯦ ꯍꯦꯛꯇ ꯊꯣꯟꯅꯤꯡꯉꯦꯗꯅ ꯍꯦꯛꯇ ꯊꯣꯟꯖꯟꯕ ꯑꯁꯤ ꯑꯣꯏꯔꯣꯏꯕꯀꯣ ꯂꯝ ꯑꯃꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯃꯤꯡꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯍꯦꯛ ꯇꯥꯕꯗ ꯃꯅꯨꯡꯗ ꯁꯥꯒꯣꯟꯅꯔꯒ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯂꯝ ꯑꯃ ꯁꯨꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕꯅꯤ ꯉꯁꯤ ꯍꯥꯏꯕꯤꯔꯛꯄꯗꯨꯅ ꯑꯩꯁꯨ ꯈꯪꯖꯍꯧꯔꯦ ꯑꯩꯅ ꯈꯪꯖꯍꯧꯕꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯩꯒꯤ ꯇꯨꯡ ꯇꯥꯔꯛꯄ ꯏꯆꯥ ꯏꯁꯨꯕꯨ ꯑꯣꯏꯔꯣ ꯃꯇꯨꯡꯗ ꯂꯥꯛꯄ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯑꯃꯨꯛ ꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯄ ꯌꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯔꯨꯞ ꯑꯃꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛꯇꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯩ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯤꯔꯝꯕ ꯋꯥꯔꯤꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯊꯪ ꯃꯥꯒꯤ ꯃꯊꯪꯗ ꯂꯤꯍꯧꯗꯣꯏꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟꯕꯨ ꯍꯥꯏꯔꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯀꯌꯥ ꯆꯤꯟꯗꯒꯤ ꯆꯤꯟ ꯑꯃꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯑꯗꯣꯝꯒꯤ ꯆꯤꯟꯗ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯃꯤ ꯑꯃꯒꯤ ꯆꯤꯟꯗ ꯃꯊꯪ 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 ꯂꯤꯅꯔꯒ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯒ ꯔꯤꯇꯟ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯊꯝꯕꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯔꯛꯑꯀꯥꯟꯗ ꯐꯖꯅ ꯏꯊꯣꯛꯑꯒ ꯅꯝꯊꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯆꯤꯟ ꯍꯥꯏꯅꯦꯕ ꯂꯤꯅꯔꯝꯃꯤꯁꯦ ꯑꯗꯨꯅ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤꯗꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯃꯗ ꯂꯤꯅꯕ ꯋꯥꯔꯤꯒ ꯃꯐꯝ ꯑꯃꯗ ꯂꯤꯅꯕ ꯋꯥꯔꯤꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯆꯤꯟ ꯍꯥꯏꯗ ꯈꯦꯠꯅꯕ ꯈꯔ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯅꯦꯀꯣ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯤꯕꯤꯒꯗꯕꯅꯤ ꯇꯝꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯈꯛꯇ ꯅꯠꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯀꯤꯡꯗꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯃꯤꯅ ꯈꯪꯗ꯭ꯔꯤꯗꯅꯀꯣ ꯑꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯀꯨꯝꯕ ꯌꯨꯔꯣꯞꯀꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯩ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯇꯥꯕꯗ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯥꯏꯇꯣꯟꯗꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯨꯒꯤ ꯁꯥꯏꯇꯣꯟꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯍꯥꯏꯔꯣ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯋꯥꯔ ꯊꯣꯛꯄ ꯃꯇꯝꯗ ꯋꯥꯔꯒꯤ ꯕꯦꯇꯔꯟ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯔꯨꯛ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯅ ꯃꯥꯏ ꯄꯥꯔꯇꯤꯀꯨꯂꯔ ꯂꯣꯀꯦꯁꯟꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯇꯝꯕꯤꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯂꯤꯕꯤꯔꯝꯕꯗꯤ ꯌꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ
ꯅꯣꯡꯃ ꯎꯅꯁꯦ ꯕ꯭ꯔꯣ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝ ꯁꯤꯡꯒꯔꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨ ꯏꯅꯥꯎꯄꯤꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯣꯀꯦ ꯖꯦꯝꯁꯅ ꯉꯁꯥꯏ ꯀꯤꯂꯤꯡ ꯐꯤꯜ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯏꯇꯣꯟ ꯂꯣꯝꯒꯤꯗꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯒꯦ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯊꯣꯏꯗꯣꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯝ ꯏꯔꯥꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯦꯛꯁꯤꯟ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡ ꯑꯗꯨꯝ ꯂꯩꯅꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒ ꯃꯣꯏꯒꯤ ꯂꯝꯗꯨꯒ ꯇꯥꯏꯅꯔꯨꯕ ꯍꯦꯛ ꯕꯥꯎꯟꯗꯔꯤ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯊꯥꯖꯕꯁꯦ ꯉꯝꯗ꯭ꯔꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯊꯥꯖꯕꯁꯤ ꯈꯔ ꯋꯥꯠꯂꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕꯀꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐ ꯂꯩꯔꯤ ꯑꯗꯩ ꯑꯥꯔꯃꯤ ꯂꯩꯔꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯌꯥꯝ ꯐꯖꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯃꯥꯜꯂꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯇꯧꯔꯤꯔꯥ ꯇꯧꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯨꯗꯤ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯁꯨ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯂꯥꯛꯑꯦ ꯏꯕꯨꯡ ꯑꯣꯏꯅ ꯀꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯆꯜꯁꯦ ꯂꯥꯏꯐ ꯌꯥꯎꯔꯛꯑꯦ ꯉꯥꯏꯍꯥꯛꯉꯩ ꯀꯗꯥꯏꯗ ꯃꯥꯡꯉꯨꯕꯅꯣ ꯑꯩꯗꯤ ꯅꯧꯅ ꯑꯃꯨꯛ ꯈꯪꯅ ꯆꯥꯟꯅꯕꯒ ꯊꯦꯡꯅꯗꯅ ꯌꯨꯝ ꯀꯩꯒ ꯄꯥꯟꯊꯣꯛꯈꯤꯗꯅ ꯌꯥꯝ ꯆꯤꯟꯈ꯭ꯔꯕ꯭ꯔꯥ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯁꯤꯗꯤ ꯈꯤꯇꯪꯗꯤ ꯀꯣꯝꯃꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯄꯥꯎꯈꯨꯝꯗꯣ ꯑꯃꯨꯛ ꯇꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯒꯨꯝꯗꯅ ꯀꯨꯏꯔꯦꯉꯣ ꯍꯥꯏ ꯃꯥꯅꯦ ꯑꯕꯟꯇ ꯌꯥꯝ ꯀꯨꯏꯔꯦ ꯅꯍꯥꯟꯉꯩ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯂꯥꯏꯐꯁꯦ ꯆꯪꯉꯛꯏꯕ꯭ꯔꯥ ꯆꯪꯉꯛꯇ꯭ꯔꯤꯕ꯭ꯔꯥꯁꯦ ꯈꯪꯈꯤꯗ꯭ꯔꯕꯅꯦꯕ ꯍꯥꯏꯗꯤ ꯌꯦꯡꯉꯝꯕ ꯌꯥꯏ ꯂꯣꯟꯅ ꯆꯨꯝꯃꯤꯟꯅ ꯌꯦꯡꯉꯝꯕ ꯌꯥꯏ ꯀꯃꯦꯟ ꯇꯧꯔꯛꯇꯕꯅꯤꯅ ꯑꯩꯗꯤ ꯂꯥꯛꯇꯦꯅ ꯈꯜꯂꯨꯕꯅꯦꯕꯀꯣ ꯏꯕꯨꯡ ꯏꯅꯥꯎꯄꯤ ꯂꯨꯍꯣꯡꯕꯒꯤ ꯌꯥꯝ ꯆꯤꯟꯕ ꯂꯣꯏꯔꯦ ꯂꯨꯍꯣꯡꯕ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ ꯂꯨꯍꯣꯡꯉꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯡꯂꯣꯟꯗꯣ ꯀꯩꯅꯣꯝꯃ ꯁꯣꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤꯁꯦ ꯏꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯈ꯭ꯔꯒ ꯃꯆꯦꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯀꯩꯅꯣꯝꯃ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯅ ꯊꯥꯗꯣꯏꯁꯨ ꯑꯩ ꯋꯥꯈꯜꯗ ꯌꯥꯁꯜꯂꯛꯑꯃꯅꯦꯅ ꯈꯜꯂꯦ ꯍꯣꯏ ꯃꯥꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯅꯤ ꯁꯤꯗꯤ ꯁꯣꯏꯔꯦꯕ ꯕꯅꯥꯟ ꯏꯁꯄꯦꯂꯤꯡ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕꯅꯥꯟ ꯂꯥꯟꯕ ꯑꯃ ꯌꯥꯎꯔꯦꯕ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯀꯥꯎꯊꯣꯛꯑꯝꯃꯦ ꯃꯅꯥꯎꯄꯤꯅ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯀꯥꯟꯊꯣꯛꯑꯝꯃꯦ ꯀꯥꯟꯊꯣꯛꯑ ꯆꯠꯄꯤꯈ꯭ꯔꯦ ꯅꯠꯇ꯭ꯔ ꯃꯅꯥ ꯏꯕꯨꯡ ꯑꯩ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯤꯌꯦ ꯍꯥꯏꯌꯦ ꯑꯠꯆꯥ ꯑꯗꯨꯝ ꯄꯣꯛꯑꯝꯃꯅꯤꯗ ꯅꯪꯅ ꯊꯤꯕ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯅꯣꯏꯔꯣꯝꯗ ꯂꯥꯛꯄ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯂꯩꯗꯤ ꯁꯣꯏ ꯂꯩꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯩꯔꯒ ꯂꯣꯠꯁꯤꯟꯕ꯭ꯔꯥ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯝ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯑꯃꯨꯛꯅ ꯅꯕꯥꯅꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯜꯂꯛꯀꯅꯤꯅ ꯑꯩꯅ ꯄꯟꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯍꯥꯏꯔꯤꯀꯣ ꯃꯥꯅꯦ ꯈꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒ ꯀꯩꯅꯣ ꯂꯩꯕꯅꯦ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯅꯩꯔꯒ ꯉꯥꯏꯆꯣꯛ ꯊꯣꯛꯑꯦ ꯑꯗꯨꯅ ꯅꯩꯅꯕ ꯈꯟꯅꯕ ꯑꯃ ꯆꯪꯉꯦ ꯅꯩꯅꯔꯒꯅꯦꯕ ꯃꯥꯒꯤ ꯁꯣꯂꯨꯁꯟ ꯐꯣꯔ ꯂꯥꯛꯇꯣꯏꯁꯦ ꯑꯗ ꯅꯩꯅꯕ ꯑꯃ ꯆꯪꯉꯦ ꯈꯔ ꯀꯟꯅ ꯅꯩꯅꯒꯗꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯁꯦꯀꯣ ꯑꯍꯩ ꯇꯥꯟꯅꯒꯗꯕꯅꯤ ꯈꯪꯗꯕ ꯂꯩꯔꯒꯗꯤꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯨꯔꯥ ꯇꯥꯇꯥꯃꯥ ꯀꯔꯤ ꯂꯩꯒꯦꯁꯦ ꯍꯪꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯐꯣꯜ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯖꯦꯝꯁꯅ ꯀꯟꯅ ꯅꯣꯛꯂꯛꯑꯦ ꯉꯥꯡꯉꯤꯁꯦ ꯑꯩ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯖꯦꯝꯁ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯍꯔꯥꯎꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯟꯅꯁꯨ ꯀꯩꯁꯨ ꯂꯥꯟꯅ ꯈꯜꯂꯝꯃꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯕ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯄꯪꯇꯧ ꯇꯧꯔ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯏꯕꯨꯡ ꯑꯃ ꯈꯪꯅꯩ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯦꯛꯇ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯌꯦ ꯑꯠꯆꯥ ꯑꯗꯨ ꯑꯁꯣꯏꯕꯁꯤ ꯊꯥꯗꯣꯏꯅ ꯁꯣꯏꯔꯤꯕꯅꯤꯅꯦ ꯈꯪꯅꯔꯗꯤ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯅꯪꯃꯗꯤ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯍꯦꯛꯇ ꯄꯥꯏꯔ ꯌꯥꯟꯒꯗꯧꯅꯤ
brother aina hairaga jusen lae tayai ma na oido ngang nu ko ai di natti ko oido ngang ise kanano khagde ngang ise ai di ngang de oido nate ngang ise oi bang tane sing bang tane ngang jar sidi ai di maitai lon kabo kabo khangi ko hai kasu kai de kabo kabo khangera kitang khangera mayam khangera pau phongna di yara bana yai hai ga khalon de lon hai basi hoi isagi iron isagi mayek hai ba ama leiba ma di yam phai adubu taseng hai ta di lon hai basi kaino sam sam na kan da communication to pau phongna bu ne ba maru oi se sai gi ingit na aina hang su sak sala bra hai ni na tra ka nom sala bra na hangi ne do khangi na tra do mai na don thok to mi su dum pau phong nei na pang mi su dum nau pau phong nei aduna pau phong na language hai ba se communication do mai ti ron da oi su english da bu oi su hindi da bu oi su pau phong na di yare ibung hojik ama khna bane manipur tholo ya da lai re acha adum acha acha adu di lam lapa lapa kana hena nusina bagi mong ama lai dai ne thap laga oh nungsiba heli tamlaga ningsingba heli tawdo status ta ka choi thamang ne du sai doi khangi pau ga yam phauna dra su sai rom do ina tara tarom no male but I di christian ni christian I was karino religion ama khakni isagi pamjaba aina maitai ni aina maitai gi obagi sana mai ningjai maitai chai kana gomba na muslim obagi ala ningi adom na jesus ningbi madudi isa isa gi apamba isa isa gi belief and faith edobo at the another point of view da akoi mi ba bi se we am a human being ngakani ko dharma haibasi de ayo khanda mi oi bune semane adum hayeng dei khoi jati am kha oire se adum ya ba pone hai tare mitai or maitai I think we are not mai we are me adu ai su ani sida debate si yam kana tawning de adu ai di iba matam de m double e t e I mitai do ai izai hai tare james yamba motorola signature gi tentak pa ma hai amta hai acha the guest kun ayam na kuira bagi tungda ngasi dia muso no muso change na ko live si yam kuire changa khidaba kai do thabja no krai thabja no thalu bani ngasi de mu thengnare adu soida maki reply tawjara ke motorola signature do adu makha de comment amani che kai hai nam ta pa hi ge sida su thi boy ne ko ibung kai mathen chara ge hai chadriye rabi wari se taraga hingning ba ma phawre hai acha rabi wari se nungai khalakpagi mong la adum nungai khalakini thenga da thabal phagale do du tawbne ai channel se live thabas di ko title bendang adu gyan tadre adu di adu di dasani he thadoi gi se adu bu jibina sana ba isai salak pani nungai ri he adum set awagari banta ngasai gi kano achak pada gi hai bra sok pada tum tai bra du ne in tok sali sina ngasai gi ma ju kara cha ga unaning dana koning dana lairam bodo ai na mu khara haijal la kan da khara hena una ba wari san tai sana da hengala di sanje khara thuna ai di manau nu pisu mayum pan thokha ma su palan ba yai dana du gi ne mi ena kauri eno mai mi kari kai no mi 50% 50 hai ba tare 50 hai tare ai gyan ta de moto signature ki do mo hijar ke phone hongba under 15 ki nungda angang pai bi ni bro hai okay adu mo so ai soida yang again now bi lai ki do aduga mi na hari ke no adu achum bane mitai adum mitai I adi adum mitai ore ko naga mitai mix okay naga ga mitai ga mix ni hai ju sense masai moto signature ki do snapdragon 8 generation 5 okay one of the latest phone ni yam farani aduga cooling system yaure 6200 nits hours nungsa mangal da so yam yang sing ani hai tare adu camera se Sony gi LYT 828
acha yamna high end kanoni ko Sony gi eno oitar ga su camera gi sensor oitar su ko periscope 3x sum yaure duga LYG 500 front camera acha selfie camera sum yam sengani masidi AMOLED oire ado magi display se curve oi bokhot pa sum design sidi mayam gi apam da tare ko signature edition se yam phaye masi phone se IP 69 68 के सिस्टम सो ओइबा अच्छा असिदी कनो असै हंगकिबदो कनाना DKS न ओरा माले कनो ने इसागी बजट हाइतादे अफोर्डेबल असि लैब ngambagi कनो लैतारगदि बजट लैतारगदि मसी लैब मतंदा प्रॉब्लम कइंत लेयरोय लुपा 65000 की चांगदा लैको असिगी बजट सिदे कोइ एदी यामना ai goi na tham pamui hai si ong no na ba tungjen na ba dai tam kuin chang changani hai tare ai goi na lupa lising tra manga muki manungda nunga angang na pai na bani hai bado adu di ke no ni biro sai gi do ka chakre mani do ka thore ai hai raki sai de yengam bane kai chakre ge ne thoina thina ra so moto gi G57 je asi su yai bu ko mana mu maman je kitang yang khre lupa lising try pan mu ki jang da lai gre masi su yam phab phone ne aduga kaino do aina haige tor me duna Oppo K14X to hoji lupa lising tra mari ga chamanga chap chana phang mane bu ko adu madu lai bo adu angang sing na pai bo ita de yam thina best oire ni nar bo phone ga ya da bo ga mapa chana khre handak te okay adu bu hoji ti na bu su phare phabasu oibiro aduga phone su yara banna mathang dadi live option biro aidi mayam se mapung phan se bako live tabu oiro natraga na video dabu oiro iPhone ki kanab se kai oidino bro ai iPhone ki kanab se aina aigi oiba point of view da ahum le first moichi security privacy hai tare ko data privacy se one of the best second magi video se quality jam senge bako mase video e number khot pokit yam nungai adu mase software si to han yam best oiram mane do software je kitan di handa iOS 26 update kumba la ko de hang chat pokot pogadi yaw khre ado overall experience to di ma hoji su dum phare hai tare Samsung A35 akai ba ama pairi tawri se phone se amta singe shampoo da paisa tungsilli kan hai jeko A35 to yam phaba phone ni hojik ti mu lupa lising kun mi adaga phang ma male khadi kuire launch tawkiba hoi adudagi upgrade tawta di khitang hen ba nungai ba pama kani ko adu Samsung gi phone paira bani na Samsung gi ecosystem Samsung gi environment ma gi UI gi nungai ba so idina khang ngoni ayu Samsung gi pai bani na ne Samsung se dum pai ni ngai tari Android ta mathang sin laga ta di Samsung adum pai ni ba dumaina khalle ai tare yamba iQOO gi phone loge khalli ni mawong do amta hayong ne iQOO gi phone si di game gumba sanaba performance centric oiba adugumba phone ni game gumba sanaba pamba singi damakta di fadoini magi budget ti matung na karamba model no karamba design no haibadu di khara di lairani adubo as a brand amo oina ko iQOO si di maze gamers sing the target of phone am khang haide ekoi di OnePlus pai bani na ahong ba hairaga di OnePlus 9 or 9R 7 kaya no 7K or 10K phawgi manung da dum phanga bane hai okay khara budi kitang leader phone oire adu ai di ne handak launch to ba phone sing sida OnePlus Nord 6 chu hoi magi budget du cha nei aduga asai gi OnePlus 13 leigre adai flagship myam leigre do khwaidagi hojik phawgi oina best value for money oya phone sidi karino hai ta ga ne sum ubada OnePlus Nord CE6 se masi yam best ai lupa lising kun mangai sai da phange se yamna suggest to ba ya ba mayam da recommendable oiba phone ama khak ne nei hojik oina khalle hai
ꯀꯣꯛꯀ ꯆꯤꯛꯑꯦꯗ ꯍꯥꯏꯌꯦ ꯊꯥꯗꯣꯏ ꯀꯣꯛ ꯆꯤꯛꯁꯟꯅꯗꯅ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯤꯕ ꯃꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯅ ꯂꯩꯔꯤꯕꯗꯣ ꯅꯪꯅ ꯅꯪꯒꯤ ꯍꯩꯖꯕ ꯇꯧꯗꯅ ꯀꯧꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦꯗꯒ ꯌꯥꯎꯕꯗꯣ ꯃꯥꯏꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯃꯥꯏꯕ ꯑꯃꯗ ꯆꯠꯂꯒ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯒ ꯑꯝꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯁꯜꯃꯥꯟ ꯈꯥꯟꯗ ꯑꯝꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗ ꯂꯤꯂꯣꯡꯒꯤ ꯁꯜꯃꯥꯟ ꯈꯥꯟꯗꯨꯔ ꯅꯠꯇꯦ ꯐꯤꯂꯝ ꯀꯨꯝꯕ ꯁꯜꯃꯥꯟ ꯈꯥꯟꯅꯦ ꯑꯗꯣ ꯑꯗꯨꯐꯥꯎꯗ ꯁꯜꯃꯥꯟ ꯈꯥꯟꯐꯧ ꯀꯧꯕꯒꯤ ꯋꯥꯔꯤꯒ ꯂꯩꯗꯅ ꯅꯣꯛꯐꯗꯦꯗ ꯑꯗꯨ ꯀꯥꯎꯒꯅꯨ ꯑꯗꯣ ꯈꯔꯁꯨ ꯅꯨꯄꯤ ꯃꯆꯥꯒꯤ ꯊꯧꯅꯥ ꯈꯔ ꯐꯨꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯁꯦꯝꯁꯪꯗ ꯉꯥꯎꯕ ꯃꯤꯅꯤ ꯑꯩꯗꯤ S4 ꯃꯤꯅꯤꯗꯒꯤ ꯐꯖꯅ ꯄꯥꯏꯔꯛꯑꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤ ꯌꯥꯝꯅ ꯁꯥꯒꯠꯂꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯍꯣꯏ ꯁꯦꯝꯁꯪꯒꯤ ꯑꯦꯛꯖꯤꯅꯣꯁ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯐꯣꯟ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯞ 2400ꯀꯨꯝꯕ 2nm 3nmꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯣꯏꯗꯤ ꯈꯤꯇꯪꯗꯤ ꯐꯩꯌꯦꯕꯀꯣ ꯍꯤꯠ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯤ ꯐꯥꯎꯗ ꯁꯨꯝ S23 ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯖꯦꯅꯦꯔꯦꯁꯟ 1ꯗ 3ꯗ ꯌꯥꯎꯈꯤꯕꯗꯣ ꯃꯗꯨꯒꯤ ꯐꯣꯟꯗꯨꯃ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯐꯣꯟꯗꯨꯃ ꯂꯩꯕ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔ ꯄꯥꯏꯕ ꯌꯥꯏ ꯕꯖꯦꯠ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯣꯏꯗꯤ ꯁꯦꯝꯁꯪꯒꯤ ꯑꯦꯛꯖꯤꯅꯣꯁꯤꯗꯤ ꯍꯤꯇꯤꯡ ꯏꯁꯨ ꯌꯥꯝ ꯂꯩ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯁꯨ ꯌꯥꯝ ꯁꯥꯒꯠꯂꯤ ꯃꯁꯤꯃꯗꯤ ꯐꯦꯛꯅꯤ ꯃꯁꯤꯗꯤ ꯆꯨꯝꯃꯕ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ iQOO G10R ꯑꯗꯨꯝ ꯌꯥꯔꯦ G10R ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯤꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯩꯅꯣꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 35 40ꯒꯤ ꯃꯌꯥ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯗꯣ ꯆꯥꯎꯅꯨꯗ ꯆꯤꯎꯅꯨꯗ ꯊꯥꯗꯣꯛꯑꯦ ꯉꯥꯏꯕꯗ ꯀꯜꯂꯨ ꯕꯁ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯉꯥꯏꯕ ꯐꯪꯉꯗꯤ ꯕꯁ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯐꯪꯉꯤ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯪꯉꯤ ꯍꯥꯏꯅ ꯐꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟ ꯄꯥꯔꯧ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯀꯥꯎꯗꯕ ꯐꯩ ꯑꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯁꯨ ꯁꯤꯝꯇ ꯈꯪꯖꯒꯦ ꯏꯌꯥꯝꯕ ꯑꯥꯏꯗꯤꯌꯥ ꯂꯩꯔꯒꯗꯤ ꯍꯥꯏ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯈꯪꯖꯒꯦ ꯍꯥꯏꯗꯣ ꯀꯩꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯑꯗꯨꯒ Poco F3 GT is the best ꯇꯥꯔꯦ ꯑꯩꯗꯤ ꯄꯥꯏꯖꯔꯤꯁꯤꯅ ꯍꯣꯏ ꯃꯥꯁꯨ ꯑꯗꯨꯝ ꯐꯕꯗꯤ ꯑꯣꯏꯌꯦꯕꯀꯣ ꯐꯕꯗꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯣꯚꯔꯑꯣꯜ ꯐꯣꯟ ꯃꯌꯥꯝꯁꯤꯒꯤ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯑꯗꯩ ꯀꯁꯇꯃꯥꯏꯖꯦꯁꯟ ꯁꯣꯐꯋꯦꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯄꯣꯀꯣ ꯁꯤꯗꯤ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁꯇꯤ ꯑꯣꯏꯗꯦ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇ Vivo X200 or 300 series ꯃꯈꯩ ꯀꯦꯃꯦꯔꯥꯅ ꯅꯠꯇꯦ ꯂꯣꯏꯅ ꯐꯖꯩ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯁꯇ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯣꯔꯛꯂꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯉꯁꯥꯏꯒꯤ ꯚꯤꯚꯣꯒꯨꯝꯕ ꯑꯣꯞꯄꯣꯒꯨꯝꯕꯁꯦ ꯃꯣꯏꯁꯦ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏꯕ ꯈꯔꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯃꯦꯟ ꯈꯔꯗꯤ ꯇꯧꯋꯦꯕꯀꯣ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯤꯗ ꯖꯤꯁ ꯑꯣꯞꯇꯤꯛꯁꯀꯨꯝꯕ ꯑꯗꯩ ꯀꯦꯃꯦꯔꯥꯒꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯕ꯭ꯔꯥꯟꯁꯤ ꯈꯤꯇꯪ ꯂꯤꯞ ꯑꯞ ꯇꯧꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯕ꯭ꯔꯥꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯈꯤꯇꯪ ꯃꯣꯏꯁꯦ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯣꯚꯔꯑꯣꯜ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯗꯨꯝꯕ ꯌꯦꯡꯅꯕ ꯃꯇꯝꯗ ꯁꯦꯝꯁꯪꯒꯨꯝꯕꯅ ꯑꯗꯨꯝ ꯍꯦꯜꯂꯛꯄ ꯑꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯨꯔꯀꯥꯟꯗ ꯌꯨꯖꯔꯁꯤꯡꯁꯤꯅ ꯄꯥꯝꯃꯛꯇꯕꯒꯤ ꯁꯤꯟꯗꯣꯛꯄꯁꯤ ꯑꯃ ꯂꯩꯔꯦ ꯅꯝꯕꯔ 1ꯗ ꯑꯦꯟ ꯁꯦꯀꯦꯟ ꯄꯣꯏꯟꯗ ꯉꯁꯥꯏꯒꯤ ꯚꯤꯚꯣꯒ ꯑꯣꯞꯄꯣꯒꯁꯦ ꯑꯣꯞꯄꯣ ꯔꯦꯅꯣ 15 ꯂꯣꯟꯁ ꯇꯧꯈꯤꯕꯇ ꯉꯥꯏꯔꯤ 14 ꯂꯣꯟꯁ ꯇꯧꯈꯤꯕꯇ ꯉꯥꯏꯔꯤ 15 ꯂꯣꯟꯁ ꯇꯧꯁꯤꯜꯂꯛꯑꯦ ꯊꯥ ꯇꯔꯨꯛ ꯈꯨꯗꯤꯡꯒꯤ ꯃꯣꯏꯁꯦ ꯑꯅꯧꯕ ꯐꯣꯟꯁꯦ ꯌꯥꯝ ꯂꯣꯟꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯁꯛꯁꯦꯁꯔ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 6 ꯍꯥꯏꯔꯤꯁꯤꯅꯦ ꯊꯥ 3 ꯂꯩꯔꯒ 7 ꯑꯃꯨꯛ ꯂꯥꯛꯄ ꯃꯊꯪ ꯊꯥ 3 ꯂꯩꯔꯒ 8 ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯅꯧꯕꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯟꯁ ꯇꯧꯒꯜꯂꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯉꯁꯥꯏꯒꯤ ꯐꯣꯟ ꯌꯥꯝ ꯇꯣꯏꯅ ꯁꯤꯟꯕ ꯉꯝꯕ ꯀꯥꯡꯕꯨꯗꯤ ꯑꯅꯧꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯍꯣꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯌꯨꯁꯇ ꯃꯔꯥꯡ ꯀꯥꯏꯅ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯗꯤ ꯀꯦꯁ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯚꯁꯦ ꯉꯟꯇꯥ ꯍꯧꯕꯅꯤꯀꯣ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦꯗꯅꯁꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯗꯤ ꯄꯨꯡ 1:30 ꯐꯥꯖꯤꯜꯂꯛꯑꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟꯁꯤ ꯂꯦꯞꯇꯅ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯛꯑꯒꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯊꯥꯅꯦꯕ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯑꯗꯨ ꯀꯩꯒꯨꯝꯕ ꯂꯥꯏꯚ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯟꯁꯤꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯃꯤꯁꯤꯡꯁꯨ ꯃꯌꯥꯝꯁꯨ ꯋꯥꯍꯪꯁꯤꯡ ꯍꯪꯂꯛꯇ꯭ꯔꯒꯗꯤꯀꯣ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯕ ꯂꯦꯞꯄꯤꯔꯛꯀꯅꯨ ꯑꯁꯤꯃꯇꯪꯗꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯍꯥꯏꯇꯥꯔꯦ MI ꯚꯤꯚꯣ ꯑꯣꯞꯄꯣ ꯍꯥꯏꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯀꯦꯃꯦꯔꯥꯁꯤꯡꯁꯦ ꯈꯤꯇꯪꯕꯨ ꯀꯨꯏꯔꯗꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯛ ꯍꯟꯊꯕ ꯎꯏ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤꯗꯤ ꯑꯣꯏꯗꯦ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏꯁꯦ ꯑꯥꯏꯐꯣꯟꯗꯁꯨ ꯇꯧꯏ ꯑꯥꯏꯐꯣꯟꯗꯁꯨ ꯇꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯥꯡꯉꯩꯗ ꯈꯔꯗꯤ ꯀꯨꯏꯔꯦ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯑꯥꯏꯐꯣꯟꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯅꯧꯕ ꯐꯣꯟ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ iPhone 17 ꯄꯥꯏꯔꯦꯗꯅꯀꯣ 18 ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯍꯟꯊꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯟꯊꯔꯒꯗꯤ ꯃꯌꯦꯛ ꯁꯦꯡꯉꯛꯇ꯭ꯔꯒꯗꯤ ꯑꯅꯧꯕ ꯂꯩꯅꯤꯡꯉꯛꯇꯣꯏꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯒꯤ
ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯅꯈꯤꯕ ꯐꯥꯎꯗ ꯂꯩ ꯑꯗꯨꯕꯨ ꯑꯥꯏꯐꯣꯟꯒꯤ ꯐꯣꯟꯁꯤꯡꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯦꯝꯁꯪꯒꯤꯁꯦ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯁꯨ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯥꯡꯗꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯥꯏꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯨꯗꯤ ꯑꯦꯝ ꯑꯥꯏꯗꯤ ꯅꯝꯕꯔ ꯋꯥꯟꯅꯤ ꯉꯁꯥꯏ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ ꯀꯝꯄꯜꯁꯔꯤ ꯃꯣꯏ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯇꯨꯅ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯍꯟꯊꯍꯜꯂꯦꯕ ꯑꯗꯨ ꯍꯟꯊꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯐꯣꯟ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕꯗꯣ ꯍꯦꯡ ꯆꯠꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯗꯤ ꯑꯅꯧꯕ ꯂꯩꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯍꯥꯏꯅ ꯃꯣꯏꯁꯦ ꯊꯑꯣꯏꯒꯤ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯕ꯭ꯔꯥꯟ ꯈꯨꯗꯤꯡꯃꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯅꯔ ꯂꯩꯑꯦꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯏꯅꯥꯎꯕꯤ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁꯁꯦ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯕ꯭ꯔꯣ ꯑꯩꯁꯨ ꯑꯃ ꯁꯤꯜꯂꯅꯤ ꯀꯨꯏꯔꯦ ꯍꯥꯏ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯄꯥꯝꯕꯤꯔꯤꯔꯥ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯝꯕꯤꯔꯒꯗꯤ ꯁꯦꯝꯁꯪ ꯐꯥꯔꯁ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯦ ꯑꯩꯒꯤ ꯑꯣꯜꯋꯦꯁ ꯑꯗꯨꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯃꯈꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ iOS ꯄꯥꯝꯕꯤꯔꯒꯗꯤ ꯑꯥꯏꯐꯣꯟꯒꯤꯗꯤ ꯑꯥꯏꯐꯣꯟ 16 ꯁꯦꯔꯤꯁꯇꯒꯤ ꯍꯧꯔꯀꯥꯟꯗ 15ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯗꯨꯝ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯑꯥꯏꯐꯣꯟ 15ꯗꯒꯤ ꯍꯥꯏꯇꯥꯗꯕ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯥꯏꯐꯣꯟ 15ꯗꯒꯤ ꯍꯧꯔꯦ ꯇꯥꯏꯞ ꯁꯤꯒꯤ ꯀꯩꯅꯣ ꯂꯥꯛꯄꯁꯤꯗ ꯌꯨꯅꯤꯚꯔꯁꯦꯜꯂꯤ ꯑꯃꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯅ ꯍꯥꯟꯅꯒꯤ ꯂꯥꯏꯠꯅꯤꯡ ꯄꯣꯔꯠ ꯑꯣꯏꯕ ꯑꯥꯏꯐꯣꯟ 14ꯒꯨꯝꯕꯗꯨꯗꯤ ꯈꯤꯇꯪ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯩ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯄꯣꯀꯣ F7ꯗꯣ ꯑꯗꯨꯝ ꯂꯤꯡꯕ꯭ꯔꯥ ꯈꯟꯖꯩ ꯏꯌꯥꯝꯕꯅꯁꯨ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏ ꯄꯣꯀꯣꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯁꯦ ꯒꯦꯃꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯍꯥꯟꯕ ꯄꯣꯀꯣ F1 ꯍꯥꯏꯅ ꯑꯃꯈꯛ ꯊꯣꯛꯈꯤꯕꯗꯣ ꯄꯨꯔꯥ ꯑꯗꯨꯗꯤ ꯉꯁꯤꯐꯥꯎ ꯃꯌꯥꯝꯅ ꯄꯥꯝꯅꯔ ꯂꯩꯁꯦ ꯌꯥꯝꯅ ꯃꯣꯏꯁꯦ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯐꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯈꯤꯇꯪ ꯍꯟꯊꯔꯛꯄꯗꯧꯅ ꯇꯧꯔꯦ ꯀꯃꯦꯟ ꯅꯨꯡꯉꯥꯏꯍꯟꯁꯤ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯌꯦ ꯕꯟꯇꯒꯤꯗꯣ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯜꯂꯛꯑꯦ ꯁꯤꯗꯤ ꯑꯩ ꯌꯥꯔꯔꯣꯏꯗ ꯑꯩ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯦꯗ ꯑꯦꯔꯥ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯗꯩ ꯅꯨꯄꯤꯗꯣ ꯅꯥꯀꯟꯗ ꯐꯝꯍꯜꯂꯒ ꯍꯦꯛꯇ ꯂꯥꯏꯚꯁꯤꯗꯀꯣ ꯀꯃꯦꯟꯁꯦ ꯃꯥꯅ ꯄꯥꯍꯜꯂꯒ ꯑꯩꯅ ꯄꯥꯎꯈꯨꯝꯁꯦ ꯄꯤꯔꯛꯑꯒꯦ ꯕꯟꯇ ꯑꯦꯔꯥ ꯀꯔꯤꯅꯣ ꯁꯩꯇ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯁꯜꯂꯛꯄꯁꯤ ꯃꯁꯤ ꯑꯩ ꯈꯔ ꯑꯩ ꯁꯥꯎꯔꯦꯍꯦ ꯕꯟꯇ ꯃꯤꯗꯤ ꯌꯥꯔꯦ ꯏꯌꯥꯝꯕ ꯂꯩꯈꯤꯕꯗꯒꯤ ꯐꯅ ꯁꯤꯡꯉꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯎꯗ꯭ꯔꯦ ꯐꯣꯇꯣ ꯀꯥꯞꯄꯗ ꯑꯦꯝ ꯑꯥꯏꯗꯤ ꯍꯥꯏꯕ ꯑꯣꯀꯦ ꯂꯩꯕꯗ ꯑꯦꯝ ꯑꯥꯏꯗꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯦꯝ ꯑꯥꯏꯗꯤ ꯌꯥꯗ꯭ꯔꯦ ꯑꯦꯝ ꯑꯥꯏꯗꯤ ꯃꯥꯏ ꯐꯣꯇꯣ ꯑꯩꯅ ꯐꯣꯟ ꯑꯃꯈꯛ 13Cꯗ ꯀꯩꯅꯣ ꯑꯃꯈꯛ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯏꯍꯟꯅꯕ ꯍꯥꯏꯅ ꯂꯩꯕ ꯑꯍꯥꯟꯕ ꯂꯩꯕ ꯃꯇꯝꯗ ꯈꯔꯕꯨ ꯃꯌꯦꯛ ꯁꯦꯡꯉꯝꯃꯦ ꯌꯥꯝ ꯁꯦꯡꯕꯗꯤ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯝꯃꯦ ꯆꯍꯤ ꯑꯃꯨꯛꯀ ꯐꯥꯔꯛꯄꯗꯗꯤ ꯑꯁ ꯂꯣꯏꯔꯦ ꯀꯦꯃꯦꯔꯥꯗꯣ ꯑꯁ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯕ ꯃꯇꯝꯗ ꯃꯌꯦꯛ ꯑꯝꯇ ꯁꯦꯡꯗ꯭ꯔꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯃꯣꯠꯄꯒ ꯄꯛꯁꯜ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯡꯗꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯦ ꯅꯨꯡꯉꯥꯏꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯃꯟꯇꯅ ꯑꯁ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤ ꯅꯪ ꯉꯥꯏꯕꯗ ꯀꯜꯂꯨꯀꯣ ꯑꯩ ꯁꯣꯏ ꯇꯧꯔꯛꯀꯅꯤ ꯍꯦ ꯕꯟꯇ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯄꯣꯀꯣ F3 GT F3 GTꯅꯦ ꯒꯦꯝꯒꯤꯗꯤ ꯕꯦꯁꯅꯦ ꯑꯩꯈꯣꯏ ꯔꯤꯌꯦꯜꯃꯤ GT ꯁꯦꯔꯤꯁ ꯄꯣꯀꯣ ꯑꯥꯏꯀꯨ ꯃꯣꯏꯁꯤꯡꯁꯤ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯕꯦꯁ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯄꯣꯀꯣ ꯑꯥꯏꯀꯨ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤ GT ꯁꯤꯁꯤꯡꯁꯦ ꯃꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯁꯦ ꯁꯤꯒꯤ ꯁꯦꯔꯤꯁꯁꯦ ꯊꯑꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡ ꯒꯦꯃꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯀꯨꯂꯤꯡ ꯆꯦꯝꯕꯔꯒꯨꯝꯕ ꯍꯥꯞꯄ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯁꯦ ꯈꯤꯇꯪ ꯂꯦꯇꯦꯁ ꯑꯣꯏꯕ ꯍꯥꯞꯄ ꯃꯌꯥꯝꯅ ꯍꯥꯞꯅꯗꯕ ꯈꯤꯇꯪ ꯑꯐꯕ ꯍꯥꯞꯄ ꯑꯇꯩꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯀꯩꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒꯁꯨ ꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯝ FPS ꯀꯨꯝꯕ ꯉꯁꯥꯏꯒꯤ ꯁꯀ꯭ꯔꯤꯟ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯀꯨꯝꯕꯁꯦ ꯈꯔ ꯋꯥꯡꯉꯛꯑꯅꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯃꯣꯏ ꯑꯃꯨꯛ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯗ꯭ꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯍꯜꯂꯒꯗꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯥ ꯃꯣꯏꯗꯁꯨ ꯀꯃꯥꯏꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯤ ꯑꯗꯨꯁꯨꯅꯦꯕ ꯃꯣꯏꯅ ꯈꯔꯁꯨ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦ ꯑꯌꯥꯝꯕꯒ ꯃꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯅꯥꯎꯁꯨ S21 FE ꯑꯃ ꯄꯥꯏꯖꯔꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯏꯅ UI 8.5 ꯑꯞꯗꯦꯠ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯄ ꯇꯥꯔꯒꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯒ꯭ꯔꯤꯟ ꯂꯥꯏꯟꯅꯆꯤꯡꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯞꯗꯦꯠꯇꯤ ꯂꯥꯛꯀꯅꯤ ꯈꯤꯇꯪ ꯇꯞꯄꯅꯤ ꯃꯁꯤ ꯈꯔ ꯀꯨꯏꯔꯕ ꯐꯣꯟ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒ ꯃꯣꯏꯗ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯤ ꯏꯁꯨꯁꯤ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯑꯣꯏꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯗꯤ ꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯗꯦ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯒꯦꯖꯦꯠ ꯅꯠꯇ꯭ꯔꯒ ꯁꯣꯐꯋꯦꯌꯔꯒꯤ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯨꯗꯤ ꯂꯩꯒꯟꯗꯦ ꯁꯦꯝꯁꯪꯒꯨꯝꯕꯁꯦ ꯈꯔ ꯌꯥꯝꯅ ꯃꯣꯏ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯒꯜꯂꯤ ꯑꯞꯗꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯁꯦ ꯁꯣꯐꯋꯦꯌꯔꯒꯤ ꯏꯟ ꯀꯦꯁ ꯆꯤꯡꯅꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ
update ꯂꯥꯛꯄꯒ ꯇꯧꯔꯨꯅꯣ ꯊꯥ ꯑꯃꯃꯨꯛꯀ ꯍꯦꯛꯇ ꯉꯥꯏ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯩꯁꯨ ꯇꯧꯋꯦꯕꯀꯣ ꯑꯇꯩ ꯃꯤꯁꯤꯡꯅ update ꯇꯧꯅꯕ ꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯐꯕ ꯅꯪꯉꯣꯏꯗꯒꯩ ꯇꯧꯁꯜꯂꯨꯔꯀꯥꯟꯗ ꯌꯥꯗ꯭ꯔꯒ ꯑꯩꯇꯅꯤ ꯄꯩꯁꯥ ꯇꯤꯡꯗꯧꯕ ꯁꯦꯜ ꯇꯤꯡꯗꯧꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯣꯖꯤꯀꯦꯜꯂꯤ ꯈꯔ ꯇ꯭ꯔꯤꯛ ꯈꯔ ꯁꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤꯌꯦ ꯗꯤ ꯀꯦꯁ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯅꯤ ꯅꯥꯀꯟꯗ ꯐꯝꯍꯜꯂꯗꯅ ꯕꯟꯇ ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯦꯅꯦ ꯑꯩ ꯇꯧꯔꯗꯕꯅꯦ ꯍꯥꯏꯗꯤ ꯇꯧꯔꯛꯑꯗꯕꯅꯦ ꯅꯩꯁꯜꯂꯛꯑꯗꯕꯅꯦ ꯌꯦꯡꯉꯣ ꯕꯟꯇꯁꯦ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛꯅꯤꯀꯣ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯍꯔꯥꯎꯅꯕ ꯍꯥꯏꯅ ꯀꯃꯦꯟ ꯐꯖ ꯐꯖꯕꯁꯦ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯐꯖ ꯐꯖ ꯄꯤꯕꯅꯦ ꯑꯗꯣ ꯕꯟꯇꯗꯤ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛꯅꯤ ꯇꯨꯡꯗꯒꯤ ꯂꯨꯝꯅꯒ ꯀꯥꯞꯄꯛꯄ ꯅꯠꯇꯦ ꯃꯥꯡꯗꯒꯤꯅꯤ ꯃꯥꯅ ꯗꯥꯏꯔꯦꯛ ꯀꯥꯞꯄꯛꯏꯁꯦ ꯑꯗꯨꯅ ꯑꯩ ꯇꯧꯔꯗꯕ ꯅꯥꯀꯟꯗ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯐꯝꯍꯜꯂꯒ ꯀꯃꯦꯟꯁꯤ ꯄꯥꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯄꯥꯎꯈꯨꯝꯁꯤ ꯄꯤꯊꯕ ꯀꯃꯦꯟꯁꯦ ꯁꯨꯡꯄꯥ ꯄꯥꯔꯔꯣꯏ ꯐꯝ ꯂꯩꯗꯣꯏꯅꯦ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥꯔꯛꯄ ꯂꯣꯏꯔꯒ ꯉꯥꯏꯔ ꯇꯥꯔꯒ ꯑꯩꯅ ꯄꯥꯎꯈꯨꯝꯁꯦ ꯄꯤꯊꯔꯛꯀꯦ ꯕꯟꯇ ꯅꯪ ꯈꯪꯒꯅꯦꯕ ꯅꯪ ꯌꯦꯡꯉ ꯆꯥꯍꯟꯒꯦ ꯈꯪꯒꯅꯤ ꯕꯟꯇꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯇꯧꯔꯦ ꯃꯁꯤ ꯑꯩ ꯁꯥꯎꯕ ꯍꯧꯔꯦꯀꯣ ꯑꯩꯗꯤ ꯀꯨꯀꯤ ꯅꯠꯇꯦꯀꯣ ꯃꯣꯕꯥꯏꯜ ꯒꯦꯃꯤꯡ ꯐꯣꯟꯁꯨ ꯂꯥꯛꯑꯦ ꯄꯣꯏꯇꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯕ꯭ꯔꯣ ꯒꯦꯝꯒꯤꯗ ꯄꯣꯀꯣ ꯑꯥꯏꯀ꯭ꯌꯨ ꯏꯟꯐꯤꯅꯤꯛꯁ ꯔꯦꯗ ꯃꯦꯖꯤꯛ ꯌꯥꯎꯗꯕꯗꯤ ꯀꯔꯝꯕ ꯕꯦꯁ ꯑꯣꯏꯒꯅꯤ ꯃꯊꯛꯇ ꯄꯟꯖꯔꯤꯕꯁꯤꯗ ꯒꯦꯝꯒꯤꯗꯃꯛꯇꯗꯤ ꯄꯣꯀꯣꯅꯦ ꯑꯥꯏꯀ꯭ꯌꯨꯅꯦ ꯏꯟꯐꯤꯅꯤꯛꯁꯅꯦ ꯔꯦꯗ ꯃꯦꯖꯤꯛꯅꯦ ꯔꯦꯗ ꯃꯦꯖꯤꯛꯁꯤꯗꯤ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯃꯃꯜ ꯈꯔ ꯇꯥꯡꯉꯤ ꯑꯗꯨ ꯉꯝꯃꯒꯗꯤ ꯂꯩꯕ ꯉꯝꯃꯒꯗꯤ ꯃꯥꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯑꯗꯨꯒ ꯈꯔ ꯍꯣꯡꯕꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯏꯀ꯭ꯌꯨ ꯑꯗꯨꯝ ꯌꯥꯏ ꯒꯦꯝꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯁꯪ S25ꯇꯣ ꯐꯖꯅ ꯌꯥꯏꯀꯣ ꯌꯥꯅꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯅꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯁꯨ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯃꯣꯏꯁꯨ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯃꯜ ꯑꯍꯣꯡꯕ ꯈꯔꯒꯗꯤ ꯌꯦꯡꯅꯕꯗ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯜꯂꯛꯑꯗꯕꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯃ ꯄꯥꯏꯔꯤꯌꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯄꯥꯏꯔꯤꯌꯦ 120 FPS ꯄꯥꯛꯅ ꯂꯦꯡꯗꯦ BGMI ꯁꯥꯟꯅꯕꯗ ꯉꯛꯑꯦ ꯇꯁꯦꯡꯅ ꯐꯣꯟꯗꯩ ꯇꯥꯗꯦꯉꯣ ꯍꯥꯏ ꯑꯥꯏꯐꯣꯟꯗꯩ ꯇꯥꯗꯦꯉꯣ ꯍꯥꯏ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯐ꯭ꯂꯦꯛꯁꯤꯞ ꯁꯦꯔꯤꯁꯅꯤꯗꯅꯀꯣ ꯁꯦꯝꯁꯪꯒꯤꯗꯃꯛꯇꯗꯤ ꯄꯨꯔꯥ ꯕꯦꯁ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯖꯤꯟꯅꯕꯗꯤ ꯈꯔꯗꯤ ꯍꯥ WT ꯇꯥꯏꯍꯦ ꯍꯥꯏ ꯖꯦꯝꯁꯅ ꯅꯣꯛꯁꯜꯂꯛꯑꯦ ꯑꯩ ꯏꯀꯥꯏꯁꯜꯂꯛꯑꯦ ꯕꯟꯇꯅ ꯍꯧꯗꯣꯔꯛꯄꯅꯦ ꯋꯥꯔꯤꯁꯦ ꯖꯦꯝꯁꯅ ꯅꯣꯛꯁꯜꯂꯛꯑꯦ ꯃꯌꯥꯝ ꯅꯣꯛꯁꯜꯂꯛꯄꯁꯤꯗ ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯏꯀꯥꯏꯒꯦ ꯇꯧꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩ ꯃꯈꯥ ꯀꯃꯦꯟ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯀꯅꯥꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯣ ꯏꯀꯥꯏ ꯐꯅꯕ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯛꯀ ꯌꯦꯡꯒꯦ ꯃꯤꯡꯗ ꯂꯥꯎꯅ ꯂꯥꯎꯊꯣꯔꯛꯑꯒꯦ ꯀꯅꯥꯅ ꯍꯥꯟꯕꯅꯣꯁꯦ ꯀꯥꯎꯒꯦ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯤꯅꯦ ꯀꯃꯦꯟ ꯑꯅꯧꯕ ꯂꯥꯛꯇꯣꯏꯅꯦ ꯖꯦꯝꯁ ꯅꯪꯒꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦꯅꯦꯍꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯃꯁꯤꯡ ꯊꯤꯔꯒꯦ 1ꯗꯩꯅ 10 ꯐꯥꯎꯗ ꯑꯆꯥ ꯎꯏ ꯂꯩꯔꯝꯃꯦꯅ ꯊꯥꯗꯣꯏꯅꯁꯤ ꯃꯔꯛ ꯊꯠꯆꯜꯂꯦ ꯌꯥꯝ ꯐꯔꯦ ꯎꯏꯔꯨꯅꯨ ꯀꯩꯅꯣ ꯇꯧꯁꯜꯂꯨ ꯍꯩꯒ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯃꯇꯝꯅꯤ ꯆꯝꯄ꯭ꯔꯥꯒ ꯂꯩꯕ꯭ꯔꯥ ꯈꯔ ꯆꯥꯁꯜꯂ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯍꯜꯂꯨ ꯁꯤ ꯎꯏꯕ ꯌꯥꯗꯦ ꯇꯥꯏꯃꯤꯡꯁꯤ ꯇꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯉꯟꯁꯨ ꯉꯜꯂꯤꯗꯅꯀꯣ ꯄꯨꯡ 10 ꯈꯛꯇꯪ ꯇꯥꯔꯤ ꯅꯍꯥꯟꯉꯩꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 12 ꯕꯥꯔꯣꯒ ꯇꯥꯕꯅꯤ ꯏꯇꯩꯕ ꯃꯁꯛ ꯌꯦꯡ ꯇꯥꯔꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯕꯅꯤꯅ ꯑꯠꯆꯥ ꯁꯣꯏꯗꯅ ꯌꯦꯡꯍꯜꯂꯗꯕꯅꯤꯍꯦ ꯗꯤꯀꯦꯁ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯍꯜꯂꯗꯕꯅꯤ ꯕ꯭ꯔꯣ ꯑꯁ ꯃꯣꯕꯥꯏꯜ ꯒꯦꯃꯤꯡꯒꯤ ꯀꯩꯅꯣꯒꯁꯦ ꯀꯃꯦꯟꯒꯁꯦ ꯄꯥꯅꯤꯡꯗꯦꯅꯦ ꯗꯤꯀꯦꯁꯀꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇꯒ ꯄꯨꯊꯣꯛꯑ ꯏꯅꯥꯛ ꯊꯝꯃ ꯅꯥꯀꯟꯗꯒ ꯍꯥꯏꯅ ꯌꯦꯡꯍꯟꯅꯤꯡꯕꯅꯤ ꯑꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯗꯤꯀꯦꯁ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ ꯃꯣꯕꯥꯏꯜ ꯕꯦꯡꯀꯤꯡꯗ VIꯒꯤ ꯔꯤꯆꯥꯔꯖ 98ꯀꯤ ꯀꯥꯞꯄꯦ ꯑꯗꯨꯒ ꯂꯣꯒꯏꯟ ꯇꯧꯕꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯐꯦꯜ ꯇꯧꯔꯛꯑꯦ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ ꯍꯥꯏꯗꯣꯏꯅꯤ ꯃꯥꯏꯁꯦꯀꯣ ꯃꯣꯕꯥꯏꯜ ꯕꯦꯡꯀꯤꯡꯗ ꯐꯣꯟ ꯔꯤꯆꯥꯔꯖ ꯍꯥꯏꯗꯧ ꯃꯥꯜꯂꯤꯀꯣ ꯂꯨꯄꯥ 98ꯀꯤ ꯀꯥꯞꯄꯗ ꯂꯣꯒꯏꯟ ꯇꯧꯔꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯐꯦꯜ ꯑꯗꯨꯗꯤ ꯂꯣꯒꯏꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯔꯤꯆꯥꯔꯖ ꯐꯣꯟꯁꯨ ꯄꯥꯏꯗꯕꯅꯤꯅ ꯔꯤꯆꯥꯔꯖꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯕꯗꯅ ꯑꯩꯒꯤ OnePlus 12ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯞꯗꯦꯠ ꯂꯥꯛꯏ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯑꯃꯨꯛ ꯆꯤꯡꯖꯥꯠꯂ ꯈꯪꯗꯦꯍꯦ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯤ ꯏꯁꯨꯁꯦ ꯈꯔꯗꯤ ꯂꯩꯒꯜꯂꯤ OnePlusꯁꯦ ꯑꯗꯨꯒ ꯂꯣꯏꯅꯃꯛꯇ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯉꯥꯏꯔ ꯇꯧꯕ ꯑꯗꯨꯅꯗꯤ ꯐꯩꯅꯤ ꯀꯩꯅꯣ ꯏꯕꯨꯡ ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏꯌꯦ ꯊꯤꯗ꯭ꯔꯁꯨ ꯀꯣ ꯑꯩ ꯕꯟꯇꯅ ꯍꯥꯏꯔꯛꯄꯗꯩ ꯁꯥꯎꯈ꯭ꯔꯦ ꯍꯥꯏ ꯃꯊꯪꯒꯤ ꯂꯥꯏꯐꯇꯗꯤ ꯀꯗꯥꯏꯗꯩꯅꯣ ꯅꯨꯄꯤ ꯑꯃ ꯐꯥꯕ꯭ꯔꯥ ꯅꯦꯛꯄ꯭ꯔꯥ ꯄꯩꯁꯥ ꯄꯤꯔ ꯅꯦꯛꯄ꯭ꯔꯥ
ꯀꯔꯥꯏꯗꯩ ꯋꯥꯏꯔꯨꯕꯅꯣ ꯇꯧꯔ ꯅꯥꯀꯟꯁꯤꯗ ꯐꯝꯍꯜꯂꯒ ꯀꯃꯦꯟ ꯄꯥꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯤꯅ ꯁꯤꯡꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯎꯝ ꯍꯟꯗꯛ ꯌꯨꯝ ꯀꯨꯝꯕꯗꯗꯤ ꯏꯌꯥꯝꯕ ꯈꯣꯏꯔꯣꯝꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯒ ꯊꯥꯔꯛꯀꯦ ꯏꯌꯥꯝꯕꯗ ꯍꯥꯏꯌꯦ ꯑꯣꯀꯦ ꯗ ꯀꯦꯁ ꯍꯣꯏ ꯊꯥꯔꯛꯑꯣ ꯁꯨꯝ ꯌꯦꯡꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔ ꯕ꯭ꯔꯣ ꯁꯝꯁꯦ ꯏꯃꯥꯟꯅꯕꯗ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛ ꯀꯥꯏꯅ ꯀꯣꯛꯊꯣꯛ ꯀꯧꯕꯅꯤ ꯀꯣꯛ ꯆꯤꯛꯄ ꯌꯥꯗ꯭ꯔꯦ ꯑꯠꯆꯥ ꯀꯣꯛꯊꯣꯛꯍꯜꯂꯨꯕꯗꯒꯤ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯧꯄꯤꯆꯥꯅ ꯁꯣꯅꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯒꯤ ꯃꯤꯌꯥꯝꯅ ꯌꯨꯁ ꯇꯧꯅꯔꯤꯁꯤꯕꯨ ꯑꯅꯧꯕ ꯂꯩꯕ ꯌꯥꯕ ꯀꯔꯝꯕ ꯂꯩ ꯁꯣꯅꯤꯒꯤ ꯐꯣꯟ ꯑꯅꯧꯕ ꯂꯩꯇ꯭ꯔꯦ ꯂꯣꯟꯁ ꯇꯧꯕ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅꯁꯨ ꯎꯗ꯭ꯔꯤꯅꯤ ꯃꯌꯥꯝꯅ ꯄꯥꯏꯅꯗ꯭ꯔꯤꯅꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯣꯏꯒꯤ ꯁꯣꯅꯤꯒꯤ ꯐꯣꯟ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯕꯒꯤ ꯃꯣꯏ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯕꯟꯇ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯀꯅꯥ ꯀꯟꯅ ꯊꯤꯔꯤꯕꯅꯦ ꯍꯥꯏꯌꯦ ꯃꯤꯅ ꯆꯥꯛ ꯆꯥꯔꯕꯗ ꯍꯪꯉꯤꯗꯣ ꯑꯝꯇ ꯈꯨꯝꯕꯤꯌꯨꯗꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯂꯝꯆꯠ ꯐꯖꯕ ꯑꯗꯣ ꯃꯁꯛꯇ ꯑꯗꯨꯝ ꯆꯠꯂꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯑꯩꯁꯨ ꯐꯖꯕ ꯅꯨꯄꯤꯗꯤ ꯄꯥꯝꯃꯤꯍꯦ ꯑꯠꯆꯥ ꯁꯨꯝ ꯖꯦꯝꯁ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅꯤ ꯍꯧꯅ ꯁꯥꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯂꯣꯏ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗ ꯑꯔꯥꯟꯕ ꯀꯩꯝ ꯌꯥꯎꯗꯦꯀꯣ ꯕ꯭ꯔꯣ ꯋꯥꯏꯐꯥꯏ ꯔꯤꯄꯤꯇꯔꯒꯤ ꯃꯊꯪꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯋꯥꯏ ꯐꯥꯏ ꯔꯤꯄꯤꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯁꯦ ꯀꯩꯅꯣ ꯋꯥꯏ ꯐꯥꯏꯒꯤ ꯔꯤꯆꯥꯔꯖꯀꯤ ꯋꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯏ ꯐꯥꯏꯒꯤ ꯂꯧꯕꯒꯤ ꯋꯥꯔꯤꯔꯥ ꯏꯌꯥꯔ ꯐꯥꯏꯕꯔꯒꯨꯝꯕ ꯂꯧꯕꯒꯤ ꯋꯥꯔꯤꯔꯥ ꯃꯣꯕꯥꯏꯜ ꯒꯦꯃꯤꯡꯒꯤꯗꯨ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯐꯥꯏ ꯑꯣꯏꯍꯟꯕꯤꯔꯛꯑꯣ ꯍꯣꯞꯇ ꯕꯤꯗꯥꯏ ꯁꯩꯍꯧꯗ ꯃꯩꯁꯥ ꯇꯥꯗꯣꯏꯔꯥ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏ ꯑꯠꯁꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯔꯥ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯕꯗꯨꯔꯥ ꯆꯝꯊꯣꯡ ꯆꯥꯏꯌꯦ ꯊꯥꯗꯣꯏ ꯏꯕꯨꯡ ꯕꯟꯇ ꯑꯣ ꯍꯥꯏꯔꯦꯀꯣ ꯍꯟꯗꯛ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥ ꯅꯠꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯥ ꯑꯃ ꯃꯥꯔꯛ 7 ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤꯗꯣ ꯑꯗꯨ ꯀꯩꯅꯣ ꯌꯨꯔꯣꯞꯇ ꯂꯣꯟꯆ ꯇꯧꯋꯦꯕꯀꯣ ꯑꯅꯧꯕ ꯑꯅꯤꯕꯨ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯈꯪꯕꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯃꯒ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯗꯦ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯒꯦꯁꯨ ꯐꯪꯗꯦꯕ ꯑꯣꯟꯂꯥꯏꯟꯗ ꯀꯩꯗ ꯂꯩꯒꯦꯔꯁꯨ ꯐꯪꯉꯣꯏꯕꯀꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯄ꯭ꯔꯃꯥꯟꯒꯗꯤ ꯈꯣꯠꯇꯠꯂꯤꯌꯦ ꯃꯥꯜꯂꯦ ꯍꯣꯞꯇ ꯀꯔꯤ ꯕꯤꯗꯥꯏ ꯁꯩꯍꯧꯗ ꯄꯩꯁꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤꯗꯨꯔꯥ ꯄ꯭ꯔꯃꯥꯟꯁꯦ ꯄ꯭ꯔꯃꯥꯟꯁꯤꯅ ꯇꯥꯛꯄꯗꯤ ꯈꯔꯗꯤ ꯂꯤꯔꯦ ꯍꯥꯏꯕꯅꯤꯅꯦ ꯑꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦꯀꯣ ꯀꯩꯅꯣꯅꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯗꯤ ꯊꯤꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯊꯤꯔꯤ ꯍꯥꯏꯕ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤ ꯇꯥꯕꯗ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯕ꯭ꯔꯣ ꯏꯟꯐꯤꯅꯤꯛꯁ ꯏꯁꯃꯥꯔꯠ 10ꯁꯦ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯏꯟꯐꯤꯅꯤꯛꯁ ꯍꯥꯏꯕ ꯐꯣꯟꯁꯦ ꯐꯣꯟꯗꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯛꯄꯁꯤꯡꯁꯦ ꯃꯥꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯄ꯭ꯔꯥꯏꯁꯀꯤ ꯃꯃꯜꯗꯨꯒꯗꯤ ꯌꯥꯝ ꯆꯥꯟꯅꯅꯕ ꯌꯥꯝ ꯑꯐꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯟꯗꯣꯛꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤ ꯈꯛꯇꯪ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯔꯤꯄꯤꯌꯥꯔꯤꯡ ꯁꯦꯟꯇꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯥꯎꯠꯂꯦꯠꯀꯨꯝꯕꯁꯦ ꯂꯩꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯏꯟ ꯀꯦꯁ ꯂꯩꯁꯜꯂꯨꯔꯀꯥꯟꯗ ꯋꯥꯔꯦꯟꯇꯤ ꯃꯅꯨꯡꯗ ꯌꯥꯔꯛꯇꯕ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯌꯥꯔꯛꯇꯕ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯁꯦꯝꯐꯝ ꯂꯩꯇꯕ ꯄꯥꯔꯠ ꯁꯤꯟꯒꯦ ꯍꯥꯏꯕꯗ ꯁꯤꯟꯐꯝ ꯂꯩꯇꯕꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯃꯗꯨꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯖꯗꯕꯅꯦ ꯅꯣꯡꯃ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯦ ꯁꯣꯏꯗꯅ ꯄꯨꯟꯁꯦ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯂꯥꯏꯞꯇꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯔ ꯅꯝꯃꯒꯁꯨ ꯕ꯭ꯂꯣꯛꯄꯨ ꯅꯝꯃꯒꯁꯨ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯑꯩꯗ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯥꯎ ꯀꯃꯦꯟꯗꯅꯤ ꯈꯪꯗꯦ ꯀꯔꯤꯗꯅꯤ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯊꯦꯡꯅꯁꯤꯒꯦ ꯄꯨꯟꯁꯤꯒꯦꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯖꯥ ꯆꯥꯅ ꯁꯪꯅꯔꯒꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯩ ꯌꯥꯎꯖꯒꯦ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯀꯣ ꯂꯥꯡꯕ ꯀꯣꯏꯕ ꯂꯥꯡꯕ ꯆꯥꯛ ꯆꯥꯅꯕ ꯀꯁꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯩꯁꯨ ꯑꯗꯨꯕꯨ ꯊꯤꯌꯨ ꯏꯕꯨꯡ ꯅꯨꯄꯤ ꯑꯩꯁꯨ ꯅꯨꯄꯥ ꯀꯟꯅ ꯊꯤꯔꯤ
थीजलो थीबा लेप यादे थीबा लेपदी कराई फंगदनो थीबा कन्ना थीबा चंगे हाइतारे आई कमेंट पादे हा बंता करी करी जेम्स की कमेंट कराई लेहौरे एरा करी पादे हाइ नमा आई पाखरेदा लमचत की काय तौबसिदी यामबसु लाई नमख्रबनी चाक चारब्रो इनाबु करी मथेन तौगे यामबा चाक चाद्री लाइव हौबो याम कुइरी याम याम थींगे ngasiदी wari ngan wai yam sagre ai live thai pung ma khai phare ngasiदी yam ngan hau hai tare live se hojik laksan bisu bare saiton gi jilebi maming di khibani aikoina high school kari ngai matamda hawai gi oiba ke haino Huawei gi oiba technology se social media da Apple dagi hele kaina haina ba yam ama thengnajai masi kadai fawwa sengbajano yam haiba details am chume han bada saiton gi jilibi se maming yam chate durga puja matamda dum uramani ko jilibi se angang oi ngi yam pame athum ba ji dum pame dana angang ai athum bu chani ngi dana ko adum bam su oi ado harau kumai matam da tawbani na harau boy kari boy dungai boy adedi school suti thaba matam ma oi bani na harau kumai du gi lang bo pam da ba dum me am dana am ka su hena memory me am su like rep hoi am house yam hawi me am sum tang sara yeng bio durga puja matam da aduga Huawei gi matang se Huawei se yes chumme yam innovative oiba company yam khang ne hoji sinari ba 5G gi technology mayam equipment mayam material mayam sing si yam Huawei company sina sab oi tawe Symbian khoi gi Nokia gi hana gi adu su mu su sai adubo Huawei gi mo is data gi problem hide privacy Huawei gi phone mayam launch tor mi dana India da America da han ba da US na thing ba horok pani Huawei gi users sing gi data se China gi server da thai hai ba gi moigi data privacy policy gi matung mayam amna Huawei gi sa brand or honor bhaw da thing gi bdo adamain tawna thing dana India da su India Chinese ke brand yang khai mu cha mu thing madu da Huawei su yaw hibani ado hoji su mo se yam innovative oiba adum company mo ri China da gi advance of technology yam ba loina ba Huawei na sa mang ta hai tai bro Instagram kamai hangi ai gi Instagram su Facebook su mayam na thi ba da line ba na ko ai gi channel maming ga man halaga GB ana le dana ko adu wang aina wang do na wang kem dagi wang lak pane do wang aina thambane dum thi dum phangani soidana madi nupi panba yadabane thadoi hai nupi habasi panba yadabagi wadi leite ado kai hai ne hakachaba pawbudo aina palakkoda adamai di kitang tawbujane bro wifi gi phone gi oiba phone di oiba adugo 5G sim bu support tawbada net unlimited ogidra wifi di 5G 4G oiba 4G oidi aroi khoi dongle gumba mobile portable oiba kano device ka leibudo 5G adugi sam badane khwai dagi best oiba option dine khidang hongba lupa lising tara mu kai mu piba phone leiraga di second hand bu oiraga su natra lising mari manga da phone am leibiro bu ko leiraga di hande leiraga di fare adudai du da Airtel gi oro Jio gi oro 5G unlimited over recharge sama caption biragane hotspot thadokpa that is the best solution aduden public ibung nang awang numda thiu ai makha numda thige na trade amuk thengai na ni bai hoine mai ke do ai na somchat pa na somchat ba amu thina da saina ai ji thilak ba thilak ba thingna da na em phak ta na ni ado admai taw ai kaw ra bane yam bas kai no kaw du di phatte ibung banta toksinari ne ai ko okay ai ri james na kari matang no okay jeng good night yam ba hayeng nganna hawga da ba thabak laiye mai hobi पोथारगे है मई होबी ज्ञान तादरे कई दनो दो पथा बिरो मतम से थेंगलक पई ओरमनी रिना लाए इबुंग इस असेंग बरो हारी कइनो रिना करिनो सेंग सिबो सेंग ngatan ai ngang si dai aram mak tangang de plus seng trick seng mangatani sing de na seng amne koi de pura wifi da bro 2GB frequency thadok pra 5GB frequency thadok ga ani se karam bana net longai ga support short video da thengna bale 2 gigahertz ai ba ngani ko aduga 5 gigahertz kumba oramani poitoi gi do 5 gigahertz ki dan latest version ju oire mana mu kitang range ti kitang 10 ba short range oiba duga speed kumba kai gumba dem nungai ba 2.4 gigahertz na range ti ka sang ba duga speed ti kai gumba di khara di kitang nungai bawat pane aduna anak pham doi ta de 5 gigahertz ki do sinabio adubu tumam dai da lowa pan se sa ba di phang labani ko id alarm thama tum durim ne
ꯄꯥꯟꯗꯤ ꯂꯧꯁꯜꯂꯝꯃꯒ ꯑꯦꯂꯥꯔꯝ ꯊꯝꯃꯒ ꯃꯨꯜꯂꯝꯃꯅꯤ ꯍꯦꯛ ꯆꯥꯡꯗ ꯑꯦꯂꯥꯔꯝ ꯈꯣꯡꯉꯛꯄꯗ ꯍꯧꯒꯠꯂ ꯆꯣꯡꯊꯔ ꯆꯥꯗꯣꯏ ꯑꯩ ꯀꯥꯕ ꯃꯥꯡꯕ ꯀꯔꯤꯝ ꯂꯩꯔꯣꯏ ꯕꯟꯇ ꯑꯩꯗꯤ ꯄꯨꯔꯥ ꯍꯧꯖꯤꯛꯀꯥꯟ ꯆꯥꯎꯈꯠꯂꯦ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯋꯥꯡꯉꯦ ꯀꯣ ꯕꯟꯇ ꯕ꯭ꯔꯣ ꯑꯥꯏ ꯑꯦꯁꯀ ꯑꯦꯟꯗ꯭ꯔꯣꯏꯁꯀ ꯄꯔꯐꯣꯔꯃꯦꯟꯁꯇ ꯈꯦꯠꯅꯕ ꯂꯩꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄ꯭ꯔꯣꯁꯦꯁꯔꯅ ꯍꯥꯏꯇꯥꯔꯦ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯥꯏ ꯑꯣ ꯑꯦꯁ ꯍꯥꯏꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯏ ꯁꯣꯐꯋꯦꯌꯔ ꯉꯥꯛꯇꯅꯤ ꯍꯥꯔꯗꯋꯦꯌꯔ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯍꯥꯔꯗꯋꯦꯌꯔꯗꯣ ꯃꯥꯒꯤ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯆꯤꯞꯁꯦꯠ ꯍꯥꯞ ꯇꯥꯔꯒꯗꯤ ꯑꯥꯏ ꯑꯣ ꯑꯦꯁ ꯑꯣꯏꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7th Generation ꯍꯥꯞ ꯇꯥꯔꯗꯤ ꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯌꯧꯔꯣꯏꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯇꯥꯔꯁꯨ 8 Eliteꯀꯨꯝꯕ ꯍꯥꯞ ꯇꯥꯔꯗꯤ ꯃꯥꯅ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯍꯥꯔꯗꯋꯦꯌꯔ ꯑꯅꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤꯃ ꯆꯥꯟꯅꯕ ꯑꯃ ꯆꯪꯉꯦ ꯔꯤꯅꯥꯅ ꯀꯟꯅ ꯅꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯈꯪꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯔꯤꯅꯥ ꯅꯔꯣꯟ ꯁꯦꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤꯀꯣ ꯀꯩꯒꯤꯅꯣ ꯅꯪ ꯀꯟꯅ ꯅꯣꯏꯁꯦ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯄꯪꯅꯣꯛꯇ ꯅꯣꯛꯁꯟꯕ ꯌꯥꯕ꯭ꯔꯥ ꯏꯕꯨꯡ ꯁꯥꯎꯕ ꯍꯩꯇꯕ ꯃꯤꯅ ꯌꯥꯝ ꯇꯣꯏꯅ ꯁꯥꯎꯔꯛꯏꯁꯦ ꯀꯩ ꯍꯤꯗꯥꯛ ꯆꯥꯅꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯁꯤ ꯂꯥꯏꯅꯥꯁꯦ ꯊꯥꯗꯣꯏꯒꯤꯗꯣ ꯅꯨꯡꯁꯤ ꯂꯥꯏꯅꯥ ꯅꯥꯕ ꯃꯥꯜꯂꯤꯀꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝꯗ ꯊꯣꯛꯂꯛ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯩ ꯑꯗꯥꯏ ꯄꯥꯎꯗꯣ ꯈꯔ ꯇꯣꯏꯅ ꯐꯥꯎꯅꯁꯜꯂꯣ ꯋꯥꯔꯤꯗꯣ ꯈꯔ ꯁꯥꯜꯂꯣꯒ ꯃꯇꯣꯝꯇ ꯕꯤꯄꯤꯒ ꯂꯣꯏ ꯂꯣꯗ ꯆꯠꯈꯤꯗꯣꯏꯅꯤ ꯍꯥꯏ ꯑꯣꯏꯔꯝꯕꯒꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯪꯗꯦ ꯊꯤꯕꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ GB ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯂꯩꯔꯦꯗꯅ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯗ GB ꯍꯥꯏꯅ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨ ꯋꯥꯡ ꯍꯥꯏꯅ WANG ꯑꯁꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯗꯤ ꯖꯦꯝꯁ ꯅꯪꯒꯤ ꯈꯨꯊꯤꯗꯣ ꯂꯥꯜꯂꯦ ꯑꯩꯒꯤ ꯐꯣꯇꯣꯗꯩ ꯀꯩꯗꯩ ꯂꯣꯏ ꯌꯥꯎ ꯂꯩꯔꯝꯃꯅꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯁꯤꯗꯕꯨ ꯐꯪꯗ꯭ꯔꯗꯤ ꯅꯪꯒꯤꯗꯣ ꯈꯨꯊꯤ ꯂꯥꯜꯂꯦ ꯅꯪꯒꯤꯗꯣ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯂꯝꯃꯅꯤ ꯅꯪꯅ ꯊꯩꯗꯅ ꯈꯨꯝꯕꯗꯩꯅꯦ ꯑꯩꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯩ ꯀꯩ ꯈꯨꯝꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯔꯊ ꯍꯟꯗꯣꯛꯄꯁꯤꯅ ꯑꯇꯥꯕ ꯃꯤꯅ ꯆꯨꯝꯅ ꯈꯟꯈ꯭ꯔꯅꯤ ꯅꯪꯒꯤꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕꯅꯦ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯅꯦ ꯃꯊꯪ ꯂꯥꯏꯚ ꯊꯥꯕꯗꯤ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯑꯃ ꯐꯝꯍꯜꯂꯒ ꯀꯃꯦꯟꯁꯤꯅ ꯀꯅꯥ ꯄꯥꯍꯜꯂꯒ ꯑꯩꯅ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯑꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯑꯦꯝ ꯑꯣꯐ ꯂꯥꯏꯐꯁꯦ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯦ ꯑꯩ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯩ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦꯕ ꯕꯟꯇꯒꯤ ꯈꯨꯍꯥꯏꯗꯣ ꯑꯗꯣ ꯇꯧꯔꯛꯑꯗꯕꯅꯤ ꯅꯩꯁꯜꯂꯛꯑꯗꯕꯅꯤ ꯕꯟꯇ ꯅꯪ ꯃꯇꯝ ꯉꯥꯏꯌꯣ ꯉꯥꯏꯕꯗ ꯀꯜꯂꯣ ꯉꯥꯏꯌꯣ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯣ ꯉꯥꯏꯕ ꯀꯜꯂꯗꯤ ꯕꯁ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯐꯝꯕꯕꯨ ꯀꯜꯂꯗꯤ ꯐꯝꯃꯦꯟ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯔꯗꯝꯅꯤ ꯏꯕꯨꯡ ꯅꯨꯄꯤꯗꯤ ꯊꯣꯏꯅ ꯈꯟꯗ꯭ꯔꯦꯗ ꯑꯩꯅ ꯑꯄꯥꯝꯕ ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯥꯗꯤ ꯊꯣꯏꯅ ꯈꯟꯗ꯭ꯔꯦꯗ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯗ ꯂꯩꯁꯟ ꯌꯥꯕꯗꯨꯕꯨ ꯅꯨꯄꯥꯒꯤ ꯋꯥꯕꯨ ꯑꯩꯒꯤꯁꯤꯗꯤ ꯅꯨꯄꯥꯒꯤ ꯅꯠꯇꯦ ꯍꯥꯏꯔꯦ ꯂꯨꯔꯤꯅꯦ ꯋꯥꯔꯤꯁꯦ ꯃꯥꯅꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤꯕꯅꯤꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯀꯣ ꯃꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯂꯩꯒꯦꯕ ꯉꯝꯃꯦꯕꯀꯣ ꯅꯨꯄꯥ ꯃꯌꯥꯝ ꯇꯥꯁꯜꯂꯨ ꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯕ ꯌꯥꯝ ꯁꯤरिꯌꯁ ꯑꯣꯏꯕ ꯋꯥꯅꯤ ꯖꯦꯝꯁ ꯕꯟꯇ ꯅꯥꯀꯣꯡ ꯁꯦꯡꯅ ꯇꯥꯎ ꯋꯥꯈꯟ ꯆꯣꯏꯊꯣꯛꯀꯅꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯕ ꯋꯥꯔꯤꯁꯦ ꯀꯣ ꯀꯅꯥ ꯌꯥꯎꯈꯤꯕ ꯅꯨꯄꯥꯁꯤꯡ ꯃꯨꯟꯅ ꯇꯥꯎ ꯑꯗꯩ ꯅꯨꯄꯤꯁꯤꯡ ꯔꯦꯅꯥ ꯌꯥꯎꯈꯤꯕꯁꯤꯡꯗꯣ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗ ꯉꯝꯕꯩ ꯆꯥꯡꯁꯦ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯐꯥꯔꯒꯕꯨ ꯑꯣꯏꯔꯁꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯈꯪꯉꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯅ ꯈꯔ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯂꯩꯒꯦꯗ ꯂꯩ ꯉꯝꯃꯦꯕ ꯑꯗꯨ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯂꯧꯒꯦꯁꯦ ꯍꯦꯛꯇ ꯉꯝꯗꯦꯕ ꯍꯦꯛꯇ ꯂꯧꯒꯦꯁꯦ ꯉꯝꯗꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯁꯦ ꯅꯦꯛꯂꯒꯗꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯌꯦ ꯅꯦꯛꯀꯦꯔꯥ ꯋꯥꯏꯒꯦꯔꯥ ꯁꯦꯟ ꯄꯤꯔꯒ ꯇꯧ ꯑꯩ ꯅꯩꯗꯤ ꯅꯩꯔꯛꯑꯅꯤ ꯅꯪ ꯕꯟꯇꯅ ꯍꯥꯏꯈꯤꯕꯗ ꯑꯩ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯩ ꯁꯤ ꯀꯩꯅꯣꯗ ꯃꯤ ꯃꯌꯥꯝꯒꯤꯗꯤ ꯊꯃꯣꯏꯁꯦ ꯂꯦꯞꯇꯣꯝꯗ ꯁꯣꯝꯗ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯅ ꯎꯠꯄꯅꯤꯅ ꯁꯤ ꯑꯩꯒꯤ ꯂꯦꯞꯅꯤꯀꯣ ꯁ꯭ꯋꯥꯏꯗ ꯊꯃꯣꯏ ꯌꯥꯎꯋꯦ ꯑꯩꯒꯤꯗꯤ ꯁꯤꯗꯩꯁꯦ ꯅꯥꯈ꯭ꯔꯦ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦꯕ ꯁ꯭ꯋꯥꯏꯗ ꯄꯥꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯥꯎꯔꯦ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯀꯣ ꯍꯥꯏꯔꯤ ꯉꯝꯒꯗꯕꯅꯦ ꯌꯦꯡꯍꯟꯗ꯭ꯔꯕꯅꯦ ꯑꯩꯅ ꯕ꯭ꯔꯣ ꯖꯤꯑꯣ ꯐꯥꯏꯕꯔꯒ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯒꯤ ꯔꯤꯆꯥꯔꯖꯀꯤ ꯈꯦꯠꯅꯕ ꯍꯥꯏꯕꯤꯔꯛꯑꯣ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯗꯣ ꯃꯥꯅꯗꯤ ꯔꯤꯆꯥꯔꯖꯁꯦ ꯈꯔꯗꯤ ꯍꯣꯡꯕꯅꯦꯕꯀꯣ ꯃꯥꯒꯤ ꯂꯨꯄꯥ 100-150 ꯄ꯭ꯂꯥꯟ ꯂꯩꯕꯅꯦ ꯑꯗꯨꯒ ꯏꯌꯥꯔ ꯐꯥꯏꯕꯔꯗꯤ ꯔꯤꯆꯥꯔꯖꯁꯦ ꯈꯔ ꯇꯥꯡꯉꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ GST ꯌꯧꯁꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯂꯨꯄꯥ 400-700 ꯇꯥꯏ ꯑꯗꯨꯅ ꯏꯌꯥꯔ ꯐꯥꯏꯕꯔ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯐꯥꯏꯕꯔꯗ ꯐꯪꯕ ꯃꯐꯝꯗ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯕꯤꯌꯣ ꯉꯁꯤ ꯉꯔꯥꯡ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜ ꯌꯦꯡꯉꯛꯄ ꯃꯤꯅꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯕ꯭ꯔꯣ ꯀꯨꯏꯔꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥ ꯑꯝꯇ ꯃꯨꯟꯅ ꯄꯥꯒꯦꯍꯦ ꯄꯣꯏꯇꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯤ ꯁꯥꯎꯔꯤꯕꯅꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯥꯔꯊ ꯊꯣꯛꯅ ꯍꯟꯖꯤꯜꯂ ꯆꯣꯏꯔ ꯄꯥꯗꯣꯏꯅꯤ ꯉꯁꯤ ꯉꯔꯥꯡ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜ ꯌꯦꯡꯉꯛꯄ ꯃꯤꯒꯤꯗꯤ ꯈꯪꯗꯦ
ꯑꯣꯀꯦ ꯌꯥꯔꯦ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯕ꯭ꯔꯣ ꯀꯨꯏꯔꯕꯅꯤꯅ ꯀꯩꯝ ꯈꯟꯖꯗꯦ ꯍꯥꯏꯌꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯌꯥꯝ ꯀꯨꯏꯅ ꯊꯦꯡꯅꯔꯛꯄ ꯃꯤꯅꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯕ ꯕꯟꯇꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯥꯏꯍꯥꯛꯇ ꯑꯁꯨꯛ ꯀꯨꯏꯕ ꯃꯥꯡꯉꯨꯔꯒ ꯉꯁꯤ ꯀꯛ ꯆꯣꯡꯊꯣꯔꯒ ꯍꯦꯛꯇ ꯃꯥꯅ ꯃꯔꯛꯁꯤꯗ ꯂꯥꯏ ꯁꯥꯖꯜꯂꯛꯄꯅꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯔꯣ ꯏꯕꯨꯡ ꯅꯨꯄꯤꯅ ꯆꯥꯎꯕꯅ ꯂꯩꯁꯥꯔꯤꯀꯥꯟꯗ ꯆꯥꯎꯕ ꯅꯨꯄꯥꯅ ꯆꯥꯎꯕꯅ ꯅꯨꯄꯤꯗꯨ ꯂꯧꯔ ꯃꯇꯨꯡꯗ ꯆꯥꯎꯕ ꯉꯥ ꯐꯥꯔꯒ ꯃꯇꯨꯡꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯗꯦ ꯍꯥꯏꯌꯦ ꯑꯠꯁꯥ ꯑꯥꯔꯊꯁꯦ ꯄꯨꯔꯥ ꯁꯍꯤꯇꯅꯤꯅꯦꯀꯣ ꯃꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦꯅꯦ ꯕꯇꯟ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯣꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯣꯏ ꯑꯩ ꯈꯪꯉꯦꯕ ꯉꯥ ꯐꯥꯔ ꯃꯇꯨꯡꯗꯕꯨ ꯀꯅꯥꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯒꯦ ꯐꯥꯗ꯭ꯔꯤꯉꯩꯗ ꯈꯣꯏ ꯆꯣꯞꯄꯗ ꯅꯠꯇ꯭ꯔꯣ ꯃꯆꯤꯟꯖꯥꯛ ꯊꯥꯛꯏꯁꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯁꯦ ꯅꯨꯄꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯖꯦꯝꯁ ꯂꯩꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯤ ꯍꯥꯏꯔꯛꯏꯕꯁꯤ ꯂꯣꯏꯔꯕꯅꯦ ꯁꯤꯗ ꯍꯦꯟꯅ ꯀꯔꯤ ꯈ꯭ꯋꯥꯏ ꯍꯥꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏ ꯁꯅꯥꯗꯨꯅꯤꯅꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯔꯤꯗꯣ ꯁꯒꯣꯜꯁꯦ ꯌꯥꯝ ꯊꯥꯗꯣꯛꯑꯦꯅ ꯇꯧꯔꯤꯗꯣ ꯅꯪꯁꯨ ꯋꯥꯔꯤ ꯉꯁꯥꯏ ꯁꯥꯏꯗꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯃꯤꯡ ꯄꯟ ꯄꯟꯗꯅ ꯉꯥꯡꯉꯤꯗꯣ ꯑꯩꯅ ꯊꯥꯗꯣꯏ ꯁꯅꯥꯗꯨꯅꯤꯅꯦ ꯁꯤꯁꯦ ꯑꯗꯨ ꯂꯥꯏ ꯁꯥꯔꯤꯁꯦ ꯉꯁꯥꯏꯗꯤ ꯂꯥꯏ ꯁꯥꯔꯤꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯅꯪ ꯅꯥꯀꯟꯗ ꯐꯝꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯑꯩ ꯍꯣꯏꯇꯣꯛ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯌꯨꯝꯅꯥꯛ ꯑꯔꯣꯏꯕ ꯂꯦꯇꯔꯗ ꯑꯦꯝꯅ ꯂꯣꯏ ꯂꯣꯏ ꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯍꯥꯏ ꯑꯦꯝꯅ ꯂꯣꯏ ꯂꯣꯏꯕ꯭ꯔꯥꯅꯦ ꯁꯥꯒꯩꯁꯦ ꯂꯣꯏ ꯃꯥꯜꯂꯤꯀꯣ ꯋꯥꯍꯦꯡꯕꯝ ꯀꯣꯟꯊꯧꯖꯝ ꯃꯥꯏꯕꯝ ꯑꯗꯨ ꯑꯗꯥ ꯄꯥꯏꯔꯦꯝꯕꯝ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯂꯣꯏꯅꯦ ꯃꯝ ꯃꯕꯝ ꯕꯝ ꯇꯝ ꯇꯝ ꯍꯥꯏꯅ ꯈꯦꯝ ꯅꯦꯝ ꯍꯥꯏꯅ ꯑꯦꯝꯅ ꯂꯣꯏ ꯂꯣꯏꯀꯣ ꯆꯨꯝꯃꯤ ꯑꯗꯣ ꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯖꯦꯝꯁ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄ꯭ꯔꯃꯥꯟ ꯄꯥꯎꯔꯧꯗ ꯍꯥꯏꯅꯕ ꯂꯩꯗꯥꯏ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏ ꯅꯥꯡ ꯍꯥꯡꯕ ꯍꯧꯅꯗꯦꯅ ꯅꯪꯒꯤꯁꯨ ꯁꯪꯕꯥꯏ ꯑꯃ ꯀꯟꯅ ꯁꯥꯔꯤꯌꯦ ꯁꯣꯝ ꯅꯥꯀꯥꯟꯗ ꯃꯔꯤꯡꯅ ꯅꯪꯒꯤꯁꯨ ꯀꯔꯤꯝ ꯍꯥꯡꯉꯣꯏ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯆꯦꯟꯅꯦꯜ ꯍꯧꯗꯣꯔꯛꯄꯗꯒꯤ ꯈꯪꯅꯔꯒ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯠꯆꯥ ꯑꯩ ꯑꯩꯅ ꯍꯥꯏꯕꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯜꯂꯛꯀꯅꯤꯁꯦ ꯈꯪꯗꯅ ꯑꯩ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯅ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯤꯊꯣꯔꯛꯑꯒ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯁꯤꯁꯤꯗ ꯕꯦꯛ ꯂꯩꯁꯦ ꯕꯦꯛ ꯂꯩꯁꯤꯗꯩꯁꯤꯗ ꯐꯝꯍꯜꯂꯦꯗꯅ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯄꯥꯍꯜꯂꯒꯦ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯃꯦꯟꯁꯦ ꯄꯥꯔꯛꯄ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯁꯤꯅꯦꯕ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯣ ꯉꯁꯥꯏ ꯑꯩꯅ ꯖꯦꯝꯁꯇ ꯄꯤꯔꯤꯕ ꯄ꯭ꯔꯃꯥꯟ ꯄꯤꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏ ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯗꯦ ꯑꯩꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯣ ꯃꯥ ꯅꯦꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯕ ꯍꯣꯏ ꯍꯣꯏ ꯃꯃꯤꯡ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯦ ꯃꯌꯥꯝꯅ ꯈꯪꯗꯅꯕ ꯍꯥꯏꯅ ꯍꯣꯡꯗꯣꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯑꯃꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯍꯣꯡꯗꯣꯛꯏꯔꯥ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯣꯡꯗꯣꯛꯄꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯀꯅꯥꯅꯣ ꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯊꯥꯗꯣꯏ ꯁꯅꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯕꯟꯇ ꯍꯧꯖꯤꯛ ꯁꯥꯎꯈ꯭ꯔꯦ ꯕꯟꯇ ꯍꯧꯖꯤꯛ ꯁꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯑꯃꯨꯛ ꯇꯥꯔꯁꯤꯀꯣ ꯀꯥꯏꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯈꯔ ꯃꯥꯏꯒ ꯁꯣꯟꯖꯟꯅꯔꯒ ꯇꯧꯁꯟꯅꯔꯒ ꯀꯣꯏꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯅꯤ ꯂꯧꯔ ꯃꯇꯨꯡꯗꯗꯤ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯈꯨꯁꯤꯅꯦ ꯉꯥꯁꯨ ꯐꯥꯔ ꯃꯇꯨꯡꯗ ꯉꯧꯒꯦꯔꯥ ꯊꯣꯡꯒꯦꯔꯥ ꯀꯨꯁꯤ ꯇꯧꯔꯤꯗꯨꯅꯦ ꯑꯠꯆꯥ ꯑꯗꯨꯅꯤꯅꯦ ꯉꯁꯥꯏꯒꯤ ꯀꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯀꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯥꯏꯒ ꯁꯣꯟꯖꯟꯅꯗꯅ ꯑꯗꯩꯗꯤ ꯋꯥꯒꯁꯦ ꯍꯥꯏꯅꯤꯡꯕꯒꯁꯦ ꯍꯦꯛ ꯍꯥꯏꯗꯕꯤ ꯈꯔ ꯍꯦꯛ ꯆꯥꯍꯟꯕꯤ ꯈꯣꯠꯍꯟꯕꯤ ꯌꯥꯝ ꯇꯧꯅꯩꯗꯅ ꯅꯨꯄꯤꯁꯨ ꯄꯥꯎꯈꯨꯝꯒꯁꯦ ꯍꯦꯛꯇ ꯄꯤꯅꯤꯡꯉꯁꯨ ꯍꯦꯛꯇ ꯄꯤꯗꯕꯤ ꯉꯥꯏꯍꯜꯂꯒ ꯊꯝꯕꯤ ꯇꯧꯕ ꯃꯁꯤ ꯅꯨꯄꯤ ꯅꯠꯇꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯈꯪꯖꯤꯜꯂꯨ ꯃꯌꯥꯝ ꯕꯟꯇ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ ꯅꯪꯁꯨ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯈꯟꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯁ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯀ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯗꯕꯤ ꯍꯦꯛꯇ ꯉꯁꯤ ꯍꯥꯏꯕ ꯌꯥꯕꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇꯕ ꯍꯌꯦꯡ ꯍꯦꯛꯇ ꯍꯥꯏꯕ ꯅꯣꯡꯒ ꯉꯥꯏꯍꯟꯕ ꯑꯍꯤꯡꯁꯤ ꯃꯥ ꯈꯜꯍꯟꯕꯗꯣ ꯍꯥꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯔꯤꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯨ ꯀꯥꯏꯅꯒ ꯈꯔ ꯈꯜꯍꯟꯒꯗꯕꯅꯤ ꯌꯥꯗꯦꯕ ꯕ꯭ꯔꯣꯁꯤ ꯃꯈꯣꯏꯒꯤ ꯑꯃꯃꯝ ꯑꯃ ꯑꯃ ꯈꯔ ꯍꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯕꯥꯏꯜ ꯒꯦꯃꯤꯡ ꯐꯣꯟ ꯑꯌꯥꯝꯕ 2K ꯐꯥꯎꯗ ꯂꯩꯕ ꯏꯌꯔꯕꯠꯁ ꯑꯃꯈꯛꯇ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯂꯨꯄꯥ 2,000ꯒꯤꯗ ꯍꯥꯏꯇꯥꯔꯒꯗꯤꯅꯦ 2 ꯌꯧꯗꯕꯤꯗ 1,000ꯒꯤ ꯆꯥꯡꯗ ꯂꯩꯕ ꯑꯃ ꯂꯩꯕꯅꯦ ꯍꯥꯏꯔꯛꯀꯦ ꯗꯤꯖꯥꯏꯟꯁꯨ ꯐꯖꯕ ꯑꯩꯅꯁꯨ ꯄꯥꯝ ꯂꯩꯒꯦꯅ ꯈꯜꯂꯝꯕ ꯏꯌꯔꯕꯠꯁ ꯏꯌꯔꯕꯠꯁꯇꯀꯣ 1,700 ꯅꯣꯔꯠ ꯕꯠꯁ 3S1 ꯄ꯭ꯂꯁꯀꯤ ꯑꯃ ꯂꯩ ꯑꯁꯤꯃ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯑꯃꯅꯅꯦ ꯂꯨꯄꯥ 1,000ꯒꯤ ꯆꯥꯡꯗ ꯂꯩꯕ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯅꯧꯕ ꯕ꯭ꯔꯥꯟꯅꯤ ꯃꯃꯤꯡꯗꯤ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯃꯥꯏ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯨꯜꯂꯤ ꯂꯣꯗꯦꯠ ꯑꯣꯏꯕ ꯑꯣꯏꯈꯤꯕꯅꯦ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯊꯤꯅ ꯊꯤꯔꯗꯤ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈꯤꯕꯩꯅꯦ ꯑꯩꯁꯦ ꯑꯅꯧꯕ ꯕ꯭ꯔꯥꯟ ꯑꯣꯏꯕꯒꯤꯅꯦꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯅ ꯊꯤꯕꯁꯤꯗꯗꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇꯒ ꯑꯗꯩꯗꯤ ꯑꯩ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯗꯒ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯦꯞꯇꯒ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈꯤꯕꯩꯅꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯈꯨꯗꯛꯇ ꯈꯪꯅꯤꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯂꯩꯒꯦ ꯍꯦꯛꯇ ꯀꯣꯏꯒꯦ ꯍꯥꯏꯗꯅꯗꯤ ꯂꯩꯒꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏ ꯍꯣꯏꯅꯦ ꯀꯣꯏꯒꯦ ꯍꯥꯏꯗꯅꯗꯤ ꯀꯃꯥꯏꯅ ꯌꯥꯅꯤ ꯏꯕꯨꯡ ꯕꯟꯇ ꯅꯪ FB ꯀꯃꯥꯏꯅ ꯍꯪꯒꯦ ꯍꯥꯏꯌꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯕꯟꯇ ꯅꯆꯟꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯕꯤꯒꯣ ꯕ꯭ꯔꯣꯁꯦ ꯃꯈꯣꯏꯒꯤ ꯑꯃ ꯈꯔ ꯍꯥꯏꯌꯦ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯁꯅꯥꯗ ꯍꯥꯏꯕꯤꯈꯤꯕꯗꯨ ꯑꯣꯀꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯩꯇꯕꯟꯇ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯅꯤ ꯏꯁ ꯗ ꯔꯨꯠ ꯑꯣꯐ ꯏꯚꯤꯜ ꯍꯥꯏꯗꯣ ꯅꯨꯄꯤꯁꯦ ꯄꯩꯁꯥꯇꯅꯤ ꯑꯅꯝꯕ ꯄꯥꯝꯂꯤꯁꯦ ꯍꯥꯏꯔꯨꯔꯗꯤ ꯅꯣ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨ ꯂꯥꯂꯤꯁꯨ ꯍꯥꯏꯕꯤꯔꯣꯏ ꯆꯨꯝꯕꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ 90%, 99% ꯑꯗꯨꯗ ꯆꯨꯝ ꯇꯥꯔꯒꯁꯨ ꯑꯗꯨꯗ ꯌꯥꯗꯕ ꯌꯥꯝ ꯁꯦꯡꯖꯕ ꯊꯃꯣꯏ ꯁꯦꯡꯖꯕ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯃꯅꯤ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅ 100% ꯃꯛꯇꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯕꯖꯥꯠꯅꯤ ꯈꯔꯗ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯅꯈꯤꯕꯗꯣ ꯄꯩꯁꯥ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯅꯍꯜꯂꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯅ ꯁꯥꯎꯅꯍꯜꯂꯤ ꯀꯣ ꯄꯩꯁꯥꯒꯤ ꯃꯒꯨꯟꯁꯦ ꯄꯩꯁꯥ ꯐꯦꯀꯣ ꯇꯣ ꯃꯩꯁꯥ ꯗꯦꯀꯣ ꯍꯥꯏꯗꯣ ना बाप है ना भैया द होल थिंग इज दैट कि भैया सबसे बड़ा रुपया हायदो ब्रो चाक चारब्रो हाय चारबो हाय ꯆꯥꯗ꯭ꯔꯤꯌꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯆꯥꯔꯗꯕꯅꯦ ꯑꯩ ꯂꯥꯏꯚꯁꯦ ꯉꯁꯤꯗꯤ ꯀꯨꯏꯅꯁꯨ ꯊꯥꯔꯦꯗꯅꯁꯦ ꯄꯨꯡ 2 ꯐꯥꯔꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯔꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯄꯨꯡ ꯊꯦꯡꯗ꯭ꯔꯒꯁꯨ ꯀꯨꯏꯔꯕꯅꯤꯅ ꯐꯝꯕꯁꯨ ꯋꯥꯁꯜꯂꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯉꯥꯊꯔꯛꯏꯁꯦ ꯑꯗꯨꯒ ꯋꯥ ꯑꯗꯨꯝ ꯉꯥꯡꯕ ꯈꯅꯥꯎꯁꯨ ꯈꯅꯥꯎ ꯀꯪꯉꯤꯅꯤꯗꯅꯀꯣ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯇꯥꯕꯅꯤ ꯈꯨꯠꯅ ꯈꯨꯕꯤꯅ ꯉꯥꯡꯕꯅꯤ ꯑꯩꯅ ꯆꯤꯟꯅ ꯉꯥꯡꯕꯅꯤꯅ ꯏꯕꯨꯡꯕꯇ ꯑꯩꯅ FB ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯍꯥꯏꯔꯛꯏꯁꯦ ꯁꯤꯗꯒꯤ ꯍꯧꯔꯕꯅꯦ ꯏꯕꯨꯡꯕꯇ ꯑꯩꯅ ꯐꯥꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯅꯨꯄꯤꯗ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯪꯕꯗꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯕꯅꯦ ꯍꯥꯏ ꯑꯠꯆꯥ ꯕꯟꯇ ꯅꯪ ꯑꯁ ꯂꯣꯏꯔꯦꯗꯅ ꯆꯦꯟꯕꯒ ꯀꯔꯤꯝ ꯌꯥꯗꯕ ꯅꯥꯊꯩꯔꯒ ꯆꯦꯟꯕ ꯁꯥꯈꯤꯅꯤ ꯑꯩꯅ ꯄꯥꯔꯤꯕ ꯑꯩꯅ ꯁꯥꯈꯤꯅꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯥꯈꯤꯅꯤ ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯒꯦ ꯑꯣꯏꯗ ꯆꯦꯟꯒꯦꯔꯥ ꯈꯥꯗ ꯆꯦꯟꯒꯦꯔꯥ ꯃꯅꯤꯡꯗ ꯆꯦꯟꯒꯦꯔꯥ ꯃꯃꯥꯡꯗ ꯆꯦꯟꯒꯦꯔꯥ ꯑꯗꯨꯝ ꯐꯥꯔ ꯑꯗꯨꯝ ꯄꯤꯔꯅꯤ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯖꯦꯝꯁꯀꯤꯁꯤꯗꯤ ꯗꯤꯁꯀꯁꯟ ꯇꯧꯕ ꯌꯥꯏ ꯑꯁ ꯗꯤꯕꯦꯠꯄꯨ ꯇꯧꯕ ꯌꯥꯏꯅꯦ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯄꯣꯏꯇꯣꯏꯅ ꯂꯥꯜꯂꯤ ꯍꯥꯏꯕꯕꯨ ꯍꯥꯏꯔꯁꯨ
ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯆꯨꯝꯃꯤꯕꯨ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯗꯤꯕꯦꯠꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯉꯥꯡꯅꯕꯗ ꯑꯗꯨꯝ ꯄꯣꯏꯟ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯕꯟꯇꯗꯤ ꯉꯁꯤꯗꯒꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯇꯣꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯠꯆꯥ ꯃꯌꯥꯝ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯕꯟꯇꯒꯤ ꯃꯇꯥꯡꯁꯦ ꯃꯥ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟ ꯍꯥꯏꯔꯦ ꯍꯥꯏꯗꯣꯛꯑꯒꯨꯝꯁꯨ ꯇꯧ ꯅꯨꯄꯤꯗꯨ ꯊꯤꯔꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯇꯧꯗꯧꯕ ꯍꯥꯏꯌꯦ ꯆꯥꯛꯀꯤ ꯋꯥꯗꯤ ꯊꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯥꯅꯤꯀꯣ ꯑꯗꯨ ꯅꯍꯥꯟꯉꯩ ꯍꯌꯦꯡꯉꯩ ꯍꯦꯛꯇ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯂꯥꯏꯐꯀꯤ ꯋꯥꯗꯤ ꯑꯗꯣ ꯅꯪ ꯆꯦꯟꯐꯝꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯁꯥꯈꯤꯅꯤ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯍꯪꯈ꯭ꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯒꯤ ꯃꯇꯥꯡꯁꯦꯅ ꯃꯌꯥꯝ ꯄꯥꯎꯈꯨꯝ ꯈꯨꯝꯃꯛꯑꯅꯤ ꯅꯪ ꯇꯥꯎ ꯌꯦꯡꯉꯨꯀꯣ ꯑꯁ ꯏꯕꯨꯡ ꯐꯥꯔꯒꯦ ꯏꯕꯨꯡ ꯕꯟꯇꯁꯦ ꯑꯁ ꯐꯥꯕꯇ ꯅꯠꯇꯦꯅꯦ ꯃꯥ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯐꯥꯔꯒ ꯊꯤꯜꯂꯛꯇꯣꯔꯤꯕꯅꯤ ꯅꯣꯏꯅ ꯌꯨꯝꯗ ꯃꯥ ꯀꯗꯥꯏ ꯆꯦꯟꯗꯣꯏꯅꯣ ꯁꯤ ꯍꯧꯖꯤꯛ ꯄꯣꯏꯇꯣꯏ ꯂꯩꯔꯦ ꯑꯩ ꯀꯅꯥ ꯀꯅꯥꯅꯣ ꯖꯦꯀꯣ ꯂꯩꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯈꯤꯗꯥꯏ ꯂꯣꯏ ꯁꯥꯈꯤꯅꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯥꯈꯤꯅꯤ ꯑꯩꯗꯤ ꯏꯆꯥ ꯆꯥꯎꯔꯦ ꯊꯥꯗꯣꯛꯑꯦ ꯑꯦꯐ ꯕꯤꯗ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯑꯠꯆꯥ ꯀꯩꯝ ꯀꯥꯏꯗꯦ ꯀꯔꯤꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯑꯅꯤ ꯊꯤꯕ ꯂꯣꯟꯕꯒꯁꯨ ꯃꯌꯥꯝ ꯌꯥꯎꯅꯩꯁꯤꯗꯤ ꯕꯟꯇ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯀꯣ ꯏꯆꯟꯁꯤꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯖꯔꯛꯄꯁꯤ ꯅꯪ ꯍꯦꯛꯇ ꯍꯦꯛꯇ ꯅꯥꯊꯩꯔ ꯆꯠ ꯌꯥꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯁꯄꯣꯔꯠ ꯍꯀꯥꯝ ꯃꯇꯨꯡꯗ ꯋꯥꯠꯁꯜꯂꯛꯑꯦꯗ ꯑꯩꯗꯤ ꯕ꯭ꯔꯣ ꯀꯩꯅꯣꯝꯇꯒ ꯖꯤꯑꯣ ꯄꯣꯀꯦꯠ ꯋꯥꯏꯐꯥꯏꯗꯨ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯗ ꯃꯥꯁꯨ ꯌꯥꯎꯒꯗ꯭ꯔꯥ ꯋꯥꯏꯐꯥꯏꯒꯤꯅ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕ ꯃꯥꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯩꯗꯣ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛ ꯑꯣꯏꯕꯅꯤꯅꯀꯣ ꯃꯔꯨ ꯑꯣꯏꯅ ꯃꯗꯨꯗ ꯖꯤꯑꯣꯒꯤ ꯀꯩꯅꯣꯗꯣ ꯄꯣꯀꯦꯠ ꯋꯥꯏꯐꯥꯏꯗꯨ ꯁꯤꯝ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯃꯣꯕꯥꯏꯜꯒꯤ ꯁꯤꯝ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯤꯡꯕꯗ ꯌꯥꯎꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯅꯤ ꯃꯥꯅ ꯍꯜꯂꯛꯑꯅꯤ ꯅꯣꯏ ꯅꯝꯕꯔ ꯂꯧꯔꯅꯤ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯎꯟꯅꯁꯤ ꯍꯥꯏꯔꯅꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯂꯅꯤ ꯍꯜꯂꯛꯄꯗ ꯊꯦꯡꯉꯅꯤ ꯑꯗꯨꯝ ꯆꯦꯜꯂꯦ ꯗꯥꯏꯔꯦꯛ ꯐꯨꯜ ꯄ꯭ꯔꯨꯞ ꯄ꯭ꯂꯥꯟ ꯑꯁꯤꯗꯩ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯅ ꯐꯖꯅ ꯆꯠꯅꯤꯡ ꯇꯥꯅ ꯅꯩꯅꯔꯒ ꯍꯥꯏꯔꯛꯏꯕꯅꯤ ꯌꯦꯡꯉꯣ ꯏꯆꯟꯁꯤꯅ ꯂꯣꯏ ꯆꯨꯝꯃꯦ ꯀꯔꯦꯛ 100% ꯆꯨꯝꯃꯦ ꯕꯟꯇ ꯅꯣ ꯎꯄꯥꯏ ꯑꯩꯕꯨꯗꯤ ꯑꯩꯕꯨꯗꯤ ꯎꯔꯛꯇꯣꯏꯅ ꯆꯠꯂꯣ ꯅꯪꯗꯤ ꯊꯤꯔꯨꯅꯨ ꯑꯠꯆꯥ ꯑꯠꯆꯥ ꯑꯩ ꯀꯃꯦꯟꯁꯨ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯅꯤꯡꯗꯦꯍꯦ ꯑꯠꯆꯥ ꯕꯟꯇ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯅꯦꯍꯦ ꯕ꯭ꯔꯣ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤꯗꯤ ꯁꯤꯝ ꯍꯥꯞꯇ꯭ꯔꯣ ꯃꯥꯒꯤꯗꯤ ꯀꯩ ꯍꯥꯞꯇꯅ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤꯗꯨꯗꯤ ꯃꯣꯏ ꯁꯤꯝꯒꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦꯕꯀꯣ ꯆꯤꯞ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦꯕ ꯃꯣꯏ ꯏꯟꯇꯔꯅꯦꯜꯂꯤ ꯃꯦꯆꯤꯟꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯛꯑꯗꯣꯏꯅꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯅꯦꯠꯋꯥꯛ ꯐꯥꯏꯕꯔꯗꯨꯗꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯗꯨꯗꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯏꯌꯔ ꯐꯥꯏꯕꯔꯗꯤ ꯄꯨꯔꯥ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛꯀꯨꯝꯕꯗꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯁꯤꯝ ꯍꯥꯞꯄꯒ ꯇꯧꯕ ꯆꯞ ꯃꯥꯟꯅꯕꯅꯦ ꯄꯣꯏꯇꯣꯏꯅ ꯕ꯭ꯔꯣꯒꯤꯁꯤ ꯍꯦꯛꯇ ꯊꯧꯖꯤꯜꯂꯦ ꯍꯥ ꯍꯌꯦꯡ ꯅꯨꯄꯤꯗꯨꯅ ꯃꯁꯝ ꯐꯣꯏꯕꯤꯔꯗꯤ ꯌꯦꯡꯕ ꯉꯝꯗꯣꯏꯕ ꯏꯌꯥꯝꯕ ꯕꯟꯇꯁꯦ ꯑꯩꯒꯤ ꯃꯇꯧꯗꯣ ꯍꯥꯏ ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯂꯒ ꯐꯖꯅ ꯊꯦꯝꯗꯣꯏꯅꯦ ꯍꯥꯏꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔ ꯊꯦꯝꯗꯅ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯁꯤꯅꯅ ꯈꯦꯠꯅ ꯆꯩꯅꯗꯅ ꯅꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯝꯃꯦꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯄꯣꯏꯇꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯥꯞ ꯄꯨꯕ ꯇꯜꯂꯦ ꯍꯥꯏ ꯄꯥꯞꯀ ꯀꯔꯤꯝ ꯄꯨꯍꯜꯂꯣꯏ ꯄꯥꯞꯀ ꯂꯣꯏ ꯊꯩꯗꯣꯛꯈꯤꯗ꯭ꯔꯣ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯗ
ꯍꯜꯂꯛꯇꯕꯁꯨ ꯉꯝꯃꯣꯏ ꯏꯕꯨꯡ ꯕꯟꯇ ꯅꯪ ꯃꯥꯅꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯍꯟꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ ꯂꯣꯏꯔꯦ ꯋꯥꯔꯤꯕꯨꯁꯤꯗ ꯍꯥ ꯍꯥ ꯇꯣꯃꯤ ꯊꯣꯝꯃꯤ ꯍꯥꯏ ꯃꯥꯜꯂꯦ ꯀꯩꯅꯣꯁꯦ ꯀꯟ ꯃꯣꯏ ꯍꯣꯏꯇꯣꯏ ꯆꯠꯂꯣꯗ ꯅꯨꯄꯤꯗꯨꯅ ꯁꯝ ꯐꯣꯏꯔꯁꯨ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤ ꯑꯩꯁꯨ ꯐꯣꯏꯅꯤ ꯑꯗꯨꯅꯦ ꯀꯩ ꯐꯨꯠꯁꯤ ꯀꯩꯅꯣ ꯂꯣꯏ ꯄꯥꯅꯩ ꯉꯥꯛꯇꯅꯦꯕ ꯃꯇꯥꯡ ꯃꯇꯝ ꯆꯥ ꯆꯥ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯅ ꯊꯥꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯄꯦꯟꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯦ ꯄꯦꯟꯅ ꯍꯥꯏꯅꯔꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯕꯅꯦ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯏꯕꯨꯡꯁꯤ ꯀꯩꯂꯝꯗꯣꯏꯅꯣ ꯔꯤꯅꯥꯁꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤ ꯃꯥ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯀꯥꯟꯗ ꯁꯤ ꯀꯃꯦꯟꯁꯤ ꯈꯛ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨꯗꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯔꯤꯅꯥ ꯑꯩ ꯉꯁꯤ ꯆꯩ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯗꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯊꯥꯗꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯅ ꯃꯥ ꯑꯩ ꯈꯪꯉꯦꯕ ꯃꯥꯒꯤꯗꯣ ꯑꯩꯗꯤ ꯈꯪꯉꯦ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯁꯨ ꯃꯥꯒꯤꯗꯣ ꯂꯨꯝꯃꯒꯕꯨ ꯂꯩꯔꯝ ꯌꯦꯡꯉꯝꯗꯣꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯗꯤ ꯕꯟꯇꯅ ꯀꯥꯔꯟ ꯇꯥꯕꯅꯦ ꯑꯩꯗꯤ ꯌꯥꯎꯖꯗꯦ ꯔꯤꯅꯥ ꯀꯟꯅ ꯅꯣꯛꯏ ꯔꯤꯅꯥ ꯀꯩꯒꯤꯅꯣꯅꯦ ꯀꯟꯅ ꯅꯣꯛꯏꯁꯤꯕꯣ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯕꯅꯤ ꯊꯥꯗꯣꯏꯁꯨ ꯅꯣꯛꯂꯛꯑꯦ ꯑꯗꯣ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅ ꯍꯥꯏꯖꯔꯤꯁꯦ ꯇꯨꯝꯈ꯭ꯔꯕꯅꯦ ꯏꯕꯨꯡ ꯃꯤ ꯑꯩꯁꯨ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯉꯛꯏꯅꯦ ꯍꯥꯏꯌꯦ ꯑꯠꯆꯥ ꯇꯟꯖꯥ ꯌꯦꯡꯉꯛꯄꯅꯦꯕ ꯑꯩꯕꯨꯗꯤ ꯈꯪꯖꯕ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡꯅꯗꯤ ꯑꯃꯨꯛ ꯃꯣꯏꯗꯤ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯖꯔꯨꯗꯣꯏꯅꯤꯗꯣ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯂꯨꯝꯃꯨꯕ ꯃꯌꯥꯝꯕꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯑꯦ ꯑꯁ ꯁꯨꯖꯦ ꯅꯪꯒꯤꯗꯣ ꯌꯥꯗꯦꯅꯦ ꯑꯃ ꯍꯟꯗꯛꯇ ꯅꯣꯛꯐꯗꯦ ꯑꯃ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯒꯣꯜ ꯆꯟꯈꯤꯕꯁꯤꯡꯁꯤ ꯒꯣꯜ ꯀꯤꯞꯄꯔ ꯂꯩꯅ ꯒꯣꯜ ꯆꯟꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯕꯨꯡꯗꯨꯒꯤ ꯁꯥꯏꯗꯠꯇ ꯂꯩꯈ꯭ꯔꯣ ꯒꯣꯜ ꯀꯤꯞꯄꯔ ꯂꯩꯅ ꯒꯣꯜ ꯆꯟꯅꯔꯤꯕꯅꯤ ꯈꯜꯂꯣꯅ ꯅꯪ ꯃꯕꯨꯡꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄ ꯀꯥꯏꯗꯨꯗꯤ ꯑꯁ ꯌꯥꯝ ꯂꯥꯏꯈ꯭ꯔꯦꯗ ꯃꯈꯣꯏ ꯕꯥꯖꯤꯒꯤ ꯃꯣꯔꯦ ꯁꯦꯟꯗꯜ ꯆꯥꯔꯦ ꯀꯥꯏꯅ ꯏꯁꯩꯒ ꯂꯩ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯄꯨꯡ ꯃꯊꯦꯜ ꯀꯩ ꯃꯊꯦꯜ ꯆꯥꯔꯤꯒꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯒꯦ ꯔꯤꯅꯥ ꯀꯩ ꯃꯊꯦꯜ ꯔꯤꯅꯥꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯤꯒꯦ ꯇꯣꯄꯤꯛ ꯆꯦꯟꯖ ꯖꯤꯕꯤꯁꯦ ꯍꯩꯗꯤ ꯍꯩꯌꯦ ꯂꯩꯊꯣꯛꯄ ꯑꯩꯅ ꯑꯣꯏꯔꯛꯇ ꯆꯠꯂꯝꯃꯤꯅꯤ ꯑꯩ ꯍꯩꯇꯦꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ ꯑꯆꯨꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯅꯦ ꯑꯩꯅ ꯄꯤꯖꯔꯤꯁꯦ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯈꯨꯝꯖꯕꯅꯦ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩ ꯂꯥꯟꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣꯏ ꯆꯦꯡꯗ ꯏꯕꯨꯡ ꯕꯟꯇ ꯆꯦꯟꯒꯅꯨ ꯍꯥꯏꯔꯤ ꯆꯦꯟꯒꯅꯨꯅꯦ ꯕꯟꯇ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯆꯦꯟꯐꯝ ꯀꯩꯝ ꯂꯩꯇꯦ ꯏꯕꯨꯡ ꯍꯥꯏꯔꯒ ꯄꯥꯝꯕꯩ ꯑꯦꯇꯦꯛ ꯒꯧ ꯍꯥ ꯍꯥ ꯔꯤꯅꯥꯏ ꯏꯕꯨꯡ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯀꯥꯡꯍꯧ ꯆꯥꯔꯦ ꯑꯣꯀꯦ ꯑꯁ ꯑꯕꯦꯝꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔ ꯀꯥꯟꯁꯤꯗ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯏꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯖꯦꯝꯁ ꯍꯩꯠ ꯑꯩꯅ ꯂꯥꯎꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪ ꯀꯩ ꯍꯥꯏꯔꯨꯔꯦ ꯅꯪꯅ ꯖꯦꯝꯁ ꯅꯪ ꯀꯩ ꯍꯥꯏꯔꯨꯔꯒꯦꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯅꯨꯅꯦ ꯁꯤ ꯃꯌꯥꯝ ꯆꯪꯗ ꯅꯨꯄꯤ ꯌꯥꯝꯃꯤꯅꯦ ꯊꯥꯗꯣꯏ ꯂꯩꯔꯦ ꯔꯤꯅꯥ ꯂꯩꯔꯦ ꯑꯕꯦꯝ ꯂꯩꯔꯦ ꯑꯗꯒꯤ ꯀꯅꯥꯅꯣ ꯑꯃꯗꯨꯅ ꯁꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯪ ꯁꯝꯒ ꯐꯣꯏꯈ꯭ꯔꯗꯤ ꯅꯪ ꯅꯔꯨ ꯀꯣꯛꯇꯣꯏꯖꯥꯠꯅꯤ ꯑꯌꯥ ꯅꯨꯄꯤ ꯍꯥꯏꯅꯦ ꯔꯤꯅꯥꯅ
ꯔꯦꯅꯥꯅ ꯏꯕꯨꯡ ꯑꯗꯨꯅꯤ ꯑꯩꯁꯤ ꯆꯦꯟꯗꯦꯗ ꯑꯩꯕꯨ ꯀꯔꯤ ꯂꯥꯜꯂꯒꯦ ꯌꯥꯝ ꯂꯥꯜꯂꯦ ꯌꯥꯝ ꯂꯥꯜꯂꯦ ꯅꯪ ꯌꯥꯝ ꯂꯥꯜꯂꯦ ꯌꯥꯔꯣꯏ ꯁꯣꯝꯗ ꯃꯤꯅ ꯁꯣꯝꯗ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯪꯉꯛꯇꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯅ ꯇꯧꯅ ꯂꯩ ꯑꯗꯨ ꯅꯪꯅ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯕꯦꯝꯅ ꯅꯨꯄꯤꯑꯅ ꯀꯟꯅ ꯀꯧꯔꯒ ꯅꯣꯛꯏꯁꯦ ꯃꯥ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯖꯥꯠꯅꯤ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯑꯗꯨꯅꯅꯦ ꯃꯥ ꯍꯧꯖꯤꯛꯇ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯅꯨꯄꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏ ꯑꯕꯦꯝꯒ ꯔꯤꯅꯥꯒ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯃꯔꯖꯤꯠ ꯈꯨꯠꯇ꯭ꯔꯥꯛꯄꯝꯅ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏ ꯑꯃꯔꯖꯤꯠ ꯅꯪ ꯋꯥꯍꯪꯗꯣ ꯂꯥꯜꯂꯦꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯇꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯨꯄꯤ ꯊꯤꯔꯤ ꯀꯟꯅ ꯊꯤꯔꯤ ꯀꯣ ꯊꯤꯕ ꯍꯥꯏꯁꯦ ꯀꯣꯏꯊꯤ ꯊꯤꯕꯗꯨ ꯀꯧꯏ ꯏꯕꯨꯡꯕꯗ ꯃꯤ ꯑꯩꯒꯤ ꯂꯩꯖꯩꯀꯣ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃ ꯄꯥꯈꯠꯇꯅꯒ ꯇꯧꯏ ꯃꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯅ ꯉꯥꯏꯅꯔꯤꯅꯤ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯒꯤꯗꯤ ꯂꯩꯇꯦ ꯃꯥꯅꯤꯅꯦ ꯊꯥꯗꯣꯏꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤ ꯅꯪ ꯅꯔꯥꯏꯕꯛꯇ ꯊꯨꯝꯕꯥꯟ ꯁꯥꯠꯄ ꯍꯥꯏꯗ ꯅꯪ ꯍꯦꯛꯇ ꯆꯦꯟꯗ꯭ꯔꯒ ꯇꯧꯋꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯕꯦꯝꯅ ꯏꯕꯨꯡ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯔꯤꯅꯥ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯗꯔꯗ꯭ꯔ ꯍꯥꯏꯅꯤꯡꯕꯗꯣ ꯇꯔꯏ ꯍꯥꯏꯗꯣ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯗꯨꯒ ꯕꯟꯇꯒ ꯅꯣꯛꯏ ꯅꯣꯛꯎꯅꯨ ꯕꯟꯇꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯣ ꯅꯨꯄꯤ ꯅꯪ ꯑꯣ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯦ ꯑꯕꯦꯝ ꯉꯁꯥꯏ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯅꯦ ꯃꯥ ꯗ꯭ꯌꯨꯇꯤ ꯖꯣꯏꯟ ꯇꯧꯔꯝꯃꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯣ ꯅꯪ ꯁꯤꯗ ꯌꯥꯝ ꯌꯨꯝ ꯄꯥꯜꯂꯕꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯌꯨꯝꯁꯨ ꯄꯥꯜꯂꯦ ꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯌꯨꯝꯒꯤ ꯃꯈꯥꯗꯅꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯑꯃꯗꯅꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯝꯍꯥꯡꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯌꯨꯝꯁꯨ ꯄꯥꯜꯂꯦꯅ ꯈꯨꯝ ꯇꯥꯔꯤꯌꯦ ꯍꯣꯏ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯁꯤꯗ ꯑꯣꯏꯅ ꯇꯥꯔꯦ ꯅꯨꯄꯤ ꯍꯥꯏ ꯃꯥꯅꯤ ꯅꯥꯏꯠ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕ ꯂꯥꯏꯠꯅꯤꯅ ꯅꯥꯏꯠ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝ ꯂꯩ ꯕꯟꯇꯁꯨ ꯂꯩꯔꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯟꯇꯗꯤ ꯉꯁꯥꯏ ꯃꯥ ꯏꯀꯥꯏꯗꯅ ꯃꯃꯥꯏꯒ ꯉꯁꯪ ꯉꯥꯡꯁꯤꯟꯗꯅ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯤꯝꯇ ꯂꯥꯟꯅ ꯈꯟꯕꯤꯔꯨꯅꯨ ꯃꯥ ꯈꯔ ꯃꯁꯥꯒꯤ ꯏꯀꯥꯏꯒꯟꯕꯅꯦ ꯏꯕꯨꯡꯗꯒꯤ ꯃꯣꯏ ꯑꯣꯏꯅꯤꯀꯣ ꯃꯣꯏ ꯇꯥꯃꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯎ ꯍꯥꯏ ꯅꯨꯄꯤ ꯀꯩ ꯑꯦꯝꯕꯤ ꯍꯥꯏꯕ ꯃꯥꯏ ꯕꯟꯇ ꯑꯁ ꯐꯖꯔꯤꯅꯦ ꯃꯥꯏ ꯂꯚ ꯕꯟ ꯑꯁ ꯂꯥꯏꯐꯁꯦ ꯄꯨꯡ ꯑꯍꯨꯝꯕꯨ ꯊꯥꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯐꯖꯩꯑꯕ ꯄꯥꯕ ꯅꯨꯡꯉꯥꯏꯑꯕ ꯑꯃꯔꯖꯤꯠ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯀꯃꯦꯟꯇ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯦꯛꯕꯨꯛ ꯑꯦꯀꯥꯎꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯀꯣ ꯑꯩ ꯏꯔꯣꯟꯃꯒ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯅꯨꯄꯤ ꯍꯥꯏꯅ ꯍꯪꯉꯦ ꯕꯟꯇ ꯀꯟꯅ ꯅꯣꯛꯏ ꯅꯣꯛꯁꯟꯅꯗꯅ ꯈꯥꯡꯉꯤ ꯕꯟꯇꯁꯦ ꯅꯣꯛꯁꯟꯅꯗꯅ ꯃꯥ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯣꯛꯁꯟꯅꯕꯒꯅ ꯌꯥꯔꯣꯏ ꯇꯥꯔꯤꯕꯣ ꯃꯥꯏ ꯂꯚ ꯍꯥꯏꯁꯦ ꯑꯝꯇ ꯈꯨꯝꯃꯨꯗꯅ ꯑꯩꯈꯣꯏꯁꯨ ꯇꯥꯍꯧꯒꯦꯗꯅ ꯅꯪ ꯈꯨꯝꯕꯗꯣ ꯀꯃꯥꯏꯅ ꯈꯨꯝꯒꯦꯅ ꯅꯨꯄꯤ ꯑꯩ ꯁꯧꯒ꯭ꯔꯤ ꯀꯥꯡꯍꯧ ꯆꯥꯔꯦ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯍꯥꯏꯗꯣꯏꯔꯥ ꯁꯧꯒ꯭ꯔꯤꯗꯨꯅ ꯀꯥꯡꯍꯧ ꯇꯧꯋꯦ ꯍꯥꯏꯔ ꯔꯤꯅꯥꯒꯤꯗꯣ ꯇꯥꯔꯤꯕ ꯃꯥꯏ ꯂꯞ ꯍꯥꯏ ꯑꯩꯈꯣꯏ ꯐꯧꯗ ꯅꯥꯀꯣꯡꯁꯤ ꯆꯤꯡ 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 ꯂꯥꯎꯔꯤ ꯁꯤꯗ ꯈꯨꯝꯗꯕꯤ ꯂꯩꯔꯤꯁꯤ ꯃꯥ ꯀꯌꯥ ꯉꯝꯈ꯭ꯔꯕ ꯊꯝꯃꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯕꯟꯇꯁꯦ ꯑꯁ ꯑꯣ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯌꯥꯏꯌꯦ ꯃꯌꯥꯝ ꯄꯣꯏꯇꯣꯏ ꯑꯕꯦꯝ ꯔꯤꯅꯥ ꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯥꯎ ꯕꯟꯇꯅ ꯈꯨꯝꯃꯛꯄꯗꯣ ꯇꯥꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯉꯤꯁꯦ ꯃꯥ ꯈꯨꯝꯖꯟꯅꯗꯅ ꯅꯣꯛꯁꯟꯅꯔꯒ ꯂꯩꯁꯦ ꯍꯣꯔꯦꯟ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯇꯥꯗꯕ ꯃꯇꯝꯗꯒ ꯈꯨꯝꯈꯤꯗꯣꯏꯅꯤ ꯃꯥ ꯑꯩꯗꯤ ꯈꯪꯉꯕꯅꯤꯁꯦ ꯌꯥꯗꯤ ꯌꯥꯅꯤꯡꯉꯕꯅꯤ ꯌꯥꯅꯤꯡꯗꯕꯒ ꯁꯥꯔꯤ ꯃꯥꯏ ꯅꯨꯡꯁꯤꯕ ꯃꯥꯏ ꯂꯞ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯣꯏꯅꯦ ꯑꯗꯨ ꯀꯣꯛ ꯈꯨꯝꯗꯣꯛꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯕꯟꯇ ꯑꯁ ꯑꯩ ꯃꯤꯠ ꯎꯏꯁꯟꯒꯦꯅꯦ ꯇꯥꯗꯦ ꯃꯥꯏ ꯂꯞ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯆꯩꯗꯀꯣ ꯆꯥꯛꯇꯔꯛꯑꯕ ꯌꯥꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯃꯣꯏꯅ ꯁꯥꯟꯅꯔꯤꯁꯦ ꯂꯛꯅꯕ ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯣꯀ꯭ꯂꯦꯠ ꯄꯨꯊꯣꯛꯑꯒ ꯂꯛꯅꯕꯗꯨꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯁꯨꯝꯅ ꯕꯟꯇꯁꯤꯡꯁꯤꯗ ꯏꯀꯥꯏꯅꯁꯟꯅꯁꯤꯅ ꯁꯤꯗ ꯑꯣꯏꯅꯁꯟꯗꯅꯒ ꯇꯧꯔꯤ ꯁꯣꯝꯗ ꯊꯥꯗꯣꯛꯏꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ
ꯄ꯭ꯔꯣꯛ ꯆꯥꯏ ꯊꯃꯣꯏꯗ ꯍꯥꯀꯠꯆꯔ ꯈꯥꯡꯉꯦ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯣꯏꯕ ꯂꯥꯏꯐꯁꯦ ꯊꯨꯞꯆꯜꯂꯒ ꯍꯦꯛ ꯆꯥꯛꯏ ꯁꯥꯔ ꯈꯪꯗꯦꯗ ꯀꯣꯛꯀ ꯉꯥꯎꯋꯦ ꯃꯟꯗ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯧꯁꯟꯅꯕꯅꯦ ꯍꯥꯏꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯁꯤ ꯂꯥꯏꯚ ꯍꯦꯛ ꯂꯣꯏꯈꯤꯕꯗ ꯅꯪ ꯐꯦꯁꯕꯨꯛꯁꯤꯗ ꯅꯣꯏ ꯉꯁꯥꯏ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯦꯀꯥꯎꯟꯒ ꯍꯥꯏꯅꯈꯤꯕꯗ ꯁꯤꯗ ꯈꯨꯝꯅꯗꯅ ꯑꯩ ꯈꯪꯉꯕꯅꯤꯅꯦ ꯑꯩ ꯈꯪꯉꯕ ꯁꯧꯒ꯭ꯔꯤ ꯀꯥꯡꯍꯧꯁꯤ ꯀꯃꯥꯏꯅ ꯍꯧꯒꯦ ꯆꯦꯔꯤꯅ ꯏꯕꯨꯡ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯆꯩ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯉꯁꯤ ꯍꯥꯏꯌꯦ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯎꯗꯦ ꯑꯩ ꯀꯨꯌꯦꯡ ꯌꯦꯡꯕꯅꯦ ꯅꯪꯒꯤꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯇꯦ ꯄꯥꯈꯠꯂꯣ ꯅꯪ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯤꯁꯂꯥꯗꯤ ꯀꯥꯏꯕ ꯈꯪꯉꯛꯇꯦ ꯑꯗꯨꯅꯦ ꯖꯦꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯀꯣ ꯅꯪ ꯃꯨꯟꯅ ꯇꯥꯈꯣ ꯃꯨꯟꯅ ꯌꯦꯡꯈꯣ ꯀꯃꯦꯟꯁꯦ ꯇꯧꯕꯗꯤ ꯇꯧꯔꯛꯑꯣꯕꯀꯣ ꯑꯗꯣ ꯃꯣꯏ ꯍꯥꯏꯅꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯇꯧꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯦ ꯃꯣꯏ ꯇꯧꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯦꯅ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯤꯒꯤ ꯋꯥꯔꯤꯗ ꯀꯥꯟꯅꯗꯕꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯅꯥꯒ ꯀꯅꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯊꯃꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯣꯏꯅꯤꯁꯦ ꯏꯁ ꯊꯃꯣꯏꯇ ꯅꯠꯇꯦ ꯂꯣꯏ ꯐꯥꯎꯅꯔꯦꯗ ꯕꯦꯞ ꯅꯪ ꯈꯪꯗꯕ ꯋꯥꯅꯤ ꯄꯥꯎꯒꯤ ꯋꯥꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯡꯉꯩ ꯐꯥꯎꯅꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯄꯣꯏꯇꯣꯏ ꯈꯪꯗ꯭ꯔꯣ ꯅꯪ ꯉꯥꯏꯔꯤ ꯊꯥꯔꯤꯕ ꯃꯣꯏ ꯃꯄꯥ ꯃꯥꯏ ꯂꯞ ꯁꯤꯗꯕꯨ ꯈꯨꯝꯗꯅ ꯂꯩꯕ ꯉꯝꯃꯤꯕ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯁ ꯆꯠꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯗ ꯀꯧꯕꯤꯅꯕ ꯂꯩꯇꯕꯁꯦ ꯑꯕꯦꯝ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯑꯁ ꯆꯥꯒ ꯂꯩꯇꯥꯛ ꯌꯦꯡꯉ ꯈꯥꯡ ꯇꯥꯕꯅꯤꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯃꯗꯤ ꯑꯥꯗ ꯂꯩꯍꯧꯕꯅꯦ ꯍꯥꯏꯔꯤꯌꯦ ꯃꯥꯏ ꯂꯞ ꯀꯥꯏꯅ ꯇꯣꯝꯃꯦꯍꯦ ꯍꯥ ꯅꯪ ꯅꯣꯡꯃꯩꯗꯣ ꯗꯨꯛ ꯅꯪ ꯂꯥꯎꯅ ꯄꯥꯜꯂꯤꯁꯤꯅꯤ ꯅꯣꯡꯃꯩꯗꯨꯅ ꯃꯄꯥ ꯌꯧꯈ꯭ꯔꯦꯃꯦ ꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯃꯤꯠ ꯎꯏꯁꯜꯂꯒ ꯄꯥꯔꯁꯤꯔꯅꯦ ꯑꯩꯕꯨ ꯀꯃꯦꯟꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯌꯥꯝꯕꯒꯤꯁꯦ ꯆꯨꯝꯗꯣꯏꯅꯦ ꯆꯨꯝꯗꯣꯏꯅꯤ ꯅꯠꯇꯦꯅꯦ ꯆꯨꯝꯃꯤꯕꯅꯤꯅꯦ ꯍꯧꯁꯦꯀꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯕꯅꯤ ꯕꯟꯇꯅ ꯁꯤꯗꯩꯁꯤꯗ ꯑꯣ ꯅꯨꯄꯤ ꯍꯥꯏꯌꯦ ꯈꯨꯝꯗꯧꯕ ꯏꯀꯥꯏꯗ ꯍꯥꯏꯔꯤ ꯏꯀꯥꯏꯔꯨꯅꯣ ꯁꯤ ꯃꯇꯥꯡ ꯆꯥꯕꯁꯤꯗ ꯈꯨꯝꯍꯧꯗꯗꯤ ꯅꯪ ꯑꯃꯨꯛ ꯆꯥꯟꯁ ꯃꯥꯡꯖꯅꯤꯍꯦ ꯏꯕꯣ ꯈꯨꯝꯍꯧꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯃꯣꯏ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕ ꯂꯩꯌꯦ ꯑꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯋꯥ ꯀꯥꯏꯅꯔꯛꯑꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯇꯣꯔꯤꯕꯅꯦ ꯅꯪꯅ ꯈꯨꯝꯍꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯏꯅ ꯁꯟꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤ ꯅꯪ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣꯗ ꯑꯕꯦꯝꯗ ꯃꯥꯜꯂꯦ ꯃꯣꯏ ꯇꯩꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯦ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯤꯗꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯁ ꯁꯤꯅꯤꯅꯦ ꯑꯩꯁꯨ ꯆꯥꯛꯏꯕꯅꯤꯅꯦ ꯌꯦꯡꯉ ꯈꯥꯡꯉꯤꯁꯤꯅꯤꯅꯦ ꯄꯣꯛ ꯄꯣꯛ ꯆꯥꯒ ꯂꯦꯜꯂꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯁꯦ ꯀꯃꯦꯟꯗꯤ ꯃꯤꯠ ꯎꯏꯁꯜꯂ ꯄꯥꯔꯅꯤ ꯃꯊꯪꯗꯩꯗꯤ ꯑꯩ ꯄꯥꯕ ꯉꯝꯖꯔꯛꯇ꯭ꯔꯦꯕ ꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯦ ꯍꯣꯏ ꯂꯣꯏꯔꯒꯨꯝꯕꯅꯤ ꯅꯨꯄꯤ ꯍꯥꯏꯌꯦ 12ꯗꯒꯤ ꯍꯧꯕ ꯍꯧꯖꯤꯛ ꯄꯨꯡ 12ꯗ ꯂꯣꯏꯕ ꯀꯔꯝꯕ ꯗ꯭ꯌꯨꯇꯤꯅꯣꯅꯦ ꯀꯔꯝꯕ ꯄꯨꯡ 3ꯈꯛ ꯇꯧꯕ ꯗ꯭ꯌꯨꯇꯤꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯈ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯕ ꯄꯛꯇꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯇꯧꯔꯛꯇꯧꯕ ꯍꯥꯏꯌꯦ ꯑꯗꯨꯅꯤꯅꯦ ꯏꯀꯥꯏꯁꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ ꯕꯟꯇꯔꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯇꯕꯗꯧꯅ ꯍꯥꯏꯕ꯭ꯔꯣ ꯖꯦꯝꯁꯁꯨ ꯂꯥꯛꯑꯦ ꯖꯤꯕꯤꯗꯣ ꯈꯔ ꯆꯥꯛꯍꯜꯂꯣ ꯆꯥꯛꯇꯦ ꯆꯥꯛꯇꯦ ꯀꯣ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯣꯏ ꯑꯅꯤꯅ ꯏꯃꯥꯡꯃꯛꯇꯗ ꯍꯦꯛꯇ ꯑꯣꯏꯅ ꯁꯜꯂꯛꯄꯁꯤꯗꯤ ꯈꯤꯇꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯐꯥꯎꯏ ꯅꯨꯄꯤ ꯅꯪꯗꯤ ꯀꯣꯏꯅꯤꯡꯗ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯀꯔꯤ ꯇꯧꯕꯩ ꯀꯣꯏꯅꯤꯡꯉꯤꯗꯣꯏꯅꯣ ꯀꯣꯏꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯕꯦꯝ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅꯦ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯩꯗꯤ ꯄꯣꯠ ꯄꯦꯜꯂꯦ ꯅꯨꯄꯥꯒꯥꯏ ꯅꯣ ꯑꯩ ꯈꯪꯉꯤꯅꯤꯅ ꯅꯪ ꯊꯃꯣꯏ ꯆꯤꯟꯗꯅ ꯑꯃ ꯍꯥꯏ ꯊꯃꯣꯏꯗꯅ ꯑꯃ ꯈꯟ ꯑꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯤ ꯗꯥꯏꯔꯦꯛ ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤ ꯗꯥꯏꯔꯦꯛ ꯍꯥꯏꯅꯔꯤꯁꯦ ꯊꯕꯤꯔꯒ ꯗꯥꯏꯔꯦꯛ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯍꯥꯏꯔꯤꯁꯤꯅꯤ ꯈꯪꯉꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯣꯠꯁꯤꯟꯕꯤ ꯈꯣꯠꯆꯟꯕꯤ ꯀꯩꯗ ꯁꯥꯔ ꯑꯆꯧ ꯑꯁꯥꯡ ꯁꯪꯒ ꯇꯧꯅꯦ ꯍꯥꯏꯌꯦ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯅ ꯁꯤꯁꯨ ꯆꯤꯟꯗꯒꯤ ꯍꯦꯛꯇ ꯄꯜꯂꯛꯀꯦ ꯇꯧꯋꯦ ꯑꯁꯦꯡꯕꯗꯣ ꯃꯤꯇꯩ ꯃꯤ ꯌꯥꯝꯗꯦ ꯌꯥꯝꯃꯟꯁꯤ ꯆꯨꯝꯃꯦ ꯖꯦꯝꯁ ꯑꯩ ꯑꯦꯒ꯭ꯔꯤ 100% ꯑꯦꯒ꯭ꯔꯤ ꯑꯣꯟ ꯗꯦꯠ ꯃꯤ ꯃꯁꯤꯡ ꯌꯥꯝꯗꯤ ꯌꯥꯝꯃꯟꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗꯤ ꯕꯟꯗꯔꯅ ꯁꯤꯗꯩꯁꯤꯗ ꯏꯀꯥꯏꯁꯟꯅꯗꯅ ꯃꯁꯤꯗ ꯇꯧꯔꯤ ꯏꯌꯥꯝꯕ ꯕꯁꯟꯇ
ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯝꯒꯤꯂꯥ ꯃꯃꯥ ꯉꯛ ꯁꯥꯔꯣ ꯀꯥꯟꯅꯔꯣꯏ ꯏꯕꯨꯡ ꯏꯁ ꯆꯨꯝꯗꯦ ꯍꯥꯏꯔꯤꯌꯦ ꯍꯦꯅꯥ ꯑꯩ ꯈꯪꯉꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯂꯒ ꯊꯝꯕ ꯑꯃꯃꯝ ꯑꯗꯨꯝ ꯂꯩꯕꯅꯤ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯨꯝꯗꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯐꯪꯗꯅꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯂꯩꯕ ꯖꯥꯠꯂꯥ ꯑꯕꯦꯝ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯍꯧꯒꯦ ꯏꯕꯨꯡ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ ꯑꯩ ꯗꯦꯠ 20ꯗ ꯆꯦꯜꯂꯅꯤ ꯃꯥꯏ ꯂꯞ ꯄꯟꯇꯗ ꯇꯥꯡ 10ꯗ ꯑꯁ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗ ꯂꯥꯛꯑꯁꯤꯔꯅꯦ ꯑꯩꯕꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯔꯣꯟ ꯆꯨꯝꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯇ ꯃꯔꯣꯟ ꯆꯨꯝꯈꯠꯂꯛꯑꯦ ꯉꯁꯥꯏꯗꯒꯤ ꯃꯥ ꯃꯁꯤꯗ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕꯒ ꯁꯥꯖꯟꯗꯅ ꯅꯨꯄꯤ ꯃꯆꯥꯅ ꯇꯧꯒꯗꯕ ꯇꯥꯏꯞꯇ ꯃꯥ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥ ꯇꯧꯅꯨꯅꯦ ꯑꯗꯨꯝꯕꯗꯣ ꯀꯣ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯧꯔꯛꯄꯗꯒꯤꯩ ꯍꯧꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯃꯦꯟ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯈꯔ ꯌꯦꯡꯈꯤꯒꯦ ꯁꯥꯔ ꯑꯩꯅ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯗ ꯑꯗꯨꯝ ꯌꯦꯠꯂꯅꯤ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯍꯦꯛꯇ ꯌꯦꯠꯄ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯩꯁ ꯈꯔꯗꯤ ꯂꯨꯏ ꯅꯪꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯕꯗ ꯃꯥꯅ ꯍꯦꯛꯇ ꯈꯪꯉꯤꯗꯨꯅꯗꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯔ ꯑꯔꯥꯞꯄꯗ ꯂꯩꯕꯁꯨ ꯑꯣꯏꯔꯔꯣꯏ ꯋꯥꯔꯤꯁꯤ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯑꯃ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯉꯥꯏꯗ ꯑꯩ ꯀꯃꯦꯟꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯣ ꯑꯃꯗꯤ ꯂꯩꯗꯤ ꯂꯩꯔꯦ ꯑꯩ ꯂꯧꯔꯗꯤ ꯅꯈꯨꯠꯄꯣ ꯍꯥꯝꯃꯜꯂꯣꯏ ꯆꯥꯛꯀꯁꯦ ꯏꯟꯕꯤꯗꯣꯏꯅꯤ ꯑꯁ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯃꯤ ꯃꯆꯥꯗꯤ ꯕꯟꯇ ꯑꯣꯏꯗꯦ ꯌꯦꯡꯉꯣ ꯑꯁ ꯆꯥꯛꯀ ꯆꯥꯕꯒꯁꯦ ꯃꯤꯅ ꯏꯜꯂꯒ ꯍꯥꯏꯅ ꯐꯝ ꯂꯩꯔꯒ ꯆꯥꯛꯀꯁꯦ ꯏꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯁ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯕ ꯅꯠꯇꯦꯍꯦ ꯄꯣꯏꯇꯣꯏꯒꯤ ꯏꯁꯩꯗꯨꯅꯦ ꯑꯩ ꯑꯁ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯕꯟꯇꯥ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯒꯤ ꯊꯨꯡꯅꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯁꯤꯡ ꯑꯁꯤꯗꯤ ꯕ꯭ꯔꯣꯒꯤ ꯇꯣꯄꯤꯛꯁꯤ ꯀꯩꯇꯧ ꯇꯧꯔꯝꯃꯤꯗꯥ ꯖꯦꯝ ꯅꯪ ꯈꯪꯉꯣꯏ ꯃꯤ ꯑꯁꯣꯝꯗ ꯃꯩ ꯍꯧꯅꯔꯦ ꯄꯨꯔꯥ ꯃꯩꯕꯥꯅꯤ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯐꯀꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯉꯝꯗ ꯂꯩꯔꯕꯅꯤ ꯅꯨꯄꯤ ꯆꯦꯜꯂꯕꯣ ꯍꯥꯏꯔꯤꯌꯦ ꯅꯨꯄꯤ ꯆꯠꯂꯕꯣ ꯍꯥꯏꯕ ꯑꯣꯀꯦ ꯋꯥꯔꯤꯁꯦ ꯔꯣꯃꯥꯟꯁ ꯔꯣꯝꯗ ꯇꯥꯔꯕꯣ ꯉꯁꯤꯗꯤ ꯁꯥꯔꯛꯑꯦ ꯑꯩꯕꯨꯗꯤ ꯌꯥꯎꯖꯗꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯗꯕ ꯑꯃ ꯌꯥꯗꯤ ꯌꯥꯔꯒ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯃꯌꯦꯛ ꯁꯦꯡꯗꯣꯛꯅꯔꯁꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯔꯁꯦꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯝꯕꯅꯤ ꯗꯥꯏꯃꯟ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯨ ꯌꯥꯅꯤ ꯈꯜꯂꯨ ꯈꯜꯂꯨ ꯑꯩꯗꯤ ꯁꯅꯥꯒꯤ ꯐꯃꯨꯡꯒ ꯄꯣꯔꯛꯇꯣꯏꯅꯦ ꯑꯩ ꯑꯁ ꯕꯟꯇꯥ ꯅꯪ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯣꯍꯦ ꯏꯕꯣ ꯋꯥꯈꯜꯁꯤ ꯈꯟꯕ ꯈꯔ ꯋꯥꯈꯜ ꯊꯦꯟꯕ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯁꯖꯦꯁꯟ ꯄꯤꯖꯧ ꯍꯥꯏꯔꯗꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯆꯦꯟꯕ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯁꯨꯝ ꯀꯩꯅꯣꯗꯣ ꯃꯌꯨꯝꯗꯒꯤ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯈꯤꯕꯗꯨꯅꯤ ꯃꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯒ ꯊꯦꯡꯉꯛꯄꯗꯒꯤ ꯍꯟꯐꯝ ꯈꯪꯗꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗꯨꯅꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯊꯥꯗꯣꯏ ꯑꯩ ꯁꯤꯗꯣꯔꯦ ꯅꯣꯛꯄꯗ ꯀꯔꯤꯒꯤ ꯅꯣꯛꯀꯗꯣꯏꯅꯣ ꯅꯣꯛꯀꯅꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯣꯛꯄ꯭ꯔ ꯌꯦꯡꯉꯨ ꯁꯤꯔꯤꯌꯁꯅꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯃꯥꯏꯊꯣꯡꯗ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯎꯕ꯭ꯔ ꯌꯦꯡꯉꯨ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯕꯟꯇꯒꯤ ꯑꯁꯦꯡꯕ ꯅꯥꯈꯩ ꯁꯦꯡꯕ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯗꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯣ ꯊꯥꯗꯣꯏꯒꯤꯁꯨ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯅꯔꯁꯦꯅ ꯍꯥꯏꯗꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯅꯕ ꯆꯀꯠ ꯆꯀꯠ ꯇꯧꯕ ꯈꯣꯠꯄꯗꯨ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯇꯧꯕꯅꯦ ꯑꯕꯦꯝ ꯅꯪ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯑꯣ ꯁꯤꯗꯩꯁꯤꯗ ꯀꯣ ꯅꯣꯛꯄ ꯌꯥꯗꯦ ꯅꯣ ꯅꯣ ꯅꯣꯛꯄ ꯅꯣ ꯅꯣꯠ ꯑꯦꯂꯥꯎꯠ ꯑꯩ ꯅꯣꯛꯇꯦ ꯅꯣꯛꯇꯣꯏꯁꯤꯅꯤ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯣꯛꯀꯅꯨꯅꯦ ꯅꯣꯛꯀꯅꯨꯅꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯁꯥꯔꯤꯁꯦ
Nupi thidaba nang mo yadi ai di kamay yadi. ꯆꯥꯛ ꯏꯟꯕꯤꯕ ꯐꯥꯎ ꯌꯧꯔꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯥ ꯖꯦꯝꯁ ꯆꯥꯛ ꯏꯟꯕꯤꯕꯩ ꯃꯇꯥꯡ ꯐꯥꯎ ꯌꯧꯔꯀꯥꯟꯁꯤꯗ ꯃꯥꯅ ꯁꯤꯗꯩꯁꯤ ꯌꯥꯗꯦꯗꯅ ꯑꯃꯨꯛ ꯀꯦꯗꯥ ꯇꯧ ꯂꯩꯔꯦꯕꯁꯦ ꯁꯤ ꯑꯕꯦꯝ ꯅꯣꯏꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯁꯦ ꯁꯤ ꯃꯥꯁꯤꯗ ꯀꯦꯗꯥ ꯇꯧꯗꯅ ꯂꯩꯔꯦꯕ ꯃꯤꯅ ꯁꯣꯝꯗ ꯆꯥꯛꯄꯨ ꯏꯟꯕꯤꯕꯩ ꯃꯇꯥꯡ ꯌꯧꯈ꯭ꯔꯦ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯑꯁꯦꯡꯕ ꯅꯣꯛꯑꯔꯣꯏ ꯍꯥꯏꯔꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯔꯣ ꯑꯩ ꯁꯅꯥꯏ ꯄꯥꯕꯨꯡ ꯁꯤꯡꯗ꯭ꯔꯣꯕꯅꯦ ꯍꯥꯏꯔꯤ ꯍꯥꯏꯒꯗꯕꯅꯤ ꯁꯇꯠ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯁꯦ ꯗꯥꯏꯃꯟ ꯅꯨꯄꯤ ꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯗꯪ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯅꯨꯄꯤꯁꯤ ꯏꯌꯥꯝꯕ ꯕꯁꯟꯇꯅ ꯑꯗꯨꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯔꯕ ꯀꯣ ꯍꯥꯏꯗꯣꯛꯄꯗꯣ ꯉꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯩꯔꯝꯃꯨꯀꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏ ꯅ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏ ꯆꯠꯂꯤꯅꯣꯅ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯇꯨꯃꯤꯟꯅ ꯇꯥꯎ ꯋꯥꯔꯤꯁꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯅꯪ ꯋꯥꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯍꯧꯕꯗ ꯂꯣꯏꯐꯥꯎ ꯈꯪꯉꯒꯗꯤ ꯋꯥꯔꯤꯁꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯗꯒꯤ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯪꯀꯠꯇꯅ ꯆꯠꯂꯗꯤ ꯌꯥꯔꯣꯏ ꯅꯪ ꯔꯥꯃꯥꯌꯟ ꯂꯣꯏꯔꯀꯥꯟꯗ ꯁꯤꯇꯥ ꯀꯅꯥꯏ ꯃꯋꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯀꯅꯨꯀꯣ ꯍꯥꯏꯖꯩ ꯃꯇꯤꯛ ꯆꯥꯎꯊꯣꯛꯀꯅꯨꯗ ꯕꯟꯇꯥ ꯑꯗꯨꯅꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯆꯥꯎꯊꯣꯛꯀꯅꯨ ꯍꯣꯏ ꯅꯨꯄꯤ ꯑꯃꯗꯣ ꯍꯥꯏꯔꯛꯑꯣ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤ ꯍꯥꯏꯔꯛꯑꯣ ꯃꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯤꯕꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯤꯠ ꯎꯏꯁꯜꯂꯒ ꯄꯥꯒꯗꯕ ꯀꯃꯦꯟꯅꯤꯅꯦ ꯃꯁꯦ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗꯒꯤ ꯃꯤꯠ ꯎꯏꯁꯜꯂ ꯄꯥꯔꯛꯑꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯕꯟꯇꯥ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯃꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯃꯥꯏ ꯑꯦꯝ ꯁꯣꯔꯤ ꯕꯟꯇꯥ ꯅꯣꯏ ꯑꯅꯤꯒꯤ ꯄꯔꯁꯣꯅꯦꯜ ꯇꯣꯛꯁꯦ ꯑꯩꯅ ꯆꯦꯠꯁꯦ ꯑꯩꯅ ꯂꯅꯥꯏꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯊꯣꯛꯑꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯨꯝꯗꯤ ꯇꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯥꯎꯈꯨꯝꯗꯨ ꯇꯥꯒꯦꯗꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯕꯟꯇ ꯅꯪ ꯅꯔꯣꯟ ꯁꯦꯡꯉꯨ ꯊꯥꯗꯣꯏ ꯐ꯭ꯔꯦꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯦꯟ ꯒꯥꯔꯤꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯦꯐ ꯑꯦꯟ ꯕꯤ ꯒꯥꯔꯤꯗꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯗꯤ ꯒꯥꯔꯤꯗꯣ ꯐꯥꯔꯒ ꯄꯨꯕꯩ ꯃꯑꯣꯡꯅꯤꯅꯦ ꯌꯥꯏꯍꯦ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯖꯣꯀꯣ ꯀꯩꯅꯣꯅꯦꯍꯦ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯁ ꯇꯥꯎꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯅꯔꯤꯁꯦ ꯇꯥꯒꯗꯕꯅꯤꯅꯦ ꯀꯥꯏꯖꯩꯌꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯁꯤꯅꯦ ꯀꯔꯤ ꯒꯥꯔꯤ ꯊꯣꯡꯅꯤ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡ ꯍꯦꯛꯇ ꯂꯩꯊꯣꯛꯀꯦ ꯑꯌꯥꯝꯕ ꯑꯩ ꯅꯦꯛꯁ ꯇꯦꯛꯁꯄꯨ ꯑꯝꯇꯪꯒ ꯃꯨꯟꯅ ꯄꯥꯕꯤꯌꯨ ꯄꯣꯏꯇꯣꯏꯒꯤꯗꯣ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯁꯦ ꯗꯥꯏꯃꯟ ꯅꯨꯄꯤ ꯁꯤ ꯅꯨꯄꯤ ꯂꯤꯟ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯗ꯭ꯔꯕꯅꯦ ꯅꯨꯄꯤꯁꯦ ꯏꯌꯥꯝꯕ ꯕꯟꯇꯅ ꯑꯩ ꯄꯥꯕꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯅ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯔꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯦ ꯑꯣꯏꯇꯣꯏ ꯕꯟꯇ ꯏꯀꯥꯏꯔꯨꯅꯨ ꯑꯕꯦꯝ ꯀꯣ ꯆꯨꯝꯗ꯭ꯔꯅꯦ ꯀꯔꯤꯝ ꯀꯥꯏꯅꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯈꯪꯗꯕꯁꯨ ꯃꯤꯁꯨ ꯅꯠꯇꯦ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯀꯔꯤ ꯀꯥꯏꯅꯉꯥꯏ ꯂꯩꯔꯤꯒꯦ ꯀꯥꯏꯕ ꯌꯥꯗꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯦ ꯍꯣꯏꯅꯦ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯀꯩꯅꯣ ꯖꯤꯀꯣ ꯉꯟꯅ ꯍꯧꯔꯒ ꯉꯟꯅ ꯂꯣꯏꯕꯅꯦꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯗꯤ ꯆꯨꯝꯃꯤ ꯏꯕꯨꯡ ꯑꯩ ꯉꯁꯤ
Higatprabu hidhaniko haye. Kaisu hidaroi as noi da banta leisidi mana dum kanbira tabaduba. Nangna yam pakhalidu kariginoba. Dana tini noi di tamoni ni asaine wahi yata soiba. Nungsibana deda banta se. Koi bu taba ngamaktre bre banta. Ataba koi isu khara khalu kedaroke. Oiba. Abe mo khoi mit uchala jira. Natraga na menjala sira. Puto e kamai tawsige. Jako. Banta sina tawrisi thoina khoi mangda. Lena gen yaure. Asai abiem bauda taba ngamaktre. Kaina tawrisi bu topic change tawrisi kapale. Kap kano banta kap kano ko. Yamba basanta nupi sidi kaisu nungsibu nate nupi sina hojin mani yamba basanta na kali si nupi dinno ramgadra na kiba nungsi nara reply pigadabadu acha nungsibi amta kauro me nang boy mane sar ai sidroi me sigino karino sibi ade khoi si kumai si yendragadi babok leitragadi kumai kamaina nungaidrino moisu oinajaribanine khoi mangda lena dana leitaba khoi da chanba chali bai dune boin tawrise dubo yai ke sukai de waro busu leijade nungai tabasu faujade yadra to ko taxi solok pa yaroi ko hai mane ko taxi solok pa thabak sim to asi tare ta tong tong hayo wada wada na hayo drab na tro suk koi ba matam se adu di live lotion ba yawa matam bu khale ta rise pung 13 minute 10 chale aina live thar se pung 2 makhai chap na phare phone ma sidi bang 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 sar ko ni ado live se ngak minute 10 muk tang ga di sa ba yari mantan ha ha no e bro gi SCID 25 plus ne na ha auribra kay hana mai se bro gi SCID 25 ne no nauribra 25 ti kesu liba ching de ko abemna hai han ningi na chinna hanjin ifamda nangdi aige nungsibini hawaini sai sakpa yare matang se mane ai sak trabane abem ena no kono bro na no ai taba pauri dubu maichak fahanna ba maram lairam do mali khangi ko aidi hai pi manda yam lemba sano lem su lem dana mane lem sa gano diamond saugale e si ichan sina suk kuina haijari sina na lem sana ndai pi na kana ka lori ibung phagi taubune hai hayo ai jagat na barabu soi kaina ni ai soi dare kaina roi kadau kaina duino kaina ba yaba nate ibung isai amta tajage naisinduna leirano arbin gisu gidu tage rina ai de du isai di pha de ne bo amta su tadrine ai khangde sakpa su hairoine ai isai je khodi leijadabni na ne nupi ibani nungshena se I love you nupi hai ajari wari ji khodi pura kap tara dum le hoi mong ni ai se sido noi mayam singdana nupi I love you tu ai noi ni su karan tara kan we somda jeko ai diamond noi loi sor kan ni noi ni I love you kai haina le somda jeko ai diamond noi na ngai ri si banta ke sa mathang lo ga ai gi saruk lakini tar lakini na ngai ri du noi na seran toran to tau no
ꯑꯦꯐꯕꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯊꯣꯝꯃꯦ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯌꯦ ꯏꯕꯨꯡ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯀꯣꯏꯅꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯍꯧ ꯇꯥꯔꯕ ꯇꯧꯔꯤꯁꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯔꯥ ꯆꯠꯅꯕꯤ ꯇꯤꯡꯈꯪꯕꯨ ꯀꯤꯕꯅꯔꯥ ꯅꯪꯗꯤ ꯀꯥꯎꯈꯔꯦ ꯅꯪꯗꯤ ꯀꯥꯎꯈꯔꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯔꯦ ꯑꯅꯤ ꯁꯨꯕꯗꯨꯅ ꯑꯩꯒꯤ ꯑꯥꯏ ꯂꯚ ꯌꯨ 3 ꯄꯣꯏꯇꯣꯏꯅ ꯑꯃꯨꯛ ꯅꯩꯁꯜꯂꯛꯏ ꯅꯨꯄꯤ ꯐꯨꯜ ꯔꯣꯃꯥꯟꯁ ꯇꯧꯁꯦ ꯏꯕꯥꯅꯤꯗ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯏꯕꯨꯡꯒꯤꯁꯨ ꯏꯅꯝꯃ ꯑꯃ ꯊꯤꯕꯤꯒꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯔꯧꯅꯦ ꯋꯥꯈꯜꯒꯁꯦ ꯈꯔ ꯆꯥꯎꯊꯣꯔꯛꯀꯦ ꯇꯧꯏꯅꯦ ꯁꯥꯔ ꯀꯞꯄꯤꯔꯣꯕ ꯏꯕꯨꯡ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯁꯨꯝ ꯅꯣꯛꯅꯕꯅꯦ ꯏꯕꯨꯡꯒꯤ ꯂꯥꯏꯐ ꯂꯥꯛꯑꯒ ꯃꯥꯅꯦ ꯅꯣꯛꯅꯕ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯌꯥꯝꯕꯁꯦ ꯊꯥꯖꯗꯅ ꯏꯁꯩ ꯌꯥꯝꯅ ꯍꯩꯔꯤꯖꯥꯠꯅꯤꯅꯦ ꯏꯁꯩ ꯍꯩꯇꯦꯗ ꯄꯥꯝꯖꯕꯒꯤ ꯁꯨꯝ ꯇꯥꯏ ꯉꯪꯉꯤ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯤ ꯍꯧꯔꯛꯑꯣ ꯔꯣꯃꯥꯟꯁ ꯑꯃꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯣꯏꯔꯦ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯑꯅꯤ ꯁꯨꯝ ꯇꯧꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏ ꯆꯥꯂꯨ ꯏꯌꯥꯝꯕ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯑꯁꯨꯛ ꯐꯖꯅ ꯐꯥꯎꯔꯤꯁꯦ ꯁꯦꯠ ꯁꯣꯡꯗ ꯅꯨꯄꯤ ꯁꯤꯒꯤ ꯊꯃꯣꯏꯁꯦ ꯁꯦꯡꯗꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯨꯄꯤꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯂꯝꯃꯒꯗꯤ ꯔꯟꯕꯤꯔ ꯊꯧꯅꯥ ꯐꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯃꯁꯤ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯁꯦꯠ ꯁꯣꯡꯒꯗꯤ ꯌꯥꯝ ꯍꯩꯔꯤꯌꯦ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯀꯥꯏꯅꯈ꯭ꯔꯖꯥꯠꯂ ꯄꯨꯟꯁꯤꯒꯤ ꯌꯦꯡꯖꯒꯦ ꯈꯟꯖꯕ ꯃꯥꯏꯊꯣꯡ ꯀꯥꯏꯅ ꯐꯤꯖꯪꯅ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨ ꯐꯖꯕꯅꯦ ꯄꯨꯟꯁꯤꯒꯤ ꯌꯦꯡꯖꯒꯦ ꯈꯟꯖꯕ ꯃꯥꯏꯊꯣꯡ ꯀꯥꯏꯅ ꯐꯤꯖꯪꯅ ꯈꯟꯖꯟꯈꯔꯦ ꯇꯥꯔꯒ ꯄꯦꯟꯖꯕ ꯅꯨꯡꯁꯤꯅ ꯄꯥꯎ ꯄꯤꯔꯥꯡꯒꯤ ꯏꯔꯥꯎꯈꯣꯜꯗ ꯇꯤꯟꯈꯔꯦ ꯅꯪꯗꯤ ꯀꯥꯎꯈꯔꯦ ꯅꯪꯗꯤ ꯀꯥꯎꯈꯔꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯔꯦ ꯏꯅꯥꯎꯄꯤ ꯂꯨꯍꯣꯡꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯥꯡ ꯆꯥꯟꯅꯗꯣꯔꯦ ꯀꯩꯗꯧꯔꯦ ꯑꯉꯥꯡ ꯌꯥꯝꯃꯟꯁꯤ ꯅꯨꯄꯤ ꯃꯁꯦꯜꯗꯤ ꯌꯥꯗꯦꯀꯣ ꯀꯣꯏꯅꯕ ꯑꯉꯥꯡ ꯌꯥꯝꯃꯟꯁꯤ ꯖꯦꯝꯁ ꯍꯩꯠ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯋꯥꯔꯥ ꯕꯟꯇ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯇꯥꯎ ꯀꯅꯥꯒꯤ ꯃꯥꯏꯊꯣꯡꯅꯣ ꯁꯥꯔ ꯍꯥꯏ ꯂꯩꯅꯦ ꯃꯥꯏꯊꯣꯡ ꯑꯃ ꯃꯤꯠ ꯍꯦꯛ ꯎꯏꯁꯟꯕꯒ ꯎꯕ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯤ ꯀꯥꯎꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯅꯧꯍꯧꯅ ꯃꯩ ꯆꯥꯛꯄꯤꯔꯤ
ꯊꯥꯕꯜ ꯐꯔ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯔꯣꯏꯗꯕꯤ 마부 닝싱 락라로이다비 마기 와칼다 ꯊꯦꯝꯕ ꯐꯖꯕ꯭ꯔꯥ ꯏꯁꯩꯗꯣ ꯐꯖꯕꯅꯦ ꯃꯌꯦꯛꯇꯣ ꯑꯩꯅ ꯁꯛꯄꯗꯣ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯩꯗꯣ ꯐꯖꯕꯅꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯗꯕ ꯂꯩꯇꯦ ꯌꯥꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯏꯅꯥꯎꯄꯤꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯗꯣ ꯃꯆꯥ ꯂꯩꯔꯝꯃꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯈꯪꯉꯦ ꯑꯩꯕꯨ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯁꯨ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯁꯥꯔ ꯁꯅꯥ ꯂꯩꯕꯥꯛꯇ ꯂꯩꯍꯧꯕꯤꯗꯨꯅꯤ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔꯗ ꯑꯕꯦꯝꯅ ꯀꯩꯅꯣꯝꯃ ꯊꯥꯡꯒꯠꯂꯛꯏ ꯏꯌꯥꯝꯕ ꯏꯁꯩꯁꯨ ꯐꯖꯩ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯔꯣꯃꯥꯟꯁ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯏꯌꯥꯝꯕꯒꯤꯁꯨ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯎꯕꯗꯣ ꯊꯤꯖꯅꯕ ꯇꯧꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯥꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯀꯃꯦꯟ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯍꯥꯏꯔꯛꯑꯣ ꯅꯥꯀꯟꯗ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯑꯃꯇꯪꯒ ꯌꯥꯎꯁꯤꯜꯂꯗꯤ ꯇꯥꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯌꯥꯝꯕ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ 이쿠츠니 이ꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯕ ꯇꯧꯕꯗꯣ ꯃꯇꯦꯛ ꯑꯃꯠꯇ ꯁꯛꯄꯤꯔꯛꯑꯣ ꯅꯅꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯖꯦꯀꯣ ꯑꯩ ꯃꯗꯨꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯍꯥꯟꯅ ꯇꯥꯈꯤ ꯑꯩ ꯐꯖꯅ ꯇꯥꯗ꯭ꯔꯤꯅꯦ ꯑꯁꯦꯡꯅ ꯑꯩꯁꯦ ꯏꯁꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩꯒꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯛꯇ ꯂꯣꯏ ꯑꯅꯧ ꯑꯅꯧꯕ ꯂꯣꯏ ꯇꯥꯕꯗꯤ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯗꯣꯛꯑꯦ ꯆꯨꯝꯕꯔꯣ ꯍꯥꯏꯌꯦ ꯆꯨꯝꯃꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯝꯃꯛꯏꯕꯅꯤꯅ ꯈꯣꯝꯂꯥꯡꯂꯃꯟ ꯁꯤꯡꯉꯝꯂꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ 이쿠ꯁꯤꯅ 이ꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯕ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯍꯥꯏ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯐꯖꯅ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯁꯛꯄ ꯍꯩꯔꯣꯏꯗꯧꯔꯤꯕꯣ ꯁꯤꯃꯗꯤ ꯋꯥꯔꯧ ꯌꯥꯗꯦꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯄꯤꯒꯤ ꯃꯔꯥꯏꯕꯛꯅꯦ ꯈꯜꯂꯦ ꯆꯥꯎꯕ ꯐꯥꯊꯕ ꯇꯝꯃꯦ ꯑꯉꯥꯡ ꯀꯥꯏꯅ ꯏꯃꯨꯡ ꯅꯨꯄꯤꯗꯤ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯌꯦꯡ ꯃꯣꯏꯒꯤ ꯑꯍꯟ ꯀꯧꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯩ ꯊꯣꯛꯀꯅꯤ ꯈꯪꯗꯦ ꯍꯣꯏꯅꯦ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯆꯠꯅꯕꯤ ꯃꯤꯌꯥꯝꯒꯤ ꯁꯃꯥꯖ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯁꯨꯝ ꯂꯩꯕꯅꯤꯅ ꯂꯨꯏꯅꯦ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯁꯦꯀꯣ ꯑꯗꯣ ꯍꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯣꯏꯇꯣꯏ ꯀꯔꯤ ꯋꯥꯍꯪꯅꯣ 90ꯁꯀꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕꯗ ꯃꯥꯅꯦ 90ꯁꯀꯨꯝꯕꯒꯤ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯈꯪꯒꯅꯤ ꯑꯅꯧꯕꯗꯣ ꯈꯤꯇꯪ ꯈꯪꯕ ꯋꯥꯠꯂꯦ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯇꯧꯕꯗꯣ ꯍꯩꯔꯀꯥꯟꯗ ꯅꯣꯡꯃ ꯁꯛꯄꯤꯔꯛꯑꯣ ꯏꯌꯥꯝꯕ ꯍꯣꯏ ꯇꯥꯒꯦ ꯑꯗꯨꯒ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯁꯛꯁꯤꯀꯣ ꯅꯣꯡꯃ ꯔꯤꯅꯥꯅ ꯀꯩꯅꯣ ꯈꯨꯕꯥꯛ ꯈꯨꯔꯤꯔꯥ ꯄꯤꯟꯅ ꯊꯤꯜꯂꯤꯔꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅ ꯍꯨꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯅ ꯇꯧꯕꯗꯣ ꯖꯦꯝꯁꯀꯤ ꯏꯁꯩꯁꯦ ꯑꯗꯨꯒꯤ ꯏꯁꯩꯗꯨꯅꯤ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯇꯥꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯁꯨꯝ ꯃꯌꯦꯛ ꯄꯜꯂꯀꯥꯟꯗ ꯃꯥꯒꯤ ꯁꯨꯔ ꯑꯗꯩ ꯈꯨꯠꯁꯛ ꯂꯥꯛꯁꯛꯇꯣ ꯁꯨꯝ ꯍꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯃꯤꯑꯣꯏꯕꯅꯤꯅ ꯁꯨꯝ ꯇꯥꯈꯤꯕ ꯍꯥꯏꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯅꯧꯕ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯁꯛꯇꯣꯏꯅꯣ ꯍꯦꯛꯇ ꯄꯪꯁꯛ ꯁꯛꯆꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯏꯁꯩ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ
ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯜꯗ ꯃꯇꯦꯛ ꯑꯃꯇ ꯉꯥꯏ ꯑꯁ ꯅꯣꯏꯅ ꯃꯔꯣꯟ ꯑꯃ ꯏꯁꯩꯁꯦ ꯃꯊꯪ ꯃꯊꯪ ꯑꯩ ꯀꯃꯦꯟ ꯄꯥꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯊꯧꯕꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯊꯧꯕ ꯅꯪꯒꯤ ꯀꯃꯦꯟ ꯌꯥꯎꯔꯛꯇꯦꯗ ꯑꯩ ꯄꯥꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯗꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯥꯗꯣꯏꯒꯤꯗꯨꯅꯤꯀꯣ ꯍꯪꯉꯤꯁꯦ ꯑꯗꯣ ꯑꯕꯤꯌꯝꯁꯨ ꯖꯦꯝꯁꯨ ꯂꯥꯛꯑꯦ ꯃꯣꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯍꯥꯏꯕꯤꯔꯝꯃꯗꯤ ꯑꯁꯤ ꯌꯧꯅ ꯁꯥꯎꯅꯔꯣꯏꯗꯕꯅꯤ ꯃꯥꯅꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯗꯣ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯔꯨꯔꯦ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯂꯩꯅꯗ꯭ꯔꯦ ꯈꯥꯏꯅꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯦꯜꯂꯛꯑꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯨꯍꯣꯡꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯤꯔꯤꯅꯣ ꯄꯥꯝꯃꯒꯗꯤ ꯄꯤꯕꯤꯔꯣ ꯄꯥꯝꯗ꯭ꯔꯒꯅ ꯄꯥꯝꯗꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯁꯤ ꯌꯧꯅ ꯍꯥꯏꯗꯤ ꯁꯥꯎꯅꯕꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨ ꯃꯣꯏꯅ ꯈꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯅꯝꯗꯅ ꯂꯨꯍꯣꯡꯁꯜꯂꯒ ꯍꯌꯦꯡ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯋꯥꯁꯦ ꯀꯥꯏꯅꯔꯛꯀꯅꯤꯁꯦ ꯃꯣꯏ ꯈꯪ ꯈꯪꯅ ꯇꯧꯕꯅꯤꯅ ꯃꯗꯨꯗꯤ ꯈꯪ ꯈꯪꯅ ꯇꯧꯕ ꯑꯔꯥꯟꯕ ꯗꯟꯗꯤꯅꯤ ꯄꯤꯕ ꯌꯥꯕ ꯄꯥꯞ ꯆꯦꯟꯕ ꯌꯥꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ ꯁꯥꯔ ꯁꯣꯔꯤ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯏꯕꯨꯡꯕꯟꯇ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯈꯪꯕꯅꯦ ꯑꯁꯤꯃꯗꯤ ꯃꯥꯅ ꯂꯣꯠꯂꯝꯕꯅꯦ ꯍꯣꯏꯅꯦ ꯂꯣꯠꯁꯤꯜꯂꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯀꯥꯡꯁꯣꯏ ꯊꯤꯜꯂꯛꯑꯦ ꯑꯩꯒꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯑꯣꯀꯦ ꯀꯥꯡꯁꯣꯏ ꯄꯣꯔꯛꯑꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯔꯦ ꯑꯊꯧꯕ ꯀꯥꯡꯁꯣꯏ ꯊꯣꯡꯅꯤ ꯍꯥꯏꯕꯗꯣ ꯀꯥꯡꯁꯣꯏ ꯄꯣꯔꯛꯑꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯒ ꯑꯩ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐ ꯊꯥꯔꯤꯁꯤꯁꯨ ꯀꯨꯏꯔꯦ लगी मुनसिन लगी तुमसे मन की लगन लगन लगी तुमसे मन की लगन ꯂꯥꯏꯚ ꯊꯥꯔꯤꯕꯁꯤ ꯌꯥꯎꯔꯤꯁꯤ ꯁꯃꯨꯔꯧꯗꯒꯤ ꯌꯥꯎꯕ꯭ꯔꯥ ꯁꯃꯨꯔꯧꯗꯒꯤ ꯌꯥꯎꯔꯗꯒꯤ ꯏꯆꯟꯁꯤꯡꯁꯦ ꯑꯝꯇ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯌꯨ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯕꯟꯇꯁꯨ ꯁꯃꯨꯔꯧ ꯃꯌꯥꯗꯒꯤꯅꯤ ꯁꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯤ ꯁꯃꯨꯔꯧꯒ ꯀꯩꯅꯣꯒꯗꯤ ꯌꯥꯝ ꯂꯥꯞꯅꯗ꯭ꯔꯦꯗꯅꯀꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯑꯗꯣ ꯁꯨꯝ ꯈꯪꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣ ꯁꯤꯝ ꯍꯥꯞꯄ ꯋꯥꯏ ꯐꯥꯏ ꯈꯨꯗꯤꯡꯃꯛ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯗ ꯌꯥꯎꯒꯦꯔꯥ ꯌꯥꯎꯒꯅꯤ ꯊꯃꯣꯏꯗ ꯅꯪꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜꯁꯤꯅ ꯈꯜꯂꯤꯕ ꯇꯧꯕ ꯌꯥꯔꯤꯐꯝ ꯁꯣꯡꯗꯣ ꯁꯛꯄꯤꯔꯛꯑꯣ ꯑꯗꯨꯅꯦꯕ ꯁꯥꯔ ꯅꯨꯄꯤ ꯍꯦꯟꯅ ꯀꯧꯔꯤꯅꯤꯅꯅ ꯈꯪꯗꯦꯗ ꯏꯕꯨꯡ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯍꯣꯏ ꯅꯨꯄꯤ ꯅꯨꯄꯤ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯣ ꯁꯥꯎꯕꯅꯤꯡꯕꯗꯤ ꯄꯣꯛꯀꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯅ ꯐꯩ ꯍꯧꯈꯤꯕꯗꯨꯗ ꯑꯗꯨꯝ ꯈꯟꯖꯟ ꯂꯩꯕꯁꯨꯗꯤ ꯑꯗꯨꯗ ꯁꯣꯏꯔꯤꯁꯤ ꯑꯉꯥꯡꯗꯨꯅꯤꯅꯦ ꯈꯔ ꯀꯨꯞꯅ ꯊꯤꯔꯒ ꯈꯪꯅꯕꯗꯤ ꯐꯩꯗꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯐꯖꯅ ꯂꯩꯔꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯤ ꯃꯗꯨ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡꯗꯨꯗ ꯃꯥꯒ ꯂꯥꯡꯒ ꯆꯥꯅꯕ ꯃꯤꯗ ꯊꯤꯒꯦ ꯂꯩꯇꯦ ꯃꯀ꯭ꯂꯥꯞꯇꯨꯗ ꯆꯩ ꯀꯟꯗꯧꯕꯅꯦ ꯍꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯤꯊꯣꯛꯅ ꯌꯣꯛꯂꯨꯕꯅ ꯃꯥ ꯈꯔ ꯂꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯦꯟꯅꯗꯕꯩ ꯋꯥ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯐꯝ ꯅꯨꯡꯉꯥꯏꯕꯁꯦ ꯌꯨꯝ ꯄꯥꯟꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯣꯛꯄ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯊꯥꯡꯖꯜꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯂꯨꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯅ ꯃꯨꯟꯅ ꯈꯟꯕ ꯑꯃꯗꯤ ꯌꯦꯡꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯨꯅꯤ मेरा मन भी ꯍꯥꯏꯕ꯭ꯔꯥ ꯑꯣ मेरा दिल भी ꯍꯥꯏꯕꯅꯤ ꯁꯣꯏ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝ ꯈꯜꯂꯤꯅ ꯀꯥꯎꯔꯦ मेरा दिल भी कितना पागल है जो प्यार तुमसे करता है पर सामने जब तुम आते हो पर सामने जब तुम आते हो कुछ भी कहने से डरता है ओ मेरे साजन ओ मेरे साजन 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 मेरे साजन
सोचेंगे तुम्हें प्यार करके नहीं, ये दिल बेकरार करके नहीं, ख्वाबों में छुपाया तुमको, यादों में बसाया तुमको, ख्वाबों में छुपाया तुमको, यादों में बचाया तुमको, मिलोगे कहीं ना कहीं. Comment ông bảo ké là nó comment em ý khರೆ ꯀꯥꯡꯁꯣꯏ ꯊꯣꯡꯂꯤꯉꯩꯗ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯌꯥꯝꯕ. ꯃꯣꯏ ꯑꯉꯥꯡ ꯑꯃ ꯏꯆꯟꯅꯨꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯂꯩꯕ ꯑꯣꯏꯔꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯈꯪꯉꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯕ꯭ꯔꯣ ꯁꯤꯝ ꯍꯥꯞꯄ ꯋꯥꯏꯐꯥꯏ ꯊꯤꯡꯕꯗ ꯁꯤꯝ ꯍꯥꯞꯇꯕ ꯋꯥꯏꯐꯥꯏ ꯂꯩꯇꯕ ꯖꯥꯠꯂꯥ ꯑꯍꯣꯡꯕꯗ ꯋꯥꯏꯐꯥꯏ ꯀꯦꯃꯨꯛꯀꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯋꯥꯏꯐꯥꯏ ꯑꯣꯏꯅ ꯑꯅꯧꯕ ꯀꯅꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯂꯧꯔꯣ. ꯀꯩꯅꯣ ꯏꯌꯔ ꯐꯥꯏꯕꯔꯅꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯒꯨꯝꯕ ꯑꯣꯏꯅ ꯑꯗꯨꯗ ꯁꯨꯝ ꯂꯨꯄꯥ 1,500,000 ꯑꯗꯨꯝ ꯐꯪꯕꯅꯦ ꯊꯥ 3ꯃꯨꯛꯀꯤ ꯔꯤꯆꯥꯔꯖ ꯌꯥꯎꯔꯒ. ꯑꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯁꯃꯨꯔꯧꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ. ꯑꯗꯨꯅꯦ ꯕꯟꯇ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ. ꯃꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯥꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒ ꯑꯃꯨꯛ ꯀꯥꯔꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯣꯡꯗꯣꯛꯂꯨꯔꯒꯦ ꯑꯗꯨꯒ ꯉꯁꯤ ꯄꯥꯎꯁꯦ ꯈꯪꯕꯅꯦ ꯍꯥꯏ. ꯑꯠꯆꯥ ꯈꯪꯗꯅꯁꯤ ꯈꯪꯗꯕꯅꯦ. ꯂꯞꯁꯦ ꯂꯞꯅꯤ ꯑꯗꯨꯅꯤ ꯕ꯭ꯂꯥꯏꯟ. ꯂꯞ ꯍꯥꯏꯁꯦ ꯕ꯭ꯂꯥꯏꯟ ꯃꯥꯅꯤ. ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯔꯨꯔꯗꯤꯀꯣ ꯈꯪꯉꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤ. ꯍꯧꯈ꯭ꯔꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ. ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯐꯖꯅ ꯈꯟꯅꯕ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ. ꯑꯩꯅ ꯌꯥꯝꯅ ꯈꯪꯕꯒꯤ ꯅꯠꯆꯗꯦꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯤ. ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯁꯨ. ꯑꯉꯥꯡꯗꯒꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯉꯨꯔꯒ ꯑꯃꯨꯛ ꯉꯁꯥꯏ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯆꯥ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯄꯤꯗꯣ ꯈꯥꯏꯅꯈꯤꯕ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯣ ꯂꯩꯔꯒꯁꯨꯀꯣ ꯃꯥꯅ ꯑꯉꯥꯡꯗꯣ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤ ꯈꯪꯅꯕꯅꯤꯅ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯃꯤꯟꯅꯕꯗ ꯑꯗꯨꯝ ꯑꯀꯥꯏꯕ ꯂꯩꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯃꯗꯨ ꯀꯩ ꯑꯣꯏꯗꯒꯦ ꯀꯩꯗꯧꯗꯒꯦ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯟꯅꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯥꯞ ꯂꯥꯏꯟ ꯍꯥꯏꯕꯅꯦ. ꯏꯕꯨꯡ ꯕꯟꯇ ꯃꯣꯏꯒꯤꯗꯣ ꯃꯆꯨ ꯍꯣꯟꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕꯅꯤ ꯍꯥꯏ. ꯃꯆꯨ ꯍꯣꯜꯗꯨꯗꯤ ꯁꯣꯔꯣꯛ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯦ. ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯉꯒ ꯍꯥꯏꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯔ ꯅꯧꯅ ꯍꯣꯡꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯈꯪꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯄꯥꯎ ꯑꯗꯨꯝ ꯇꯥꯕꯁꯨ ꯈꯪꯕꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ. ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯌꯦ ꯂꯤꯅꯥꯅ. ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯩ ꯍꯥꯏꯔꯦ. ꯀꯩꯅꯣꯅ ꯑꯊꯧꯕꯅ ꯆꯥꯛꯇꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯔꯕꯅꯤ. ꯑꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤ. ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯅꯤꯡꯉꯤꯁꯦ ꯄꯨꯡꯁꯨ 11:30 ꯇꯥꯔꯦꯀꯣ. ꯑꯩꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯊꯦꯡꯖꯜꯂꯛꯑꯦ. ꯑꯗꯨꯅ ꯆꯥꯔꯨꯔꯣ ꯑꯃꯨꯛ ꯅꯨꯄꯤ ꯍꯥꯏ. ꯆꯥꯛ ꯆꯥꯕ ꯆꯥꯗꯕꯒꯤ ꯅꯠꯇꯅ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯛꯑꯦ. ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ. ꯉꯁꯤꯁꯦ ꯄꯨꯡ 11:30 ꯇꯥꯔꯦ. ꯍꯌꯦꯡꯗꯤ ꯁꯟꯗꯦ ꯃꯟꯗꯦꯅꯤꯅ ꯑꯃꯨꯛ ꯀꯥꯡꯁꯣꯏꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦ. ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛꯁꯨ ꯀꯩꯀꯩꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ. ꯑꯩꯉꯣꯟꯗ ꯀꯧꯔꯤꯗꯣ ꯏꯕꯨꯡ ꯑꯩꯉꯣꯟꯗ ꯀꯧꯔꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯎꯗꯦ ꯍꯥꯏꯌꯦ. ꯅꯨꯄꯤ ꯍꯧꯒꯠꯄ ꯇꯜꯂꯦ ꯍꯥꯏꯌꯦ ꯔꯤꯅꯥꯅ. ꯗꯁꯥꯅꯤ ꯆꯥꯛꯁꯦ ꯕꯦꯔꯥꯅꯤ. ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤꯁꯦ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯏꯆꯟꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯇꯥꯔꯦ. ꯃꯃꯥꯡ ꯍꯥꯏꯔꯦꯀꯣ. ꯍꯧꯖꯤꯛꯀꯤ ꯃꯃꯥꯡ ꯇꯔꯦꯂꯟ ꯆꯥꯔꯣ ꯑꯣꯀꯦ ꯍꯥꯏꯌꯦ. ꯋꯥꯔꯤꯁꯨ ꯁꯝꯖꯜꯂꯛꯄ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯉꯦ. ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯗꯣꯛꯄꯅ ꯐꯔꯅꯤ ꯊꯥꯗꯣꯛꯀꯦꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ. ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯤꯅ ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯊꯦꯡꯖꯜꯂꯛꯑꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯨ ꯌꯥꯎꯔꯤ. ꯅꯨꯄꯤꯆꯥ ꯑꯝꯇ ꯊꯤꯕꯤꯌꯣ. ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯏꯕꯨꯡ ꯕꯟꯇ? ꯑꯗꯥꯏꯋꯥꯏꯗꯨꯗ ꯈꯪꯅꯕ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠ ꯍꯪꯉꯒ ꯌꯦꯡꯕꯤꯌꯨ ꯕꯟꯇ. ꯃꯊꯪꯃꯨꯛꯀꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ. ꯅꯠꯇ꯭ꯔꯒꯅ ꯊꯥꯗꯣꯏꯒ ꯕꯟꯇꯒ ꯐꯦꯁꯕꯨꯛꯇꯔ ꯀꯩꯅꯣ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯃꯨꯛꯇꯪ ꯀꯔꯤ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯕ
ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯔꯒꯗꯤ ꯄꯥꯡꯕꯤꯌꯨ ꯑꯩꯅꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯕ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯕꯗꯨꯅ ꯇꯧꯅꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯩꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯗ ꯊꯣꯛꯄ ꯑꯣꯏꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯏꯟꯕꯤꯔꯒꯦ ꯅꯨꯄꯤ ꯁꯥꯏꯕ ꯇꯜꯂꯒꯅ ꯑꯩ ꯁꯥꯏꯕꯤꯔꯒꯦ ꯍꯥꯏ ꯉꯁꯥꯏꯈꯩ ꯅꯣꯛ ꯂꯣꯏꯔꯒ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯄꯔꯁꯅꯦꯜꯁꯨ ꯑꯣꯏꯔꯅꯤ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯀꯩꯗ ꯍꯥꯏꯗꯣꯛꯄꯗꯨꯗꯤ ꯃꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯥꯗꯣꯏꯒꯤ ꯏꯆꯟ ꯏꯅꯥꯎ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯋꯥꯈꯜꯗ ꯃꯁꯤꯗꯤ ꯂꯥꯏꯐꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯨꯡꯗ ꯌꯦꯡꯉꯛꯄꯁꯨ ꯌꯥꯏ ꯌꯦꯡꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤ ꯁꯦꯀ꯭ꯔꯦꯁꯤꯗꯣ ꯊꯝꯃꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦ ꯂꯥꯁꯇ ꯂꯞꯀꯤ ꯋꯥꯔꯤꯁꯦ ꯂꯞ ꯇꯥꯏ ꯍꯥꯏ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯊꯥꯗꯣꯛꯁꯅꯥ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯊꯥꯔꯛꯑꯣ ꯍꯥꯏ ꯂꯩꯌꯦ ꯑꯣꯀꯦ ꯅꯨꯄꯤ ꯂꯩ ꯌꯥꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯃꯨꯛꯇꯪ ꯑꯩꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤꯁꯦꯀꯣ ꯅꯨꯄꯥꯗꯨꯒꯤꯁꯨ ꯄꯔꯁꯅꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯥꯅ ꯆꯨꯝꯃꯒꯁꯨ ꯂꯥꯜꯂꯒꯁꯨ ꯃꯤ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯨꯊꯣꯛꯑꯒ ꯅꯩꯅꯕ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯁꯨ ꯈꯜꯂꯒꯀꯣ ꯑꯗꯨꯃ ꯇꯧꯔꯔꯣꯏꯁꯤ ꯑꯗꯨꯒ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯣꯏꯅꯔ ꯅꯠꯇ꯭ꯔꯒꯅ ꯕꯟꯇꯅꯔ ꯃꯦꯁꯦꯖ ꯊꯥꯕꯤꯔꯒ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯀꯔꯤ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯩꯔꯒꯗꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯔꯣ ꯃꯔꯤ ꯃꯈꯣꯡ ꯈꯔ ꯊꯤꯒꯠꯂꯛ ꯇꯧꯕꯅꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯁꯨ ꯈꯅꯥꯎꯁꯦ ꯈꯣꯟ ꯁꯤꯔꯦꯕ ꯑꯩꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯨꯏꯁꯜꯂꯛꯑꯦꯗꯅꯀꯣ ꯑꯩ ꯊꯥꯔꯤꯁꯦ ꯄꯨꯡ 3 ꯐꯥꯔꯦ ꯆꯞ ꯆꯥꯅ ꯄꯨꯡ 3 ꯐꯥꯔꯦ ꯑꯩꯅ ꯂꯥꯏቭ ꯊꯥꯔꯤꯁꯦ ꯀꯨꯏꯔꯦꯕ ꯉꯁꯤꯗꯤ ꯉꯟꯅꯁꯨ ꯍꯧꯕꯅꯦꯕ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯊꯥꯒꯦꯅ ꯑꯗꯨꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤna ꯀꯩꯅꯣ ꯑꯕꯦꯝꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯇꯁꯦꯡꯅ ꯑꯩ ꯈꯅꯥꯎꯁꯦ ꯅꯥꯔꯛꯑꯦ ꯉꯝꯃꯛꯇ꯭ꯔꯦ ꯅꯨꯄꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯏꯔꯛꯀꯅꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯍꯟꯕꯤꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯍꯟꯕꯅꯦ ꯑꯩ ꯏꯇꯣꯝꯇ ꯐꯝꯃꯒꯁꯨ ꯉꯥꯡꯕꯅ ꯅꯨꯡꯉꯥꯏꯒꯗꯧ ꯅꯠꯇꯦ ꯏꯕꯨꯡ ꯑꯣꯏꯅ ꯊꯝꯆꯞ ꯇꯧꯔꯛꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯄꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯇꯅ ꯈꯦꯗꯅ ꯃꯇꯝ ꯂꯦꯟꯕꯗꯣ ꯂꯦꯟꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯅ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯅꯔꯣꯏꯁꯤ ꯋꯥꯔꯧ ꯄꯣꯠꯂꯧꯕ ꯊꯝꯅꯔꯣꯏꯁꯤꯀꯣ ꯑꯗꯣ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯚꯇ ꯊꯦꯡꯅꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯕꯤꯔꯒ ꯊꯝꯃꯒꯗꯤ ꯃꯊꯪꯗꯁꯨ ꯂꯥꯏꯚꯇ ꯊꯦꯡꯅꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯁꯨ ꯊꯦꯡꯅꯅꯤ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯏꯕꯨꯡ ꯉꯁꯤꯒꯤꯗꯤ ꯑꯁꯥꯎꯕꯅ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯑꯩ ꯏꯕꯨꯡ ꯕꯟꯇꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯈꯔ ꯊꯤꯒꯠꯀꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯅꯨꯄꯤ ꯍꯦꯛ ꯌꯣꯠꯄ ꯌꯥꯕ ꯁꯥꯏꯔꯛꯑꯒꯦ ꯏꯕꯨꯡ ꯅꯨꯡꯇꯤꯒꯤ ꯊꯥꯕꯤꯔꯣ ꯊꯥꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯗꯦꯕꯀꯣ ꯑꯩꯗꯤ ꯁꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯕꯅꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯃꯇꯝ ꯆꯥꯕ ꯇꯥꯟꯖꯥ ꯆꯥꯕ ꯂꯩꯔꯒꯗꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯨꯏꯅ ꯁꯥꯔꯣꯏꯗ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣꯁꯦ ꯁꯤ ꯌꯨ ꯑꯒꯦꯟ ꯇꯨꯃꯣꯔꯣ ꯅꯦꯛꯁ ꯋꯤꯛꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯑꯕꯦꯝꯁꯨ ꯔꯤꯅꯥꯁꯨ ꯕꯟꯇꯁꯨ ꯊꯥꯗꯣꯏꯁꯨ ꯄꯣꯠꯂꯣꯏ ꯄꯣꯏꯇꯣꯏꯁꯨ ꯑꯗꯩꯗꯤ ꯑꯊꯧꯕꯕꯨ ꯑꯣꯏꯔꯁꯨ ꯀꯅꯥ ꯉꯁꯥꯏ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯎꯕ ꯈꯔ ꯃꯃꯤꯡ ꯄꯟꯖꯔꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯖꯦꯀꯣꯁꯨ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯃꯪ ꯐꯔꯁꯦ ꯍꯥꯏꯌꯦ ꯔꯦꯅꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯍꯥꯏꯔꯦꯀꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯖꯦꯀꯣꯠ ꯑꯗꯩꯗꯤ ꯔꯤꯅꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯥꯏꯔꯦ ꯃꯌꯥꯝ ꯃꯊꯪ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯊꯥꯗꯤ ꯅꯨꯄꯤ ꯏꯕꯨꯡ ꯕꯟꯇ ꯑꯩ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕꯅꯦ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯑꯣ ꯅꯨꯄꯤ ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯍꯥꯏꯅ ꯔꯤꯅꯥꯅꯁꯨ ꯀꯧꯔꯤ ꯑꯩ ꯊꯣꯛꯂꯒꯦ ꯏꯕꯨꯡ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯟꯇꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯒꯤ ꯁꯤꯝꯕꯣꯜ ꯇꯧꯕꯤꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯃꯇꯝꯗꯨ ꯐꯥꯎꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯣꯛꯇꯅ ꯈꯦꯠꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯂꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯣꯟꯖꯦꯜꯒꯁꯦ ꯁꯤꯔꯦ ꯀꯟꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯗ꯭ꯔꯒꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯤ